ꯑꯍꯥꯟꯕꯃꯛꯇꯗ ꯅꯥꯆꯣꯝ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯅꯔꯦꯇꯔ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯏꯀꯣꯟ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯤꯔꯝꯅꯆꯤꯡꯕ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯍꯦꯟꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯤꯡꯅꯆꯤꯡꯕ ꯃꯥꯟꯅꯕ ꯌꯥꯎꯔꯛꯂꯕꯁꯨ ꯀꯟꯁꯤꯗꯦꯟꯁꯅꯤ ꯈꯟꯕꯤꯌꯨ꯫ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯈꯨꯠ ꯊꯥꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯛꯂꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯩꯀꯪꯂꯥꯗ ꯌꯦꯟꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯃꯥꯂꯦꯝ ꯃꯉꯥꯡ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯍꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯨꯝ ꯑꯗꯨ ꯃꯤ ꯏꯔꯥꯡ ꯂꯥꯡꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯇꯥꯔꯤ꯫ ꯁꯥꯟꯇꯤ: ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯒꯤ ꯑꯣꯏꯒꯗꯕ ꯑꯆꯥ ꯑꯊꯛꯇꯨꯗꯤ ꯀꯝꯗꯧꯔꯦ? ꯅꯥꯎꯇꯣꯟ: ꯏꯃꯥꯁꯤ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯏꯃꯥꯁꯤꯅ ꯑꯍꯤꯡ ꯂꯦꯟꯕ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨꯗ ꯈꯔ ꯊꯦꯡꯅ ꯁꯥꯕꯤꯌꯨ ꯍꯥꯏꯔꯝꯃꯦ꯫ ꯁꯥꯟꯇꯤ: ꯍꯥꯏ ꯃꯈꯣꯏ ꯈꯔ ꯈꯛꯇꯨꯅ ꯌꯥꯝꯈ꯭ꯔꯕ ꯑꯆꯥ ꯑꯊꯛꯇꯨ ꯁꯤꯟꯕ ꯂꯥꯡꯕ ꯉꯝꯗꯧꯔꯤꯕꯅꯦ ꯇꯧꯔꯤꯗꯨꯕꯨ ꯅꯈꯣꯏꯅ? ꯊꯦꯝꯕꯨꯡ: ꯑꯗꯨꯏꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯏꯃꯥꯁꯤ꯫ ꯃꯈꯣꯏꯅ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯤꯕꯅꯤ꯫ ꯄꯨꯡ 1 ꯅꯠꯇ꯭ꯔꯒ 2 ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯕꯤꯌꯨ ꯍꯥꯏꯔꯝꯕꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯦ꯫ ꯁꯥꯟꯇꯤ: ꯏꯁꯦ, ꯁꯣꯝꯗ ꯄꯨꯂꯞ ꯂꯣꯏꯁꯤꯟꯍꯟꯗ꯭ꯔꯕꯣ ꯍꯥꯏꯔꯤꯁꯤꯕꯨ ꯅꯣꯏꯕꯣ? ꯅꯥꯎꯇꯣꯟ: ꯏꯃꯥꯁꯤ, ꯄꯦꯀꯤꯡ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯒꯦ꯫ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯦꯛꯁꯄꯥꯔꯠꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯕꯣꯛꯁꯇ ꯊꯥꯛ ꯍꯥꯟꯖꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯁꯥꯟꯇꯤ: ꯇꯧꯔꯣ ꯅꯈꯣꯏꯅ ꯌꯥꯒꯅꯤꯕꯨ ꯍꯥꯏꯔꯗꯤ ꯄꯣꯠ ꯆꯩꯗꯨ ꯍꯥꯞꯄꯗ ꯆꯤꯠꯊ ꯅꯥꯟꯊꯕ ꯌꯥꯎꯅꯤꯀꯣ꯫ ꯑꯝꯇ ꯋꯥꯠꯇꯅ ꯃꯈꯜ ꯁꯨꯅ ꯍꯥꯞꯀꯗꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯔ ꯇꯦꯜꯍꯩꯕꯁꯨ ꯆꯪꯉꯛꯏ꯫ ꯑꯃꯔ: ꯃꯃꯥ, ꯑꯩꯈꯣꯏ ꯂꯥꯛꯑꯦ꯫ ꯅꯥꯎꯇꯣꯟ: ꯑꯊꯦꯡꯕ ꯄꯥꯔꯇꯤꯅꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯄꯥꯔꯠꯅꯔꯁꯤꯡꯁꯤꯗꯤ꯫ ꯇꯦꯜꯍꯩꯕ: ꯌꯥꯗꯗꯧꯔꯤꯅꯦ꯫ ꯀꯗꯥꯏ ꯊꯕꯛ ꯍꯧꯔꯁꯤ꯫ ꯊꯦꯝꯕꯨꯡ: ꯑꯆꯥꯄꯣꯠ ꯌꯧꯔꯛꯇ꯭ꯔꯤ, ꯋꯥꯠꯂꯤ ꯌꯥꯝꯅ꯫ ꯑꯃꯔ: ꯃꯃꯥ, ꯀꯩꯅꯣꯝꯇ ꯊꯛꯀꯦꯅ꯫ ꯁꯥꯟꯇꯤ: ꯍꯣꯏ ꯅꯅꯦ ꯕꯤꯅꯥꯗ ꯁꯦꯝꯍꯜꯂꯛꯀꯦꯀꯣ꯫ ꯍꯥꯏ ꯕꯤꯅꯥ, ꯑꯉꯥꯡꯁꯤꯡꯒꯤ ꯀꯩꯅꯣ ꯊꯛꯅꯕ ꯑꯝꯇ ꯁꯦꯝꯕꯤꯔꯛꯎꯍꯦ꯫ ꯏꯕꯨꯡꯉꯣ, ꯅꯣꯏ ꯃꯔꯨꯞꯇꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤ ꯇꯧꯔꯤꯁꯦ꯫ ꯄꯨꯡꯗꯤ 10:30 ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ ꯏꯃꯥꯗꯤ꯫ ꯐꯔꯦ ꯅꯣꯏꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯣ꯫ ꯅꯆꯟꯅꯨꯄꯤꯒ ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯂꯩꯍꯧꯋꯦ꯫ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯦꯠ ꯃꯄꯥꯟꯗꯒꯤ ꯑꯁꯥꯎꯕ ꯑꯃꯒ ꯃꯥꯡꯑꯣꯏꯅꯅ ꯍꯣꯔꯜ ꯑꯗꯨ ꯀꯟꯅ ꯈꯣꯡꯂꯛꯏ꯫ ꯇꯣꯝꯕ ꯇꯥꯍꯥ ꯆꯦꯟꯊꯣꯛꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯇꯣꯛꯏ꯫ ꯂꯣꯌꯨꯝꯕ ꯒꯥꯔꯤ ꯑꯗꯨ ꯒꯦꯔꯦꯖ ꯇꯝꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯂꯣꯌꯨꯝꯕ: ꯇꯥꯇꯣꯝꯕ, ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯒꯦ? ꯅꯁꯥꯅ ꯅꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯗꯤ ꯆꯠꯈ꯭ꯔꯣ꯫ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯃꯤꯗꯤ ꯂꯣꯌꯨꯝꯕꯒꯤ ꯌꯨꯝꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯊꯕ ꯌꯥꯔꯣꯏ꯫ ꯇꯣꯝꯕ ꯇꯨꯃꯤꯟ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯂꯣꯌꯨꯝꯕꯒꯤ ꯃꯆꯤꯟꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯇꯥꯈꯤꯗ꯭ꯔꯤ꯫ ꯋꯥ ꯑꯃ ꯐꯥꯎ ꯄꯥꯛ ꯉꯥꯡꯗꯕ ꯂꯣꯌꯨꯝꯕꯅꯤ꯫ ꯍꯟꯗꯛ ꯃꯃꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤ ꯃꯥ ꯃꯁꯥꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯇꯣꯛꯅꯕ ꯀꯌꯥꯔꯛ ꯍꯥꯏꯔ ꯐꯥꯎꯕ ꯃꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯃꯥꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯗ ꯂꯣꯏꯅ ꯇꯥꯏꯅꯩ꯫ ꯑꯀꯟꯕ ꯈꯣꯟ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤ꯫ ꯁꯥꯟꯇꯤꯁꯨ ꯒꯦꯠ ꯍꯥꯡꯈꯤꯕ ꯃꯈꯣꯟ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯃꯁꯨ ꯑꯗꯨ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯣꯌꯨꯝꯕ ꯋꯥꯍꯩ ꯈꯔ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯄꯦꯟꯅ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯅꯤꯡꯉꯤ꯫ ꯑꯑꯣꯟꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯑꯉꯛꯄꯅꯤ ꯍꯥꯏꯁꯤꯔꯥ, ꯅꯠꯇ꯭ꯔꯒ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯇꯥꯡꯒꯤ ꯑꯍꯣꯡꯕꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯁꯥꯟꯇꯤ: ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯉꯁꯤ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃꯅ ꯅꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯈꯪꯉꯦ, ꯑꯩꯁꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯅꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯕꯅꯤ, ꯍꯔꯥꯎꯕꯅꯤ꯫ ꯑꯩꯒꯤꯅ ꯃꯩꯁꯥ ꯃꯊꯛꯁꯤꯗ ꯊꯋꯥꯏ ꯑꯁꯤꯕꯨ ꯉꯧꯔꯤꯕ꯫
ꯃꯃꯥꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯄꯝꯃꯤ꯫ ꯁꯥꯟꯇꯤ, ꯅꯐꯤ ꯅꯔꯣꯟꯒꯗꯨ ꯍꯥꯟꯅ ꯍꯣꯡꯗꯣꯛꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ꯫ ꯍꯥꯏꯔꯤꯕꯗꯨꯒꯤ ꯄꯥꯈꯣꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯇꯣꯉꯥꯟꯕ ꯋꯥ ꯑꯣꯏꯅ ꯉꯥꯡꯂꯛꯏ꯫ ꯂꯣꯌꯨꯝꯕ, ꯃꯃꯥ, ꯑꯩꯁꯤꯕꯨ ꯍꯤꯡꯂꯤꯕꯣ ꯅꯠꯇ꯭ꯔꯒ ꯁꯤꯔꯕꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯌꯥꯝ ꯐꯠꯇꯤꯌꯦ ꯃꯃꯥ, ꯃꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ꯫ ꯑꯩꯕꯨ ꯋꯥꯍꯜꯂꯒ ꯑꯋꯥꯕ ꯄꯤꯔꯒ ꯆꯩꯅꯥ ꯄꯤꯔꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯗ꯭ꯔꯥ? ꯑꯩꯒꯤ ꯏꯇꯧꯁꯦ ꯃꯥꯕꯨ ꯌꯦꯡꯕ ꯉꯝꯂꯝꯒꯗ꯭ꯔꯥ ꯃꯃꯥ? ꯁꯥꯟꯇꯤ ꯇꯞꯅ, ꯇꯣꯛꯂꯣ ꯏꯕꯨꯡꯉꯣ, ꯇꯣꯛꯂꯣ꯫ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯨꯕꯒꯤ ꯅꯤꯡꯁꯤꯡ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯋꯥꯕ ꯄꯤꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯄꯤꯛꯂꯤꯕ ꯏꯁꯨꯁꯤꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯈꯟꯕ ꯇꯥꯕꯅꯤꯅꯦ ꯑꯩꯈꯣꯏ꯫ ꯆꯠꯈ꯭ꯔꯕ ꯃꯥꯗꯤ ꯆꯠꯈ꯭ꯔꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯃꯥꯒꯤꯗꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯕꯅꯤꯅꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ 64 days complete. 15,036 hours. 92,116 minutes. 55 lakhs 2029 600 second. ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯆꯍꯤ ꯀꯌꯥꯒ ꯄꯥꯡꯈꯛꯅꯤ꯫ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕꯒꯤ ꯑꯋꯥꯕ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨ ꯄꯝꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯥꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯄꯄꯥꯒꯤ ꯃꯆꯥ, ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯃꯃꯥ ꯂꯩꯇꯕ, ꯃꯃꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ, ꯃꯃꯥꯅ ꯅꯥꯀꯣꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯏꯆꯥ ꯑꯣꯏꯒꯗꯧꯔꯦꯀꯣ꯫ ꯅꯪꯒꯤ ꯃꯃꯥꯒꯤ ꯃꯐꯝꯁꯦ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯈꯤꯗꯧꯔꯦ꯫ ꯄꯄꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯆꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨ ꯃꯊꯥꯅꯨꯡꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯁꯥꯟꯇꯤ, ꯏꯕꯨꯡꯉꯣ, ꯏꯁꯨꯗꯣ ꯃꯃꯥꯗ ꯄꯤꯔꯝꯃꯣ꯫ ꯅꯪꯁꯨ ꯅꯁꯥꯗꯣ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯨꯔꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯈꯤ꯫ ꯁꯥꯟꯇꯤ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯁꯣꯐꯥ ꯑꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯃꯤꯠꯌꯦꯡꯐꯝ ꯃꯅꯥꯛꯇ ꯇꯔꯨ ꯇꯅꯥꯟꯅ ꯅꯤꯡꯊꯤꯅ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯝꯂꯤꯕ ꯃꯃꯧꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯃꯧ ꯊꯣꯏꯕꯤ, ꯏꯃꯥꯅ ꯏꯆꯥ ꯃꯤꯔꯥꯏꯕ ꯅꯠꯇꯦꯀꯣ꯫ ꯄꯤꯛꯂꯤꯕ ꯊꯋꯥꯏꯁꯤꯒꯤ ꯇꯨꯡꯒꯤ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯃꯔ ꯇꯞꯅ, ꯃꯃꯥ ꯌꯥꯔꯦ ꯇꯣꯛꯑꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯔꯣꯏꯁꯦ꯫ ꯁꯣꯝꯗꯁꯨ ꯂꯣꯌꯨꯝꯕ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯇꯞꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯐꯝꯊꯔꯛꯏ꯫ ꯉꯥꯏꯔꯝꯗꯦ, ꯅꯪꯗꯤ ꯉꯁꯤꯁꯨ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯖꯩ꯫ ꯐꯨꯔꯤꯠꯀꯤ ꯀꯣꯟꯗꯥꯝ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯀꯩꯅꯣ ꯌꯥꯝꯕꯣ? ꯐꯨꯔꯤꯠ ꯀꯣꯟꯗꯥꯝꯕꯨ ꯀꯅꯥꯅ ꯃꯈꯥꯗ ꯂꯧꯊꯣꯛꯄ ꯍꯧꯅꯒꯦ? ꯂꯣꯏꯔꯦꯍꯦ, ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯛꯅꯩꯕ꯫ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯩꯅꯕꯤ ꯑꯣꯏꯈꯤ ꯇꯧꯔꯤꯅꯦ, ꯁꯨꯝ ꯍꯩꯅꯈ꯭ꯔꯦ꯫ ꯁꯤꯃꯗꯤ ꯍꯦꯛꯇ ꯄꯥꯛ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯉꯝꯃꯣꯏꯌꯦ, ꯁꯦ ꯌꯥꯔꯦ ꯑꯩ ꯂꯧꯊꯣꯛꯄꯤꯒꯦ꯫ ꯑꯉꯥꯡ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯁꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗꯨ ꯂꯩꯗꯨꯅ ꯍꯧꯖꯤꯛꯇ ꯃꯥꯅ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯤꯔꯛꯏ꯫ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯥꯅ ꯇꯥꯈꯤꯕ ꯄꯨꯝꯕ ꯋꯥꯈꯜꯅꯤ ꯍꯥꯏꯕ ꯈꯪꯖꯔꯛꯏ꯫ ꯀꯞꯂꯤꯕ ꯃꯆꯥ ꯑꯗꯨ ꯇꯞꯅ ꯄꯝꯈꯠꯂꯤ꯫ ꯀꯥ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯞꯄ ꯂꯦꯞꯇꯦ꯫ ꯄꯄꯥꯒꯤ ꯃꯆꯥ, ꯀꯞꯀꯅꯨꯁꯦ, ꯀꯞꯄ ꯇꯣꯛꯂꯣ꯫ ꯀꯩꯒꯤ ꯏꯆꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕ? ꯄꯄꯥ ꯂꯩꯌꯦ, ꯏꯆꯥꯁꯦ, ꯇꯣꯛꯂꯣꯕ꯫ ꯏꯆꯥꯅ ꯀꯞꯄꯁꯦ ꯄꯄꯥ ꯇꯥꯕ ꯉꯝꯗꯦ꯫ ꯏꯆꯥꯗꯤ ꯀꯞꯄ ꯌꯥꯗꯦ꯫ ꯃꯃꯥꯅꯅꯦ ꯅꯪ ꯀꯞꯍꯜꯂꯤ ꯍꯥꯏꯗꯨꯅ ꯄꯄꯥꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯅꯤ, ꯁꯥꯎꯔꯅꯤꯕ꯫ ꯁꯦ ꯇꯣꯛꯑꯣ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ
Thongnao adu hangi. Nongmadol thakta thokliba thajamabu thawai tana yengjai. Nushiba khonjel amada machabu nauthemlai. Ipagi pari charai hal khomlen tungkhul talone. Ipana humbu shum lage hum hum Palem leite teng thanu Panthau leiri ichagi Ichana haing chaurakal Chawa sharif farakal Panthau giyawa tungina Taibang sinta panguko hum Ahing tanglaw su thenglak le Tai bang ziba kaya su Palem gi tampak thak tak Khomlem tungkhun tanakre Khongjom nubi tarit ki Nushira nausum sayek tak Panthau gi nausum tampak tak Tungkhul talo pariyo hum Tumlo Papagi macha hum Kaplamba angang dusu tumin laikre Chatlamba thanglamba khongthangdo chaplepi Nakalda lairiba rocking chair adu makhong namana tapna chingsinduna famtharai Pikliba machadu mathada jejet konduna Tapli chair adu bonomi Nongdol thakta thokliba thajama su pukning huna nushiraba Mapa machagi matau adu kuina yengduna leiba ngamdabanara natraga matam kobi lairembi magi paktak tumina amambaga anganbaga sinabagi matam tanja haibadura oirakpagira khangde thangsi thangamdaba khongthang thangduna lechilakta tapna maithong adu loschinki pungsu fana thengjilae makhada leiriba mayam adusu punglang heklangi Amar Mama achapasibu yamandrane makhal trate sibo kaina mamanabi adai ahan chingdubu chabu ngomkhidro yamaleda masi hai mahi adai amut sibudi yare ba hapa ado si hapasu atai saput khradi kakthaba yabane Nautot Aiko imasigi order ni yamba Santi Icha nupa mathantani tajop tawba yaba natte ni Amar nangbo Haini hairoi khangdaba mabukta wa thamba haitaba nautoni hekta hairei Nauton sumbada paisa khara manghandradi tanjaliba paisa singchidi karamna mayeng tahani mayamba makhai thanggiba paisadi kokphai bu kaba horamani de masi makha thanggiba kokphai kaba horukpa paisa duna natro silise Santi Thida masi angawbasidi Delaiba Nauto nang hek hadorokpa sima ibo nungairiye nong phadok lakpa sida nangi khadang sida ta Santi masini adum mana tawrise aidi mayamumna chaibigadrana pakhatabani toro noina langbada haptaba potu masing watni ko Amar hoi ma aikoi tahorage mamasu pothabiru waramani ngehang leradi nongala ani Santi hoi ima changage ko matamdi kanana su phaduna thamba yade haiduni hangtoktuna thamliba thongnao adudagi sisila ayingba nushit aduna hakchangda yerakpada loyumba mamit tapna pangthorai phaklangda theliba gari aduda yengduna pung manga khara helame mana adumna masadu lengbada angang adusu khajik masa lengai loyumba mathada nungaina tumliba macha adu nushina yengjai makhutuna makokta tapna nanthabi Ijasu iglamani ahingdi asi haiduna phamung mathakta changlai angang adu tapna thami nakalda ningthina thuptuna leiriba blanket lauduna angang adugi akoiba du konsinbi aduga phi macha amunba angangi blanket adu lauduna machabu supsinbirai Santi Ishudi hawgala boybunga Loyumba Tumiye Santi
ꯑꯩꯗꯤ ꯏꯁꯨ ꯀꯞꯄ ꯃꯈꯣꯜ ꯇꯥꯈꯤꯒꯨꯝ ꯇꯧꯋꯦꯅ ꯀꯥꯔꯛꯄꯅꯤꯅꯦ ꯅꯥꯁꯤꯁꯨ ꯏꯁꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯔꯦ ꯈꯤꯇꯪ ꯇꯧ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯣꯌꯨꯝꯕ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯄ ꯆꯪꯈꯤ ꯁꯥꯟꯇꯤꯁꯨ ꯇꯨꯝꯂꯤꯕ ꯃꯁꯨꯕꯨ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯇꯥꯋꯦꯜ ꯑꯃꯅ ꯃꯀꯣꯛ ꯃꯃꯥꯏ ꯑꯗꯨ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯁꯤꯡꯒꯤ ꯀꯔꯇꯦꯟ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯀꯤꯁꯤꯜꯂꯒ ꯂꯣꯟꯖꯤꯜꯂꯤꯕ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯗ ꯃꯈꯥꯗ ꯃꯌꯥꯝ ꯂꯥꯡꯂꯤꯕ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯉꯥꯏꯍꯥꯛ ꯃꯈꯥꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯤꯌꯥꯏꯅꯨ ꯃꯕꯨꯡ ꯊꯣꯛꯂꯛꯄ ꯎꯕꯗ ꯏꯌꯥꯝꯕ ꯑꯕꯨꯡꯉꯣꯗꯤ ꯂꯣꯌꯨꯝꯕ ꯇꯨꯝꯍꯧꯕꯅꯤ ꯅꯪ ꯆꯪꯉꯣ ꯑꯝꯇ ꯈꯔ ꯌꯦꯡꯕꯤꯔꯨꯆꯣ ꯍꯤꯌꯥꯏꯅꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯆꯪꯈꯤ ꯂꯣꯌꯨꯝꯕ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯉꯁꯤ ꯀꯩ ꯂꯩꯒꯦ ꯅꯥꯎꯗꯣꯟ ꯏꯌꯥꯝꯕ ꯉꯁꯤꯁꯦ ꯍꯩꯖꯤꯡꯄꯣꯠꯅꯦ ꯂꯣꯌꯨꯝꯕ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯨꯍꯣꯡꯗꯧꯕ ꯌꯥꯎꯒꯦ ꯀꯅꯥꯒꯤ ꯀꯔꯤ ꯍꯩꯖꯤꯡꯄꯣꯠꯅꯣ ꯁꯥꯟꯇꯤ ꯍꯩ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦꯅꯦ ꯈꯨꯗꯤꯡꯃꯛꯀꯤ ꯈꯜꯂꯒ ꯄꯤꯛꯂꯤꯕ ꯏꯁꯨꯁꯤꯒꯤ ꯈꯜꯂꯒꯅꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯂꯣꯌꯨꯝꯕ ꯃꯃꯥ ꯅꯪꯅ ꯑꯩꯁꯦ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯒꯗꯧꯔꯦ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯃꯐꯝ ꯂꯩꯇꯦ ꯄꯤꯕꯁꯨ ꯉꯝꯂꯣꯏ ꯂꯨꯍꯣꯡꯕꯁꯦ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯀꯥꯟꯁꯤꯗ ꯍꯥꯏꯗꯣꯛꯈꯤꯕꯅ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯃꯥ ꯁꯥꯟꯇꯤ ꯅꯃꯥ ꯑꯩꯅ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯕ ꯆꯣꯞꯄ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯃꯃꯥꯅꯤ ꯍꯥꯏꯅꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯕꯁꯦ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯀꯩꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯅ ꯆꯦꯛꯁꯤꯟꯕ ꯁꯦꯟꯅꯔꯛꯄꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄꯒꯤ ꯃꯍꯩꯔꯣ ꯄꯤꯔꯤꯕꯁꯦ ꯅꯪꯅ ꯂꯣꯌꯨꯝꯕ ꯃꯃꯥ ꯁꯥꯟꯇꯤ ꯏꯁꯨꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯋꯥꯠꯄ ꯂꯩꯅ ꯅꯤꯡꯉꯝꯗꯅ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯎꯕꯗ ꯆꯥꯛꯅ ꯄꯦꯟꯗꯅ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯍꯥꯏꯕꯗꯨꯔꯣ ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕꯁꯦ ꯏꯁꯨꯅ ꯑꯩꯒꯤ ꯏꯃꯥ ꯀꯅꯥꯅꯣ ꯀꯗꯥꯏꯅꯣ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪ ꯃꯇꯝꯗꯨꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯗꯧꯔꯤ ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯣ ꯏꯆꯥ ꯌꯣꯛꯄ ꯁꯦꯝꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥ ꯌꯣꯛꯄꯒꯤ ꯁꯦꯝꯕꯒꯤ ꯗꯃꯛ ꯑꯣꯏꯔꯒꯗꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯊꯧ ꯇꯥꯗꯦ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯁꯥꯟꯇꯤ ꯀꯞꯇꯨꯅ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪ ꯌꯥꯕ ꯌꯥꯗꯕ ꯃꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯃꯤꯌꯥꯝꯃꯥꯡꯗ ꯏꯃꯥꯁꯦ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯒꯗꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯃꯗꯨ ꯇꯧꯔꯣ ꯇꯧꯒꯗꯕꯨ ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯤꯌꯥꯝꯃꯥꯡꯗ ꯃꯃꯥꯕꯨ ꯆꯪꯍꯥꯟ ꯍꯥꯠꯄ ꯉꯝꯕ ꯃꯆꯥ ꯅꯪꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯍꯥꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯧꯔꯛꯀꯅꯨ ꯅꯃꯥ ꯑꯩꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯃꯃꯥ ꯍꯥꯠꯄ ꯉꯝꯕ ꯄꯥꯞꯇꯣ ꯅꯪ ꯄꯨꯕ ꯑꯣꯏꯌꯨꯀꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏ ꯐꯤꯖꯤ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯂꯣꯌꯨꯝꯕ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ ꯃꯃꯥ ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯒꯦ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡ ꯏꯃꯥꯅ ꯑꯩꯕꯨ ꯌꯦꯛꯅꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯋꯥꯅ ꯆꯦꯟꯕꯤꯔꯛꯈꯤꯕꯅꯤ ꯑꯩ ꯌꯥꯔꯒꯦ ꯏꯃꯥ ꯃꯃꯥꯅ ꯍꯥꯏꯕꯗꯣ ꯅꯆꯥ ꯏꯜꯂꯒꯦ ꯑꯗꯨ ꯀꯟꯕ ꯋꯥꯍꯩꯗꯣ ꯅꯆꯥꯒꯤ ꯏꯐꯝꯗ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯊꯣꯏꯕꯤ ꯌꯥꯃꯨꯡ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯃꯐꯝꯁꯦ ꯉꯁꯤꯗꯤ ꯂꯝꯂꯥꯟꯕꯤ ꯃꯍꯥꯛꯅ ꯃꯍꯨꯠ ꯁꯤꯟꯈꯤꯗꯧꯔꯦ ꯅꯪ ꯃꯁꯤꯕꯨ ꯄꯥꯝꯂꯕꯣ ꯅꯪꯅ ꯏꯐꯝꯗ ꯆꯠꯂꯝꯂꯤꯕ ꯄꯥꯈꯣꯡꯁꯤ ꯀꯔꯤꯅꯣ ꯊꯣꯏꯕꯤ ꯁꯥꯟꯇꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯃꯥꯅ ꯍꯦꯟꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯎꯠꯂꯨꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯄꯣꯛꯄꯤ ꯅꯃꯥ ꯑꯩꯅ ꯂꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯪ ꯈꯜꯂꯒ ꯅꯪꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯎꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯃꯃꯧ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯗꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯃꯛ ꯁꯥꯟꯇꯤꯒꯤ ꯃꯐꯝꯗꯁꯨ ꯃꯌꯦꯡ ꯇꯥꯗꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯈꯨꯗꯤꯡꯃꯛ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯃꯔ ꯆꯪꯁꯤꯜꯂꯛꯏ ꯚꯥꯏ ꯅꯪ ꯇꯨꯡꯒꯤ ꯈꯜꯂꯣ ꯃꯃꯥꯒꯤ ꯈꯜꯂꯣ ꯑꯉꯥꯡꯁꯤꯒꯤꯁꯨ ꯈꯜꯂꯣ ꯆꯠꯀꯗꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯂꯤꯌꯦ ꯚꯥꯏ ꯍꯧꯕꯗ ꯉꯥꯏꯔꯤꯌꯦ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯆꯠꯄꯗ ꯏꯗꯣꯝ ꯆꯠꯄ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏꯌꯦ ꯌꯥꯔꯕꯁꯨ ꯋꯥꯅ ꯊꯣꯛꯀꯅꯤ ꯃꯗꯨꯅꯅꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯕꯨ ꯆꯠꯀꯗꯕ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯦ ꯃꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯐꯠꯇꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯇꯧꯒꯗ꯭ꯔꯅꯦ ꯅꯪꯒꯤ ꯃꯥꯡꯅꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯁꯤꯜꯂꯣꯏꯅꯦ ꯚꯥꯏ ꯇꯦꯜꯍꯩꯕ ꯚꯥꯏ ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯃꯃꯥꯒꯤ ꯐꯤꯕꯝꯁꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯈꯤꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯨ ꯑꯋꯥꯕ ꯋꯥꯈꯜ ꯄꯤꯒꯅꯨ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪ ꯃꯃꯥꯒꯤ ꯑꯃꯗꯩ ꯏꯆꯥꯁꯤꯒꯤ ꯈꯜꯂꯨꯕ ꯚꯥꯏ ꯂꯣꯏꯌꯨꯝꯕ ꯎꯄꯥꯏ ꯂꯩꯇꯦ ꯄꯥꯝꯗ ꯌꯥꯅꯤꯡꯗꯦ ꯌꯥꯕ ꯇꯥꯕꯅꯤ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯒꯦ ꯚꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯁꯨ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ ꯏꯕꯦꯜꯂꯩꯁꯨ ꯆꯪꯉꯛꯄꯒ ꯃꯄꯥ ꯆꯠꯂꯤ ꯍꯩꯃꯥ ꯏꯁꯨ ꯅꯤꯡꯊꯧ ꯊꯣꯛꯂꯛꯑꯦꯗꯅ ꯍꯤꯌꯥꯏꯅꯨ ꯑꯥꯎꯕꯨꯕꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯦ ꯊꯣꯛꯂꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯛꯅꯔꯤ ꯏꯕꯦꯜꯂꯩ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯦ ꯃꯤ ꯈꯣꯟꯗꯧꯔꯤ ꯏꯁꯨꯁꯦ ꯍꯤꯌꯥꯏꯅꯨ ꯅꯦꯅꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯅ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯃꯃꯥꯅ ꯁꯣꯜꯂꯤꯕꯅꯤ ꯁꯣꯟꯕ ꯍꯦꯟꯃꯟꯗꯅ ꯅꯦꯅꯦ ꯏꯕꯦꯜꯂꯩ ꯈꯨꯗꯤ ꯊꯤꯔꯝꯃꯅꯤꯅ ꯍꯥꯏꯔꯤꯕꯅꯤ ꯏꯕꯦꯜꯂꯩ ꯆꯪꯉꯨꯈꯤꯒꯦ ꯅꯦꯅꯦꯁꯨ ꯍꯦꯛꯇꯅꯦ ꯊꯦꯡꯗꯣꯛꯈꯤꯕ ꯇꯧꯔꯤꯁꯦ ꯏꯁꯨ ꯅꯤꯡꯊꯧ ꯕꯨꯕꯣꯛ ꯆꯪꯉꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯏꯕꯦꯜꯂꯩꯗꯣ ꯑꯃꯔ ꯀꯗꯥꯏ ꯃꯁꯛ ꯌꯦꯡꯒꯦ ꯁꯤꯗꯤ ꯄꯨꯔꯥ ꯃꯄꯥ ꯖꯦꯔꯣꯁꯅꯤꯅ ꯅꯥꯎꯇꯣꯟ ꯈꯖꯤꯛ ꯈꯔꯥꯛ ꯅꯠꯇꯦ ꯈꯣꯠꯇꯅ ꯁꯦꯠꯇꯅ ꯃꯄꯥ ꯂꯧꯔꯕꯅꯤ ꯗꯕꯜ ꯔꯣꯜ ꯂꯧꯗ꯭ꯔꯤꯕꯅꯦ ꯑꯩꯈꯣꯏ ꯄꯥꯈꯪ ꯃꯆꯥꯁꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯇꯦꯜꯍꯩꯕ ꯑꯇꯩꯗ ꯅꯄꯥ ꯃꯥꯜꯂꯁꯨ ꯃꯔꯩ ꯃꯆꯤꯡꯗꯗꯤ ꯅꯄꯥ ꯂꯧꯔꯨꯅꯨꯀꯣ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯃꯥꯒꯤ ꯑꯅꯝ ꯀꯟꯕꯁꯤꯗ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯁꯦ ꯆꯩ ꯌꯥꯝ ꯆꯥꯔꯛꯏ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯄꯨꯂꯞ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯂꯛꯏ ꯔꯣꯅꯤꯛ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯐꯖꯅ ꯎꯔꯤꯁꯦ ꯃꯁꯛꯁꯤ ꯌꯥꯝꯅꯕꯨ ꯅꯨꯡꯁꯤꯔꯤꯅꯦ ꯅꯥꯎꯇꯣꯟ ꯇꯥꯃꯣꯔꯣꯅꯦ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯖꯜꯂꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯤꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯄꯅꯦ ꯇꯦꯜꯍꯩꯕ ꯄꯦꯜꯂꯕꯅꯤꯍꯦ ꯅꯥꯎꯇꯣꯟ ꯅꯪꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛꯁꯨ ꯇꯧꯗꯧ ꯑꯇꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯉꯟꯇꯥ ꯂꯥꯛꯑꯒꯦ ꯆꯟ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯃꯌꯥꯝ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏꯁꯨ ꯍꯤꯌꯥꯏꯅꯨ ꯍꯣꯏ ꯗꯗꯥ ꯗꯥꯃꯔ ꯂꯨꯍꯣꯡꯕꯗꯗꯤ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯎꯀꯣ ꯌꯥꯝꯕꯨꯡꯅꯗꯤ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯕꯅꯤ ꯆꯤꯆꯦꯁꯤꯡꯗꯨꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯇꯦꯜꯍꯩꯕ ꯂꯥꯛꯇꯗꯤ ꯀꯩꯅꯣ ꯅꯣꯏ ꯆꯦ ꯁꯤꯜꯚꯤꯌꯥ ꯃꯤꯔꯜꯗꯥ ꯕꯦꯔꯣꯅꯤꯀꯥ ꯂꯣꯏ ꯂꯥꯛꯇꯣꯏꯅꯦ ꯀꯦꯝ ꯋꯥꯔꯨꯅꯨꯁꯦ ꯏꯆꯟꯁꯤꯗꯤ ꯊꯦꯝꯕꯨꯡ ꯍꯟꯗꯛꯇꯤ ꯃꯌꯥꯝꯕ ꯍꯣꯏꯁꯨ ꯃꯊꯪ ꯇꯥꯅꯕ ꯆꯥꯏꯁꯦꯟ ꯄꯥꯏꯔꯁꯤ ꯀꯔꯤ ꯍꯥꯏꯒꯦ ꯗꯥꯃꯔ ꯑꯃꯔ ꯍꯩꯃꯗꯨ ꯑꯩꯉꯣꯟꯗꯗꯤ ꯀꯦꯁ ꯂꯩꯅꯤꯅꯦ ꯅꯥꯎꯇꯣꯟ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯄꯥꯈꯪꯅ ꯆꯥꯏꯁꯦꯟ ꯄꯥꯏꯕꯗ ꯃꯊꯪ ꯇꯥꯕꯗ ꯀꯦꯁ ꯂꯩꯅꯤ ꯍꯥꯏꯁꯤꯕꯣ ꯇꯦꯜꯍꯩꯕ ꯐꯅꯗꯤ ꯌꯥꯝꯃꯦ ꯄꯥꯏꯔꯛꯏꯁꯦ ꯑꯗꯨ ꯃꯊꯪ ꯍꯥꯏꯗꯨ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯗꯦꯅꯦ ꯇꯧꯔꯤꯁꯦ ꯐꯔꯦ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯆꯟ ꯑꯩꯈꯣꯏ ꯊꯣꯛꯑꯒꯦ ꯃꯃꯥꯗꯨ ꯍꯥꯏꯔꯝꯗ꯭ꯔꯦꯀꯣ ꯍꯤꯌꯥꯏꯅꯨ ꯍꯣꯏ ꯗꯗꯥ ꯗꯥꯃꯔ ꯂꯩꯍꯧꯔꯦꯀꯣ ꯊꯤꯟꯗꯣꯛꯇ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯌꯨꯝꯕ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯔꯣꯅꯤ ꯌꯥꯝꯕꯣ ꯄꯨꯡꯗꯤ ꯋꯥꯠꯂꯤ ꯉꯁꯤ ꯊꯕꯛ ꯃꯐꯝ ꯆꯠꯇꯣꯏꯁꯤꯕꯨ ꯂꯣꯏꯌꯨꯝꯕ ꯑꯩ ꯃꯤꯇꯤꯡ ꯑꯃ ꯂꯩꯔꯦ ꯔꯣꯅꯤꯛ ꯌꯥꯝꯕꯣ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯒꯦ ꯑꯗꯨꯗꯤ ꯔꯣꯁꯟ ꯊꯣꯛꯂꯛꯑꯣ ꯌꯥꯝꯕꯨꯡ ꯊꯣꯛꯂꯛꯑꯦ ꯂꯣꯏꯌꯨꯝꯕ ꯌꯥꯔꯅꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯇ꯭ꯔꯁꯨ ꯉꯁꯤꯗꯤ ꯑꯩ ꯇꯨꯝ ꯆꯠꯂꯒꯦ ꯀꯀꯥ ꯆꯤꯡꯂꯦꯟꯗꯨ ꯂꯩꯍꯧꯗꯦ ꯇꯣꯉꯥꯟꯕ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯃꯥꯜꯂꯦ ꯀꯀꯥ ꯍꯜꯂꯛꯑꯒ ꯑꯩꯅ ꯔꯣꯁꯜꯗ ꯊꯕꯛ ꯑꯃ ꯋꯥꯔꯤ ꯍꯧꯗꯣꯛꯑꯝꯕꯅꯦ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯨ ꯑꯇꯩ ꯑꯍꯦꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ ꯄꯨꯡꯗꯤ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯁꯣꯝꯗꯁꯨ ꯂꯥꯏꯖꯒꯤ ꯏꯃꯨꯡꯗꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯁꯨꯅ ꯇꯤꯜꯂꯔꯦ ꯂꯣꯏꯌꯨꯝꯕꯒꯤ ꯏꯃꯨꯡꯗꯒꯤ ꯀꯔꯤꯁꯨ ꯀꯥ ꯍꯦꯟꯅ ꯇꯥꯕ ꯅꯠꯇꯦ ꯅꯥꯀꯟ ꯑꯅꯤꯃꯛ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯏꯃꯨꯡ ꯉꯥꯛꯇꯅꯤ
ꯄꯨꯡꯗꯤ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯁꯣꯝꯗꯁꯨ ꯂꯥꯏꯖꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯁꯨꯅ ꯇꯤꯜꯂꯔꯤ꯫ ꯂꯣꯌꯨꯝꯕꯒꯤ ꯏꯃꯨꯡꯗꯒꯤ ꯀꯔꯤꯁꯨ ꯀꯥꯏ ꯍꯦꯟꯅ ꯇꯥꯕ ꯅꯠꯇꯦ꯫ ꯅꯥꯀꯟ ꯑꯅꯤꯃꯛ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯏꯃꯨꯡ ꯉꯥꯛꯇꯅꯤ꯫ ꯂꯣꯌꯨꯝꯕꯅ ꯄꯥꯝꯗꯕ ꯑꯣꯏꯕꯅ ꯊꯣꯏꯅ ꯍꯦꯟꯅ ꯃꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯊꯤꯖꯤꯜꯂꯨꯗꯕꯅꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯊꯕꯛꯀꯤ ꯅꯠꯇꯕ ꯃꯔꯝ ꯑꯃꯠꯇꯗ ꯃꯇꯝ ꯀꯥꯏꯊꯣꯛꯇꯕ ꯂꯣꯌꯨꯝꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯩ ꯕꯣꯔ ꯀꯩꯅꯥ ꯑꯅꯤ ꯑꯁꯤ ꯑꯍꯜꯁꯤꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯍꯜꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯌꯥꯅꯤꯡꯗ ꯌꯥꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯣꯌꯨꯝꯕꯅ ꯂꯥꯏꯖꯕꯨ ꯃꯨꯟꯅ ꯈꯪꯗ꯭ꯔꯕꯁꯨ ꯂꯥꯏꯖꯅꯗꯤ ꯂꯣꯌꯨꯝꯕꯕꯨ ꯃꯨꯟꯅ ꯈꯪꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ, ꯋꯥꯉꯥꯡ ꯁꯉꯥꯡ, ꯅꯨꯡꯁꯤꯈꯤꯅꯕ ꯃꯑꯣꯡ ꯍꯤꯔꯝ ꯑꯃꯠꯇꯗ ꯂꯥꯏꯖꯅ ꯁꯤꯃ ꯄꯦꯜꯂꯤ ꯈꯣꯏꯗꯥꯖꯩ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯃꯤꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯔꯕꯁꯨ ꯀꯔꯤꯕꯨ ꯑꯣꯏꯔꯛꯄ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯂꯥꯡꯂꯤꯕ ꯍꯔꯥꯎꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯖꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯃꯆꯤ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯊꯣꯛꯇꯦ, ꯎꯍꯜꯂꯝꯗꯦ꯫ ꯎꯍꯜꯂꯔꯣꯏ ꯈꯜꯂꯔꯣꯏ ꯈꯟꯅ ꯃꯔꯣꯜ ꯅꯥꯏꯅ ꯂꯣꯠꯁꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯆꯟꯗ꯭ꯔ: ꯍꯩ, ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦ? ꯑꯉꯥꯡ ꯅꯣꯏꯕꯨ ꯇꯥꯔꯕꯅꯦ? ꯏꯕꯦꯝꯃ ꯍꯣꯏ ꯑꯍꯟꯁꯤꯡ ꯂꯥꯛꯏꯅꯦ꯫ ꯅꯣꯏ ꯑꯉꯥꯡꯁꯤꯡ ꯈꯔ ꯊꯣꯛꯂꯛꯎꯅꯦ꯫ ꯁꯟꯙ꯭ꯌꯥꯔꯥꯅꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯆꯟꯗ꯭ꯔ: ꯏꯇꯩꯃ, ꯅꯨꯄꯥ ꯃꯌꯨꯝꯂꯣꯝꯒꯤ ꯃꯤꯁꯤꯡ ꯆꯪꯅꯔꯛꯂꯦ꯫ ꯏꯕꯨꯡꯉꯣ ꯈꯣꯏꯗꯨꯕꯨ ꯄꯣꯠ ꯆꯩꯁꯦ ꯈꯔ ꯄꯨꯁꯤꯟꯅꯕ ꯇꯧꯅꯕ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯎ꯫ ꯁꯥꯟꯇꯤ ꯍꯣꯏ ꯂꯥꯛꯄꯗ ꯂꯣꯏꯅꯔꯛꯄ ꯅꯨꯄꯥ ꯃꯆꯥ ꯈꯔꯗꯨꯁꯨ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥꯄꯣꯠ ꯍꯥꯞꯄ ꯕꯣꯛꯁꯁꯤꯡ ꯑꯗꯨ ꯃꯊꯪ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯃꯃꯤꯡ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯅꯤꯡꯊꯤꯅ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨꯃ ꯄꯨꯊꯣꯛꯅꯤꯡꯉꯥই ꯂꯩꯇꯕ ꯃꯑꯣꯡꯗ ꯍꯩꯊꯔꯤꯕꯅꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯉꯁꯤꯒꯤ ꯍꯩꯖꯤꯡꯄꯣꯠꯁꯤ ꯋꯥꯔꯤꯅꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ, ꯐꯖꯈ꯭ꯔꯦ, ꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯗꯨꯅ ꯃꯃꯧꯕꯨ ꯎꯅꯕ ꯆꯪꯂꯛꯏ꯫ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯣꯁꯟ ꯇꯍꯥ ꯆꯪꯉꯛꯏ꯫ ꯔꯣꯁꯟ: ꯏꯃꯥꯁꯤ! ꯁꯥꯟꯇꯤ: ꯀꯩꯗꯧꯔꯦ ꯔꯣꯁꯟ? ꯔꯣꯁꯟ ꯃꯌꯥꯝꯗꯨꯗ ꯐꯜꯂꯞ ꯌꯦꯡꯏ, ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧ꯫ ꯁꯥꯟꯇꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯆꯤꯔꯣꯜ ꯇꯧꯏ꯫ ꯁꯥꯟꯇꯤ: ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯐꯔꯦ, ꯊꯣꯛꯑꯁꯤ꯫ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯅꯨꯄꯥꯗꯣ ꯂꯥꯛꯏ ꯍꯥꯏꯌꯦ, ꯑꯃꯨꯛꯇ ꯊꯣꯛꯎꯈꯤꯒꯦ꯫ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯊꯣꯛꯈꯤꯕꯗꯨꯗ ꯀꯥꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯣꯡꯅꯥꯎ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯄꯗꯥꯔ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨ ꯃꯊꯛꯇꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯎꯔꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯣꯏꯃꯥ, ꯀꯩ ꯈꯨꯐꯖꯅꯣ! ꯑꯁꯦꯡꯕ ꯎꯕꯗꯅ ꯌꯥꯝ ꯍꯦꯜꯂꯦ꯫ ꯀꯩ ꯈꯨꯂꯦꯝꯅꯣ ꯑꯁꯤꯗꯤ! ꯋꯥ, ꯃꯁꯝ ꯈꯨꯀꯛꯁꯤꯁꯨ ꯄꯣꯁ ꯌꯥꯝ ꯇꯥꯏ꯫ ꯃꯁꯝꯁꯤꯒ ꯁꯝꯀꯛꯁꯤꯒ ꯃꯁꯛꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯣ? ꯗꯤꯞ ꯐꯦꯠ ꯑꯥꯎꯠ ꯁ꯭ꯇꯥꯏꯜꯅꯦ ꯀꯛꯏꯁꯦ꯫ ꯑꯁ ꯉꯥꯎꯔꯦꯗ ꯑꯁꯤ ꯎꯕꯗ꯫ ꯗꯥꯔꯛ ꯅꯦꯚꯤ ꯕ꯭ꯂꯨ, ꯐ꯭ꯂꯨꯋꯦꯟ ꯄꯦꯟ, ꯋꯥꯏꯠ ꯀꯂꯔ, ꯂꯤꯁ ꯐꯣꯔꯃꯦꯜ ꯁꯔꯠ, ꯗꯥꯔꯛ ꯕ꯭ꯔꯥꯎꯟ ꯁꯨꯁ, ꯃꯈꯨꯠ ꯈꯨꯖꯦꯡ ꯑꯉꯧꯕꯁꯤꯗꯅ ꯑꯃꯨꯕ ꯘꯔꯤ ꯑꯃ ꯇꯅꯥꯟ ꯁꯤꯔꯤꯕ꯫ ꯑꯁ, ꯁꯤꯗꯗꯤ ꯎꯕꯗ ꯑꯗꯨꯝ ꯁꯜꯂ ꯇꯥꯛꯂꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦꯍꯦ ꯅꯣꯏꯁꯤꯗꯤ! ꯍꯥꯏꯅꯔꯤ ꯉꯥꯡꯅꯔꯤ ꯃꯌꯥꯝꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯀꯨꯞꯅꯕꯨ ꯃꯨꯟꯅ ꯌꯦꯡꯈ꯭ꯔꯦꯍꯦ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯅꯣꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯆꯦ ꯂꯥꯏꯖ, ꯏꯇꯩꯁꯦ ꯃꯁꯛ ꯈꯨꯐꯖ ꯑꯃ, ꯄꯣꯁ ꯊꯤꯅ ꯇꯥꯕ ꯋꯥꯅꯦ꯫ ꯃꯈꯣꯏ ꯁꯤꯗꯒ ꯀꯥꯈꯠꯂꯛꯂꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯅꯤ꯫ ꯀꯅꯥꯒꯤ ꯑꯁꯤ ꯎꯔꯨꯕꯁꯤꯗꯤ ꯀꯣꯔꯤꯌꯥꯟ ꯅꯨꯡꯅꯤꯌꯥ ꯂꯣꯏ ꯂꯩꯍꯧꯔꯦꯗ꯫ ꯂꯥꯏꯖ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯃꯄꯥꯟꯗ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯣꯌꯨꯝꯕ ꯄꯤꯔꯥꯡ ꯇꯥꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯝꯂꯛꯏ꯫ ꯄꯣꯀꯦꯠꯇꯒꯤ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯂꯛꯄꯅꯦ꯫ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯕꯗ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯈꯟꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯗ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯕꯗ ꯏꯅꯥꯛꯇ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯄꯣꯠꯁꯛꯁꯦ ꯃꯃꯥꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯌꯨꯝꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕꯤ ꯃꯍꯥꯛꯇ ꯁꯤꯟꯅꯕꯤꯌꯨꯀꯣ꯫ ꯃꯗꯨꯅ ꯅꯆꯥ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ
ꯀꯣꯏꯕ ꯆꯠꯂꯁꯅꯨ ꯁꯦ ꯏꯃꯥ ꯂꯧꯁꯜꯂꯣ ꯃꯍꯥꯛꯅ ꯉꯁꯤ ꯃꯃꯥꯗ ꯁꯤꯟꯅꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯃꯛꯅꯤ ꯃꯇꯝ ꯑꯃꯗ ꯂꯤꯂꯤꯗ ꯅꯨꯡꯁꯤꯅ ꯃꯈꯨꯠꯃꯛꯅ ꯁꯤꯕꯤꯈꯤꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯔꯤꯡ ꯑꯗꯨꯅꯤ ꯊꯋꯥꯏ ꯃꯥꯅ ꯈꯣꯏꯗꯥꯖꯅ ꯃꯃꯜ ꯂꯩꯅ ꯃꯒꯨꯟ ꯂꯩꯅ ꯑꯍꯧꯕꯁꯨ ꯑꯔꯣꯏꯕꯁꯨ ꯑꯃꯠꯇ ꯑꯣꯏꯖꯒꯦ ꯈꯟꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯈꯤꯕꯤ ꯄꯤꯡ ꯃꯆꯨꯒꯤ ꯗꯥꯏꯃꯟ ꯁ꯭ꯇꯣꯟ ꯍꯥꯞꯄ ꯔꯤꯡ ꯑꯗꯨꯃꯛꯅꯤ ꯃꯇꯝ ꯑꯃꯗ ꯃꯣꯃꯣꯟ ꯅꯣꯛꯈꯤꯕ ꯃꯤꯅꯨꯡ ꯑꯁꯤꯗꯤ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯜꯂꯔꯦ ꯑꯉꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯥꯟꯇꯤꯁꯨ ꯑꯃꯨꯛ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯏꯃꯧ ꯊꯣꯏꯕꯤ ꯂꯥꯏꯖ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯁꯥꯟꯇꯤ ꯁꯦ ꯏꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇ ꯂꯥꯛꯑꯒ ꯁꯤꯟꯅꯔꯝꯂꯤꯕꯅꯤ ꯏꯃꯧꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯏꯆꯥꯒꯤ ꯈꯨꯠꯇ ꯁꯤꯕꯤꯔꯝꯂꯒꯦ ꯉꯁꯤꯗꯤ ꯃꯃꯥꯅ ꯏꯆꯥꯒꯤ ꯈꯨꯠꯇ ꯁꯤꯕꯤꯔꯝꯂꯤꯕ ꯈꯨꯗꯣꯞꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯧꯒ ꯂꯣꯏꯅꯗꯨꯅꯇ ꯊꯝꯃꯨꯀꯣ ꯀꯩꯗꯧꯅꯨꯡꯗ ꯏꯃꯧꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯃꯈꯣꯏꯁꯨ ꯍꯜꯂꯛꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯎꯟꯄꯣꯠꯁꯨ ꯌꯧꯔꯛꯂꯦ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯈꯨꯔꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯦꯅ ꯅꯧꯅ ꯌꯣꯛꯆꯕꯤ ꯂꯥꯏꯖꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯥꯎꯈ꯭ꯔꯕ ꯑꯣꯐꯤꯁ ꯑꯃꯒꯤꯅ ꯃꯄꯨꯅꯤ ꯅꯧꯅ ꯁꯦꯝꯂꯤꯕ ꯂꯣꯌꯨꯝꯕꯒꯤ ꯀꯥ ꯑꯗꯨ ꯄꯨꯁꯜꯂꯛꯏꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯅ ꯄꯨꯡꯊꯜ ꯂꯦꯛ ꯊꯜꯂꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯑꯎꯟꯄꯣꯠ ꯄꯨꯔꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯊꯕꯛ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯂꯣꯌꯨꯝꯕꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯁꯥ ꯑꯗꯨ ꯄꯣꯞ ꯍꯦꯛ ꯇꯥꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯍꯤꯞꯄ ꯌꯥꯎ ꯐꯝꯕ ꯌꯥꯎ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯄꯣꯊꯥꯅꯔꯤ ꯍꯤꯌꯥꯏꯅꯨ ꯀꯩꯅꯣ ꯎꯇꯨꯞ ꯋꯥꯇꯨꯞ ꯇꯥꯕꯗꯧꯅ ꯃꯆꯤ ꯇꯥꯔꯒ ꯂꯩꯔꯤꯁꯤꯅ ꯌꯥꯝ ꯋꯥꯔꯕꯣ ꯏꯕꯨꯡꯁꯤꯡꯁꯤꯕꯣ ꯅꯥꯎꯇꯣꯟ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏꯁꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯅꯕ ꯃꯤ ꯊꯤꯕ ꯍꯧꯔꯣ ꯉꯔꯥꯡꯗꯒꯤ ꯌꯨꯝ ꯃꯊꯛ ꯃꯈꯥꯁꯤꯡꯁꯦ ꯁꯤꯟ ꯊꯨꯡꯅ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯗ ꯉꯝꯗ꯭ꯔꯦ ꯏꯕꯦꯝꯃ ꯏꯁꯥꯒꯁꯦ ꯃꯆꯤ ꯅꯥꯔꯦ ꯂꯣꯏ ꯊꯤꯟꯗꯣꯛꯑꯦ ꯍꯤꯌꯥꯏꯅꯨ ꯅꯨꯡꯉꯥꯏꯇꯦꯗ ꯃꯌꯥꯝꯁꯤꯗꯒꯤ ꯗꯥ ꯅꯥꯎꯇꯣꯟꯅ ꯏꯋꯥ ꯍꯦꯛ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯅꯣꯝꯃꯤꯕ ꯈꯗꯥꯡꯗꯨꯁꯨ ꯏꯅꯔꯖꯤ ꯇꯤꯡꯉꯤꯗꯣ ꯁꯦ ꯆꯥ ꯊꯛꯆꯤꯜꯂꯣ ꯑꯆꯥꯄꯣꯠꯀꯁꯦ ꯆꯥꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯩꯗ ꯄꯤꯔꯛꯏ ꯃꯌꯥꯝꯗꯤ ꯇꯨꯃꯤꯟ ꯑꯗꯨꯝ ꯊꯛꯅꯔꯤ ꯅꯥꯎꯇꯣꯟ ꯅꯪꯒꯤ ꯆꯥꯁꯦ ꯑꯕꯨꯡꯉꯣ ꯃꯆꯥꯅ ꯊꯛꯄꯒꯤ ꯁꯪꯒꯣꯝ ꯑꯔꯦꯝꯕꯒꯅꯗꯤ ꯍꯥꯞꯆꯤꯜꯂꯒ ꯂꯣꯟꯗꯦꯀꯣ ꯔꯣꯅꯤ ꯄꯥꯞꯄꯤꯁꯤꯗꯤ ꯀꯔꯤ ꯀꯥꯔꯅꯣ ꯅꯥꯎꯇꯣꯟ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯈꯔ ꯖꯨꯒꯣꯠ ꯆꯥꯗꯦꯗꯅ ꯑꯗꯨꯏ ꯇꯧꯔꯝꯒꯗ꯭ꯔꯅ ꯍꯥꯏꯔꯤꯕ ꯍꯤꯌꯥꯏꯅꯨ ꯍꯣ ꯇꯧꯗꯕꯅꯦ ꯗꯥ ꯅꯥꯎꯇꯣꯟꯗꯧꯅ ꯆꯣꯛꯂꯝ ꯆꯥꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯤꯌꯦ ꯆꯠꯂꯦ ꯊꯛꯆꯍꯧꯔꯣ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯩ ꯂꯦꯡꯕ ꯐꯝ ꯊꯥꯕ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯜꯂꯛꯏ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯀꯥꯗ ꯊꯥꯔꯤꯕ ꯀꯣꯟꯁ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯄꯤ ꯇꯥꯅ ꯋꯥꯔꯧꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯖꯔꯤ ꯑꯃꯨꯛꯁꯨ ꯃꯄꯤ ꯑꯗꯨ ꯀꯅꯥ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯐꯠ ꯇꯩꯊꯣꯛꯏ ꯅꯥꯀꯟ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯤꯂꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯂꯧꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯈꯥꯡꯕ ꯉꯝꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯤꯡꯊꯔꯛꯏ ꯄꯤꯔꯥꯡ ꯃꯥꯁꯨ ꯂꯤꯂꯤꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯅ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯟ ꯅꯥꯜꯂꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤꯡꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯜꯂꯛꯀꯣ ꯍꯥꯏꯗꯨꯅ ꯀꯧꯔꯕꯁꯨ ꯇꯦꯡꯊꯥꯔꯕꯁꯨ ꯍꯜꯂꯛꯑꯔꯣꯏꯀꯣ ꯅꯪꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯂꯥꯟꯈꯤꯕꯅ ꯅꯪꯅ ꯑꯩꯕꯨ ꯑꯗꯨ ꯋꯥꯔꯧꯗꯨꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯂꯣꯏ ꯍꯥꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯤꯡꯂꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯁꯤꯔꯦ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯀꯔꯤꯒꯤ ꯑꯩꯕꯨꯅ ꯃꯩꯔꯤ ꯊꯛꯁꯤꯗ ꯊꯝꯂꯝꯂꯤꯕꯅꯣ ꯅꯪꯅ ꯏꯐꯝꯗ ꯆꯤꯔꯝꯂꯤꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯤꯅ ꯉꯁꯤꯗꯤ ꯅꯇꯨꯡ ꯏꯟꯁꯤꯡꯉꯝꯗ ikhong ikut pumba sa uda balang hamana hazilari punsilari ifamdagi chatkrabi lakrabi nangse akawbagi layrol nungda salankragi haibasu ngamdre nang thambiramba kainabagi lamkhansida ngasidi nang thambiramba kainabagi lamkhansida ngasidi aise
नानथोक्ꯄ लानथोक्प ngамद्रे नुसी पन्सना पल्लरे नंगना इङोंदा पिरमलिबा चैना चलमलिबा पाखोंसे मसिबु करिनो थोइबि थोइबि वाही अमददि खुमुबा कैदौबगि तुमिना लेरनो से खुमो अमुक्तदि लमलानबि महापु लाकपगि इफमदा लमलानबि महाकी चंगफम पीगनि अयाबा नंगना साना याना पीरगे खल्लाबु थोइबि से खुमो थोइबि नाउतोन लोयंबबु कौबा लाकपने असुकुइबा मतमसि नाउतोन लिलीगी हेक लेखिद्रबा मतुंग अमुरक कादुदा चंगलंबदगी ngasi फावबा चंगद्रिबने लिलीना लेरिङै मतम मागी नाउथि साफमनि कासिदा चंगपा खुदिंग लिलीना माबु नुसिना हराव हराव हानगी मतौगुम करोक्लबोइता खलखि ngaihaki nungaitaba ningsingba heli haiduna matam kuina changkhidrabani kasida thongjin panduda lepi tawriba mataududa loyumbabu kouba ngamda wahi amata chimban kangba ngamda mamaya du lukthaduna tumi leptuna leiri phana haijabagi wani makoi su nungaibadi nate khonjel khajik semlaga yambo loyumba karisu khumlakte photo adu adum konduna leiri nakton yambo बोरसेनबा अहंदो लाओरे याम्बो फी होंनबा कौथोरओ हाइरे नाउतोन वहाइसी खक हाइरमलगा मखादा कुमकी लोयंबसु वॉशरूम रोमदा चंगदुना ममाय ममिट अदु ताथोए अदुगा तंदे मांदे थांनिंगदबा खोंथांग अमागा मखादा कुमलाई लाओ लाओ इबुंगो करिसु खुमदे हाइबा दुमक्ता दुम तौवे वहाइ अमता फोंदोक्ते Mamana puthorokpa magi senaba phaijom priyaptuda haifet yengi maru mapang singju yoksilai laiba lakliba mayamdu harau nungaibagi mamagi nungaijaba adu ubada loyumba maithongda awabagi mami tahalaroi nungaitaba sakfam ularoi khan thamoi aduda maset dising kya thokna kairabasu saina khangba ngamdrabasu lamhenba milu pirang adu taraktana ba mamai non khattuna majin haifet chiklaga wana chaina khangli se ibunga purisa lisanaba tawro phirol chatpa loiraduna mapanda tholaklaga mamabu khurumje loiraga magi famamda famkhre phiba mutri soong saban watpa leitaba nupada nupa manba loyumbani I thangna ngauraba kuchuni lehaw leireng kuchuni tumtak toba natol aduda thiliba jandal aduna amuke hena maithongi fajaba adu magul hapli sana machuna mari zenba koyet adu borsenaba aduna magukta upirai aduga nakanda ningthina thuptuna thamliba lengyana adu amuk yansinbirai haujiti loyumba chapcharaba bora magi sakfam langkhre santi machabu nushina mamit kupta yengjari tumina madom sonje ichagi punsida ngasi haba numisidagi awaba leitaba nungaiba yaifabada oiroko tarun khudangari dubu gol machugumba silver machugumba dubu adu oina siu yadro mari amuba oiba siri dubu telheba hairnu danjaduda black is the symbol of sophistication mainstream formality harakane mayamdu wanoi mani telhebana hairaiba wahe adu loyumba mamana firon amubada setli haiduna he ngangba jaibada toina mamana khumba haiba wahiduni amar furit amuba khonga amuba Mr. Opro tamol foreman santos gyan tamande da noisa palluranu hairamaktada hanjin pali amuba setkena marai ningai tawra adi magi marai ningai do khangidana tongjai maril da samu thilli haiduni tauba marai ningai duna chapmanabani leiriba mayamdu amagamu photo pangkapta kapi loiraduna borsenabaduna khudingmak takduna lamjingduna laijagi mayum tamna lai somdaju kaina mayumdani laija thamoidu kallagi yauna kankraba male pi mari ama phok sinthade tawriba langliba singdu wahi amata haide ngangde lonthok tabiga pangkhakni ngihaki matung bor yorokduna mato mayai changlakle borsenabaduna taktuna leiriba tiliba ahal mayamdu mangang haiphet nonduna khurumhali phiba muti watpa leitraba chinglemna ningthiraba loyumbana phaijong kunja kauna sana machu mapan chelaba koyet u
ꯃꯣꯡ ꯍꯥꯗ ꯆꯪꯂꯛꯄꯗꯣ ꯎꯕꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯤꯠꯀꯨꯞꯇ ꯐꯤꯕꯝ ꯍꯣꯡꯗ ꯌꯦꯡꯖꯩ꯫ ꯂꯥꯛꯂꯤꯕ ꯇꯤꯜꯂꯤꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ꯫ ꯁꯪꯒ ꯆꯥꯎꯕ ꯏꯃꯨꯡ ꯉꯥꯛꯇꯅꯤ꯫ ꯂꯨꯍꯣꯡꯐꯝ ꯑꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯃꯄꯥꯟꯗꯁꯨ ꯃꯤ ꯀꯌꯥꯅꯤ ꯂꯩꯔꯤꯕ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯗꯤ ꯃꯅꯨꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯥꯏꯚ ꯊꯥꯗꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯔ ꯊꯣꯛꯈ꯭ꯔꯦ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯥꯏꯖꯁꯨ ꯃꯧꯄꯥ ꯑꯅꯤꯅ ꯌꯦꯠ ꯑꯣꯏ ꯁꯝꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯏ꯫ ꯇꯨꯡꯗꯅ ꯊꯥꯖ ꯏꯟꯅꯔꯛꯏ꯫ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯗꯨ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ꯫ ꯏꯪꯅ ꯂꯦꯝꯖꯕꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕꯤ, ꯑꯌꯦꯡꯕ ꯑꯎꯕ ꯈꯨꯗꯤꯡꯅ ꯆꯥꯛꯅ ꯀꯂꯛꯅ ꯁꯣꯟꯅꯕꯤ ꯂꯥꯏꯖꯅꯤ꯫ ꯂꯣꯌꯨꯝꯕꯒꯤ ꯑꯣꯏ ꯊꯪꯕꯗ ꯀꯩꯅꯥ ꯁꯦꯟꯅꯕꯤ ꯑꯗꯨꯅ ꯂꯥꯏꯖꯕꯨ ꯐꯝꯍꯜꯂꯤ꯫ ꯁꯟꯙ꯭ꯌꯥ ꯔꯥꯅꯤ ꯃꯆꯥ ꯃꯌꯥ ꯑꯅꯤꯒꯤ ꯑꯣꯏ ꯌꯦꯠ ꯃꯈꯨꯠꯇꯨ ꯂꯪ ꯑꯃꯅ ꯅꯥꯟꯊꯣꯛꯅꯕ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟꯅ ꯀꯤꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯀꯨꯖꯕ ꯌꯥꯕꯒꯤ ꯀꯥꯡꯕꯤ ꯑꯗꯨ ꯊꯥꯡꯒꯠꯂꯤ꯫ ꯃꯈꯨꯔꯥ ꯆꯟꯗ꯭ꯔ ꯑꯍꯟ ꯑꯃꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯏꯒꯤ ꯇꯧꯒꯗꯕ ꯁꯣꯟꯒꯗꯕ ꯄꯨꯝꯕ ꯇꯧꯔꯤ꯫ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯆꯪꯉꯛꯇꯨꯅ ꯗꯥꯟ ꯊꯥꯗꯔꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯂꯣꯝꯒꯤ ꯃꯌꯥꯝꯁꯨ ꯆꯪꯉꯛꯇꯨꯅ ꯊꯥꯗꯅꯔꯤ꯫ ꯆꯪꯉꯛꯄ ꯃꯤꯌꯥꯝꯗꯨ ꯄꯥꯛ ꯂꯣꯏꯗꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯆꯤꯡꯂꯦꯟ ꯏꯁꯩ ꯁꯛꯄꯤ ꯃꯥꯟꯇꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯄꯩꯁꯥ ꯊꯥꯕ ꯂꯦꯞꯇꯦ꯫ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩ ꯀꯣꯏꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯕ ꯀꯨꯟꯗꯣ ꯍꯨꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯀꯩꯅꯥ ꯁꯦꯟꯅꯕꯤꯗꯨꯅ ꯇꯥꯛꯇꯨꯅ ꯂꯥꯏꯖ ꯊꯧꯅꯥ ꯄꯨꯝꯕ ꯋꯥꯅ ꯈꯣꯝꯖꯤꯟꯗꯨꯅ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯨꯟꯗꯣ ꯄꯔꯤꯡ ꯑꯗꯨ ꯂꯣꯌꯨꯝꯕꯗ ꯍꯨꯜꯂꯛꯏ꯫ ꯂꯣꯌꯨꯝꯕꯁꯨ ꯕꯣꯔ ꯁꯦꯟꯅꯕꯗꯨꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯈꯖꯤꯛ ꯂꯥꯏꯖꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯔꯧ ꯂꯩꯅ ꯆꯤꯝꯕꯥꯜ ꯆꯤꯜꯂꯞ ꯇꯧꯕ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯍꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯀꯨꯟꯗꯣ ꯄꯔꯤꯡ ꯑꯗꯨ ꯍꯨꯛꯂꯛꯏ꯫ ꯂꯣꯌꯨꯝꯕꯅ ꯍꯦꯛ ꯀꯨꯟꯗꯣ ꯍꯨꯛꯄ ꯂꯣꯏꯕꯒ ꯕꯣꯔ ꯃꯃꯥꯟꯅꯕ ꯂꯥꯛꯏꯕ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯄꯨꯂꯞ ꯂꯥꯎꯁꯤꯟꯅꯔꯛꯏ, ꯍꯨꯏꯆꯦꯜ ꯈꯣꯡꯅꯔꯛꯏ꯫ ꯑꯃꯔ, ꯁꯥꯟꯇꯣꯁ, ꯇꯦꯜꯍꯩꯕ, ꯇꯔꯨꯜ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯥꯟꯇꯣꯞ ꯃꯌꯥꯏꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯩꯗ ꯄꯩꯁꯥ ꯊꯥꯕꯒꯨꯝ ꯍꯦꯛꯇ ꯄꯩꯁꯥ ꯑꯗꯨ ꯆꯥꯏꯔꯤ꯫ ꯂꯣꯌꯨꯝꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯦ꯫ ꯏꯃꯨꯡ ꯆꯪꯉꯛꯇꯨꯅ ꯀ꯭ꯋꯥ ꯂꯥꯟꯅꯕ ꯂꯣꯏꯔꯦ꯫ ꯂꯣꯌꯨꯝꯕ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨ ꯈꯨꯔꯨꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯥꯡꯅꯤꯡꯗꯕ ꯈꯣꯡꯊꯥꯡꯅ ꯐꯅ ꯀꯟꯒꯤ ꯌꯥꯎꯅ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯗꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯅꯨꯡꯁꯤꯔꯕ ꯃꯌꯨꯝ, ꯃꯃꯥ, ꯃꯈꯨꯔꯥ, ꯃꯆꯤꯟ ꯃꯧꯄꯥ ꯂꯥꯞꯅꯔꯅꯤ ꯈꯟ, ꯊꯥꯗꯣꯛꯂꯅꯤ ꯈꯟ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯤ꯫ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯗꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯂꯥꯏꯖ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯔꯣꯏꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯣꯔꯛꯏ꯫ ꯀꯩꯅꯥ ꯊꯤꯜꯂꯛꯄꯒꯤ ꯗꯣꯜ ꯃꯈꯣꯜ ꯑꯃꯗꯤ ꯃꯌꯥꯝ ꯂꯥꯡꯕ ꯇꯥꯕꯗ ꯇꯦꯔꯦꯁ ꯃꯊꯛꯇ ꯄꯥꯔꯇꯤ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯍꯧꯒꯠꯇꯨꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯂꯣꯌꯨꯝꯕꯗꯤ ꯊꯋꯥ ꯁꯥꯗꯦ꯫ ꯍꯤꯗꯥꯛꯇꯨ ꯍꯩꯗꯨꯅ ꯊꯛꯀꯠꯂꯛꯏ꯫ ꯑꯃꯔ: ꯐꯖꯈ꯭ꯔꯦ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯤꯁꯇꯔ ꯂꯣꯌꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯏꯐꯁꯤ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯋꯥ ꯃꯌꯥꯝ ꯍꯥꯏꯅꯔꯤ꯫ ꯂꯣꯌꯨꯝꯕ: ꯇꯧꯁꯤꯟꯅꯕ ꯁꯥꯁꯤꯟꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯣꯏꯔꯦꯅꯦ ꯍꯥ꯫ ꯑꯃꯔ: ꯑꯦꯍꯦ, ꯍꯤꯗꯥꯛꯇꯣ ꯆꯨꯝꯅ ꯉꯥꯎꯀꯣ, ꯆꯣꯏꯔꯣꯜꯒ ꯂꯣꯜꯂꯛꯈꯤꯅꯨ꯫ ꯁꯣꯝꯗꯁꯨ ꯀꯥ ꯃꯅꯨꯡꯗ ꯂꯥꯏꯖ ꯃꯇꯥꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯂꯥꯛꯄ ꯆꯪꯉꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯕꯒ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯆꯪꯉꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯌꯦꯜꯂꯛꯏ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨ ꯃꯤꯁꯤꯡ ꯅꯥꯁꯤꯡꯉꯤ, ꯇꯅꯥꯟ ꯇꯅꯥꯜꯂꯤ, ꯊꯕꯛ ꯇꯧꯊꯣꯔꯛꯄꯗ ꯃꯁꯥ ꯅꯥꯜꯂꯤ, ꯃꯁꯛꯁꯨ ꯂꯣꯏꯅꯃꯛ ꯆꯥꯡꯆꯠ ꯑꯃꯗ ꯏꯪꯅ ꯐꯖꯩ꯫ ꯀꯥ ꯍꯦꯟꯅ ꯃꯥꯏꯊꯣꯡꯗ ꯀꯦꯁꯤꯟ ꯇꯩꯁꯤꯟꯕ ꯇꯧꯗꯦ꯫ ꯆꯞ ꯃꯥꯟꯅꯕ ꯐꯤꯖꯦꯠꯇ ꯕ꯭ꯂꯦꯛ ꯄꯦꯟ, ꯄꯤꯡ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯇ꯭ꯔꯤꯁꯥꯠ ꯀꯣꯂꯔ ꯄꯥꯟꯕ ꯑꯃꯃꯝꯒ ꯂꯤꯠꯂꯤ꯫ ꯃꯈꯨꯠꯁꯤꯡꯗꯨꯗꯁꯨ ꯈꯨꯗꯥꯡ-ꯘꯔꯤ ꯑꯃꯨꯕ ꯑꯃꯃꯝ ꯁꯤꯔꯤ꯫ ꯃꯁꯝ ꯑꯗꯨꯅ ꯋꯥꯡꯅ ꯁꯝꯕꯨꯟ ꯄꯨꯡꯈꯠꯂꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ꯫ ꯂꯩꯔꯤꯕ ꯂꯥꯛꯂꯤꯕ ꯅꯍꯥ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯃꯈꯣꯏꯕꯨ ꯎꯕꯗ ꯍꯪꯂꯨꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠꯇꯨꯅ ꯑꯗꯨꯃꯛ ꯂꯣꯌꯨꯝꯕꯒꯤ ꯍꯣꯇꯦꯜꯒꯤ ꯑꯉꯥꯡꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯅꯨꯡ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯗꯨ ꯂꯣꯏꯅꯃꯛ ꯁꯨꯅꯩ꯫ ꯑꯆꯥꯄꯣꯠ ꯑꯗꯨ ꯌꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯒꯥꯔꯤ ꯑꯅꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯑꯆꯥꯄꯣꯠ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯄꯨꯔꯛꯏꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯌꯦꯜꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯈꯥꯎ ꯑꯃꯃꯝ ꯌꯦꯜꯂꯛꯏ꯫ ꯑꯍꯜ ꯂꯩꯁꯥꯕꯤ ꯅꯨꯄꯥꯁꯤꯡꯒꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯃꯅꯨꯡꯗ ꯂꯩꯕ ꯃꯄꯥꯟꯗ ꯂꯩꯕ ꯃꯤ ꯃꯈꯩ ꯁꯨꯅꯕ ꯌꯦꯜꯂꯤ꯫ ꯃꯥꯅꯤ, ꯏꯀꯣꯟ ꯀꯣꯟꯕꯗ ꯌꯦꯜꯂꯛꯂꯤꯕꯗꯨ ꯐꯤ ꯐꯅꯦꯛ ꯏꯟꯅꯐꯤ ꯂꯦꯡꯌꯥꯟ ꯐꯤ ꯉꯥꯛꯇꯅꯤ꯫
Loyumbana Manipur tholakpaga mapagi mahut sinduna thabak khudimak pangthoklaba matung ikon kona lingkhatkiba iramdam asigi oiba iramdam asida phangba puthokchaba langna saba phi ngaktani chinglensu changaktuna dakhina yeli chaba thakpa loiraduna ngeha wari watai tawduna laijagi manakta dan thadaramlaga mathang mathang thongnarei Kajal nungaina palo nupi maoirabanina hana changdagi amu yahungang khatpa tarine Sophia nungaina kedana layuko Thaja ho gari ngai ramaniye chakau ba hek loibaga aikhoida koira uko nangna haiba chapotu pija hodabase nungai de natai nanaw la uko saba Laija wa mata haida mamita mo yenglai Tilamba miyam dusu hanakre Makhada nautol hoi kangbudi hauji phawba langli makhoi gi tangna phangba tanjani langba yaba langi ngauri Laija kada jari ba singdu losili hiaino inamsi aikhoi tawge mamana inamsi ko o haye sakjana ba yambung di chaba loi haudore ani du makhada kumlai kitchen lairiba adomda changlai makhoi ani hek changpada loyumba hairang hai tawduna tholai lengthainariba du hanna yenglamde Laija loyumba na mapalana chatkibadu makhutuna haifet khali manamadu hainadabago Santi Thoibi lao lao chango waramani nasadu chaksi chatho aduga pothanaba thabakti yauranu amta ipelai sese imo ibemagi chaksi da leire Laija tapna imasi oiga pulap jaminarase yani aishukiya chaningma phawdi Santi Bema nani binado mukta kaurso mapandagi mayam sidi loida watli makhoi gi tongana thamlabani akhoi chathoknaba tawrasi hiainu mapanda thokiduna binabu kausilaga changminarei nupi singadu harau harau chak chaminari Laijadi icha chasanba yadre mayam jariba du loiba ngairi Santi Thoibi chasilu koiganu nayumni ko Laija nofetamak tawrei mayam chabadu ngairi asumna Thabak singadu pulap loisiminaraga kada kakhalai Santi su pikliba masu adu pamduna changlai Laija madu ubada thoina ngakpa phaurude wari puba khanglaba Laijani Mama amadi makurana takpa hemanbagi adugisu mathakta mapa masak khangdana mamana yolakhiba masada phangkhiba phawkhiba zaina laikhiba awatpadugi khalaga pamdrasu pamda yaningda angang adugi minungsi yenglaga khallaga khongthang asi thangkhibani minungsi leibi minungsi chawbi Laijani loyumbana ina khunba afawba mi ama oibagi masagi oijaba thiduna yakhiba lakhiba nate Santi mapitana masubu nusina yengduna hairei yengoi Thoibi pikliba imatumse daja sakna na koluko ngasi dagi nangonda imana isu sinarabani imasi su khange aise oijaba thibini haibada haimanba tholoi adubu isu sigi amadi isasina tungdo oirakadaba ehaugadaba phibamdugi khalaga imasi sibangam loidori nang imabu waroganu ko Thoibi Laija imase haidi adum naibigano pikliba angangsigi ngasidi awatpa amata laita asengba ichamakni khana senajage yengsinjage imasi adum na haibado nacha taba ngamdiye manemdagi angang adu lauduna pammi mapita na nushina angang adu bu yengi madom tumin khalle karisu khangzadriba imatum nangidamak ifamda laikiba awatpado ngasidagidi lehelarage ko nangidamakta aigi mingjasina laika tarabasu punamak tungoinarage nungsina angang adubu laipakta chuppi mathakta maru mayam changdana lembadagi lemaba loyumba adu masana yadre ngamdre hairapau pangpida pitharei hidaktu pungdi sumsum thengjilakpanina ama chatki ani chatki haujikti maru ahumduga loyumbaga akhak ngaheure loyumba as ayadre ayi kada amta thinjanbiramo yadre ai pothaninge telhaiba amadi amarna ngaktuna kumai
Tungdana Santos Loyumbana langthoklamba furit adu lengyanda yanduna inarei. Amar, As, kadubu kadaino. Bai, ka khangdare. Loyumba ngauri. As, chumna chatlo, chumna. Telhaiba. Langanu he. Thongnau ni asidi bai. Loimak ngaurabani tauribadu. Loyumba. Ho, adudagi adum thadabiramo. Ahum adu hauna hekta noklai. Santi su khonjau thadaduna noklibadu taraduna mamoga wari sarambadagi tholai. Santi phibam singdu ubada mathabak yai. Hare, kaino tawrisidi. Makholadu tabada ahum adu khangpre khangna yengthorai. Santi lepamlibadu ubada ahum adu masa khajik semlaga lepi. Amar, Mama, akhoi Loyumbase mako kitang ngawi. Tumhangena purakpane. Telhaiba. Mane Amar na haise chumme Mama. Santi. Icha singla kok ngawni ima khange. Onare somda pusila u somda. Santi gi tung induna Loyumbabu ka aduda pusilai. Phamung ka adomda pusinduna hifali. Santi. Onthokpani dako. Ai icha se. Asi haiduna mamogi manakta mung lai. Amar khoisu tholai. Aikhoi mau anobi yenge amta. Hiyainu. Da Amar namito yam nushi ko. Inam si yengdoidubu ugadra. Amar, adoi walijan nabungi micha thaukraba. Santos. Mau anobi aikhoi morupse hayengdagidi senior man madrasa selalanu ko. Mapunsisida nasinthi haini. Nahagi firon selaktabani. Formal na namna shetbani. Telhaiba. Amuba dangadi selalanu. Aikhoi amubaga setawtale maubada. Magi matau tamboy khankhini na. Laiza khumlubada oiraroi khan nokfet tawrai. Amar, ado intro amta tawge. Asumna sakhang makhangnaraga ngaiha-wari tawramlaga makhoisu hallage haiduna tholai. Santi. Yengoi, Bema, ai ahumsina thoise amta yenguge. Fare, nangsu potharo. Nong nini sidi nasadu fajana pothago. Angang sidi matam khara nachanupiga imaga leminarage. Si haiduna angang adu pamlaga thokhiba makhoi ahum adugi matung inarei. Santi. Nakhoi humbu hankharanune. Sida lairo ngasigidi. Hayeng gyan tana hallone. Gari thaudoidubu mama pakhatliko. Telhaiba. Mama, yani. Mama hodum pothabi horo. Thindokbira anoba. Asi haiduna wari saduna ahum adu mapan tholai. Mapandani nauton makhong sangna tinthoklaga pillar makhongda nga thaduna famli. Amar, ahai, fajadre he nangde. Aikhoina ahanba thakpada ngawrapadunine ningsinga ida matamda. Oh, pakthak thakchilaga kona mathong maram khangaktabadunine nangna tawrise. Santos. Nakton natro sibo. Rosal changaptuna nautonbu samlaga pusinki. Telhaiba. Ahai. Jingjille hekta. Ahai. Challe he khoishu. Nupa ahum adu gari thaudoktuna thoki. Laiza isisina tumliba Loyumbada haifet yengi. Aduga nakanda lairiba famung aduda kakhatuna tumin tungki. Anganba ayukni. Laiza mau ama oibagi tafam thokpadu kaidana niyom chumna tawri. Santi yahauраktuna mapan tholakpada mamau nupina phi angangba ama makokta haifet kuptuna korongonba mabu pukning chetna nijarambadu mataududa Santi moman nokche. Laiza su lai khurumba loiraga sangakpada manem leptuna yanglambaduda lekak tawi khongthangdo. Santi. Onthokna nusikhreda. Wakhal lakchang pumba pung he ingida. Kuire nongalakpa ayuk anganbada laiduk thaba khurumba phangaktaba. Imasina thabak pumba losilaba matung katpadadi pung ayauki. Laiza nokfet tawrai. Santi. Fare sanglo nangsu. Imasi sune chaithurukige. Laiza. Hoi imasi.
ꯀꯤꯆꯟ ꯇꯞꯅ ꯆꯪꯈꯤ ꯆꯥ ꯂꯣꯟꯅꯕ ꯏꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯊꯥꯡꯒꯠꯂꯝꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯀꯥ ꯇꯞꯅ ꯆꯪꯂꯛꯏ ꯂꯣꯏꯌꯨꯝꯕꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯂꯣꯏꯌꯨꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯪꯅꯕ ꯀꯥꯗꯨꯗ ꯆꯪꯒꯦ ꯇꯧꯕ ꯆꯪꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯏ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯑꯗꯨ ꯅꯤꯌꯣꯝ ꯀꯥꯏꯗ ꯑꯗꯨꯃꯛ ꯇꯧꯔꯤ ꯅꯥꯎꯇꯣꯜ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯨꯠꯇ ꯕꯣꯛꯁ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ ꯀꯤꯆꯟꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯇꯦꯔꯦꯁ ꯃꯊꯛꯀꯤ ꯁ꯭ꯇꯤꯌꯔ ꯀꯥꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯅꯤ ꯑꯗꯨ ꯂꯥꯛꯏ ꯃꯗꯨꯗꯅ ꯈꯔ ꯁꯝꯂꯅꯤ ꯈꯟ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯆꯪꯂꯛꯄꯅꯤ ꯅꯥꯎꯇꯣꯟꯗꯨ ꯁ꯭ꯇꯤꯌꯔ ꯀꯥꯐꯝ ꯑꯗꯨ ꯂꯦꯞꯄꯤ ꯀꯤꯆꯟ ꯃꯅꯨꯡ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ ꯏꯇꯩꯃ ꯆꯥ ꯂꯣꯜꯂꯤꯔꯣ ꯃꯣꯟꯗꯪ ꯑꯃꯗ ꯂꯩꯔꯝꯕ ꯂꯥꯏꯖ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯊꯦꯝꯕꯨꯡꯗꯤ ꯅꯣꯛꯂꯒ ꯀꯥꯈꯠꯈ꯭ꯔꯦ ꯅꯥꯎꯇꯣꯟ ꯌꯥꯔꯣꯏꯗ ꯏꯇꯩꯃ ꯑꯗꯨ ꯈꯪꯒꯜ ꯀꯤꯒꯜꯂꯗꯤ ꯂꯥꯏꯖ ꯇꯞꯅ ꯈꯨꯝꯂꯛꯏ ꯅꯕꯥꯅꯤꯗꯤ ꯀꯥꯏꯗꯅꯣ ꯆꯥꯗꯤ ꯂꯣꯏꯔꯦ ꯅꯥꯎꯇꯣꯟ ꯅꯣꯛꯈꯤ ꯇꯦꯔꯦꯁ ꯃꯊꯛꯇ ꯉꯔꯥꯡ ꯌꯥꯝꯕꯨꯡꯒꯤ ꯃꯤ ꯄꯨꯟꯕꯅꯦ ꯑꯗꯨ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯤꯈꯨꯒꯦ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯌꯥꯝꯕꯨꯡꯅ ꯀꯥꯈꯠꯂꯛꯄꯗ ꯏꯆꯥꯏ ꯆꯥꯏ ꯃꯣꯜꯂꯦꯅ ꯏꯁꯧ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯍꯧꯔꯕꯅꯤ ꯏꯃꯥꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯊꯣꯛꯄꯤꯔꯝꯃꯣ ꯄꯨꯂꯞ ꯊꯛꯑꯒꯦ ꯏꯇꯩꯃ ꯂꯥꯏꯖ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯍꯥꯟꯅ ꯄꯤꯔꯨꯔꯒꯦ ꯅꯥꯎꯇꯣꯟ ꯍꯣꯏ ꯏꯇꯩꯃ ꯃꯥꯁꯨ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯀꯞꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥ ꯑꯗꯨ ꯍꯩꯔꯤ ꯑꯗꯨꯒ ꯇ꯭ꯔꯦ ꯑꯃꯒꯤ ꯃꯊꯛꯇ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ ꯁꯥꯟꯇꯤ ꯂꯥꯛꯑꯣ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯔꯦ ꯊꯛꯑꯁꯤ ꯄꯨꯂꯞ ꯆꯥ ꯑꯗꯨ ꯑꯃꯃꯝꯇ ꯄꯤꯔꯛꯏ ꯁꯥꯟꯇꯤꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯃꯃꯧꯗ ꯂꯣꯏꯅ ꯃꯁꯛ ꯇꯥꯛꯄꯤꯔꯤ ꯆꯤꯡꯂꯦꯟ ꯏꯃꯧ ꯏꯕꯦꯝꯃ ꯆꯥ ꯁꯨꯗ꯭ꯔꯕꯣ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦꯅ ꯂꯥꯏꯖ ꯇꯞꯅ ꯀꯀꯥ ꯑꯩꯗꯤ ꯆꯥ ꯊꯛꯇꯤꯌꯦ ꯆꯤꯡꯂꯦꯟ ꯏꯁꯦ ꯆꯥ ꯅꯠꯇ꯭ꯔꯁꯨ ꯀꯔꯤꯅꯣ ꯑꯃꯗꯤ ꯁꯦꯝꯂꯒ ꯊꯛꯆꯤꯜꯂꯨꯗꯅ ꯁꯥꯟꯇꯤ ꯊꯛꯆꯤꯜꯂꯨ ꯀꯔꯤꯅꯣ ꯄꯨꯛ ꯈꯥꯡꯗꯧꯕ ꯑꯃ ꯁꯦꯝꯂꯒ ꯂꯣꯏꯅ ꯂꯩꯕꯅꯦ ꯏꯁꯦ ꯑꯗꯣ ꯏꯕꯨꯡꯉꯣꯒꯤꯗꯤ ꯀꯣꯐꯤ ꯑꯣꯏꯅ ꯊꯛꯄꯅꯤ ꯃꯥꯒꯤꯗꯤ ꯁꯦꯝꯕꯗ ꯆꯤꯅꯤ ꯌꯥꯝ ꯍꯥꯞꯄꯤꯔꯨꯅꯨꯀꯣ ꯆꯤꯅꯤ ꯊꯥꯛꯄ ꯊꯥꯛꯇꯕ ꯀꯣꯐꯤ ꯑꯗꯨ ꯅꯝꯅ ꯍꯥꯞꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯎ ꯌꯥꯎꯏꯒ ꯌꯥꯎꯗꯦꯒ ꯌꯥꯝ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯂꯥꯏꯖ ꯍꯣꯏ ꯏꯃꯥꯁꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯊꯛꯇ ꯊꯕꯛ ꯇꯧꯕ ꯀꯥꯈꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯆꯥ ꯑꯗꯨ ꯑꯃꯨꯛ ꯍꯩꯔꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯩꯕꯨ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯁꯦꯝꯂꯒ ꯄꯤꯔꯨꯒꯗ꯭ꯔꯥ ꯑꯃꯨꯛ ꯍꯧꯒꯠꯂꯝꯃꯗꯤ ꯇꯜꯂꯤꯅꯦ ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯣꯟꯊꯣꯛꯅ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯟꯅꯔꯦ ꯐꯅ ꯎꯅꯤꯡꯗ꯭ꯔꯁꯨ ꯍꯩꯅꯗ꯭ꯔꯁꯨ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯀꯥꯏꯗꯅ ꯇꯧꯔꯝꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯀꯣꯐꯤ ꯑꯗꯨ ꯁꯦꯝꯂꯒ ꯀꯞ ꯑꯃꯗ ꯍꯩꯔꯤ ꯑꯗꯨꯒ ꯄꯨꯂꯞ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯔꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯍꯥꯟꯅ ꯄꯤꯕ ꯀꯥꯈꯠꯂꯛꯏ ꯂꯥꯏꯖ ꯊꯕꯛꯁꯨ ꯀꯟꯅ ꯇꯧꯔꯤ ꯆꯥꯁꯦ ꯍꯥꯟꯅ ꯊꯛꯑꯣ ꯅꯈꯣꯏꯅꯤ ꯊꯦꯝꯕꯨꯡ ꯅꯣꯛꯂꯒ ꯍꯣꯏ ꯏꯇꯩꯃ ꯁꯤꯗ ꯄꯤꯕꯤꯔꯣ ꯂꯥꯏꯖ ꯆꯥ ꯑꯗꯨ ꯄꯤꯔꯒ ꯅꯕꯥꯅꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯇꯩꯒꯤꯗꯤ ꯈꯪꯉꯦ ꯊꯦꯝꯕꯨꯡ ꯏꯇꯩꯃ ꯑꯩꯒꯤꯅ ꯊꯦꯝꯕꯨꯡ ꯀꯧꯋꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯛ ꯐꯖꯕ ꯇꯤꯟꯃꯨꯟ ꯅꯥꯄꯨꯟ ꯃꯥꯟꯕꯁꯤꯅ ꯅꯥꯎꯇꯣꯟ ꯀꯧꯕꯅꯦ ꯅꯥꯎꯇꯣꯟ ꯏꯁ ꯃꯤꯕꯨ ꯀꯨꯆꯨ ꯈꯔ ꯃꯨꯏ ꯍꯥꯏꯗꯨꯅ ꯇꯤꯟꯕꯨꯟ ꯅꯥꯄꯨꯟ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯃꯨꯔꯁꯨ ꯅꯨꯄꯥꯅꯦ ꯅꯨꯄꯤ ꯑꯉꯧꯕ ꯂꯧꯕ ꯉꯝꯕ ꯅꯨꯄꯥ ꯂꯥꯏꯖꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯇꯞꯅ ꯅꯣꯛꯂꯛꯏ ꯅꯨꯄꯥꯗꯤ ꯀꯨꯆꯨ ꯈꯔ ꯂꯩꯁꯤꯟꯕꯁꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯟꯕꯅꯦ ꯏꯅꯥꯎ ꯑꯁꯨꯛ ꯔꯥꯁꯤ ꯂꯩꯕꯁꯤꯕꯨ ꯅꯥꯎꯇꯣꯟ ꯃꯁꯥ ꯑꯗꯨ ꯃꯨꯛꯈꯥꯏꯔꯗꯨꯅ ꯊꯦꯝꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯍꯧꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯀ ꯇꯥꯅꯤꯡꯕ꯭ꯔꯣ ꯏꯇꯩꯃ ꯀꯅꯥꯒꯤ ꯆꯥꯅꯣ ꯑꯗꯨꯅ ꯂꯥꯏꯖ ꯃꯃꯤꯡꯁꯨ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ ꯑꯗꯨꯝꯅ ꯑꯇꯝꯅꯅ ꯍꯪꯉꯛꯄꯗꯨꯗ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡꯒꯤꯅꯦ ꯊꯦꯝꯕꯨꯡ ꯑꯁ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯂꯥꯏꯖ ꯏꯪꯉꯉꯛꯏ ꯅꯥꯎꯇꯣꯟ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒꯤꯗꯤ ꯃꯛꯇ ꯊꯛꯄꯅꯦ ꯃꯛ ꯑꯃꯨꯕ ꯑꯃ ꯂꯩꯕꯅꯦ ꯏꯇꯩꯃ ꯑꯗꯨꯗ ꯑꯣꯏꯅ ꯍꯩꯌꯨ ꯑꯗꯨꯒꯤ ꯀꯞꯇꯨꯗꯗꯤ ꯌꯥꯝꯗꯤ ꯍꯥꯏꯔꯛꯀꯅꯤꯌꯦ ꯂꯥꯏꯖ ꯑꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯈꯤ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯀꯞꯇꯒꯤ ꯀꯣꯐꯤ ꯑꯗꯨ ꯃꯛ ꯑꯗꯨꯗ ꯍꯩꯖꯤꯜꯂꯤ ꯑꯃꯨꯛ ꯐꯖꯅ ꯁꯦꯝꯂꯒ ꯇꯞꯅ ꯀꯥ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯇꯞꯅ ꯆꯪꯂꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯄꯨꯔꯛꯏꯕ ꯑꯗꯨ ꯇꯞꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ
ꯄ꯭ꯂꯦꯠ ꯑꯃꯅ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯛꯏ꯫ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯒꯦ ꯈꯟꯗꯨꯅ ꯄꯥꯏꯈꯠꯂꯝꯕ ꯐꯣꯟ ꯑꯗꯨ ꯑꯉꯥꯡ ꯀꯞꯄ ꯃꯈꯣꯜ ꯑꯗꯨꯗ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯂꯒ ꯀꯨꯝꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯊꯦꯝꯕ ꯑꯣꯏꯅ ꯄꯝꯂꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯕꯨꯡꯉꯣ, ꯇꯨ ꯃꯃꯥ ꯂꯥꯛꯑꯦ꯫ ꯂꯥꯏꯖꯥ ꯃꯈꯨꯠꯇꯨꯗ ꯄꯤꯔꯤꯕ ꯇ꯭ꯔꯦ ꯑꯗꯨ ꯅꯥꯀꯟ ꯑꯃꯗ ꯊꯝꯂꯒ ꯑꯉꯥꯡ ꯑꯗꯨ ꯂꯧꯏ꯫ ꯀꯩꯗꯧꯔꯒꯦ ꯑꯕꯨꯡꯉꯣ ꯃꯆꯥꯁꯤꯕꯣ? ꯃꯅꯦꯅ ꯊꯦꯝꯕꯗ ꯌꯥꯗꯈꯩ ꯀꯞꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯂꯥꯏꯖꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯞꯄꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ, ꯑꯌꯥ, ꯀꯞꯈꯤꯗ꯭ꯔꯦ, ꯀꯌꯥꯗ ꯍꯩꯔꯤꯕ ꯅꯤꯡꯉꯥꯏꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯂꯥꯏꯖꯥ ꯇꯞꯅ, ꯃꯈꯨꯠ ꯆꯨꯞꯄꯦ, ꯃꯕꯨꯛ ꯂꯥꯃꯝꯗꯧ ꯃꯥꯜꯂꯦ ꯆꯟ꯫ ꯍꯤꯌꯥꯏꯅꯨ, ꯍꯣꯏ ꯏꯅꯝꯁꯤ, ꯑꯩ ꯃꯥꯒꯤ ꯁꯪꯒꯣꯝ ꯁꯦꯝꯕꯤꯔꯨꯈꯤꯒꯦ꯫ ꯃꯅꯦꯅ ꯁꯪꯒꯣꯝ ꯁꯦꯝꯂꯤꯉꯩ ꯂꯥꯏꯖꯥ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯂꯛꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯂꯛꯅꯔꯤꯕꯗꯨ ꯂꯧꯁꯤꯟꯕ ꯍꯩꯔꯕ ꯈꯪꯗ ꯈꯪꯂꯕꯒꯨꯝ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯏꯖꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤ꯫ ꯃꯈꯨꯠ ꯈꯨꯕꯤꯗꯨꯁꯨ ꯑꯗꯨꯝ ꯆꯨꯞꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯃꯑꯣꯡ ꯂꯥꯏꯖꯥꯕꯨ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡ ꯀꯥꯎꯊꯣꯛꯆꯔꯤ꯫ ꯁꯣꯝꯗꯁꯨ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯂꯣꯏꯌꯨꯝꯕ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗ ꯇꯨꯝꯕ ꯀꯥꯏꯔꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯏ, ꯃꯃꯤꯠ ꯅꯣꯏꯔꯗꯨꯅ ꯇꯞꯅ꯫ ꯑꯁ, ꯀꯅꯥꯒꯤ ꯐꯣꯟ ꯂꯥꯛꯏꯁꯤꯅ? ꯃꯈꯨꯠꯇꯨꯅ ꯃꯥꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯣꯏꯊꯤ ꯊꯤ꯫ ꯀꯣꯟꯅ ꯊꯪꯗ ꯄꯣꯀꯦꯠꯇ ꯌꯥꯎꯔꯝꯕꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯗꯗꯤ ꯀꯩꯝꯇꯁꯨ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯤꯁꯀꯣꯜ ꯂꯩꯇꯦ꯫ ꯃꯪ ꯑꯣꯏꯔꯖꯥꯠꯂꯥ? ꯉꯁꯥꯏ ꯃꯈꯩ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠ ꯐꯖꯅ ꯁꯤꯡꯂꯦ꯫ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯀꯣꯏꯕꯗꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯪꯂꯨꯔꯕ ꯃꯇꯨꯡ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯏ, ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯥꯎꯅꯤꯡꯅ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯆꯥꯅ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯑꯀꯣꯏꯕꯗꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯞꯅ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ꯫ ꯆꯪꯖꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ꯫ ꯂꯥꯛꯏꯕ ꯀꯣꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯅ ꯃꯈꯥꯗ ꯊꯥꯗꯩ꯫ ꯑꯗꯨꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯕ ꯃꯇꯨꯡ ꯋꯥꯜꯗ ꯑꯦꯇꯦꯆ ꯇꯧꯗꯨꯅ ꯍꯥꯞꯂꯤꯕ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯨꯅ ꯐꯤ ꯍꯣꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯐꯨꯔꯤꯠꯀꯤ ꯀꯨꯟꯗꯥꯝ ꯑꯗꯨ ꯄꯥꯟꯖꯤꯟꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯄꯥꯟꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯂꯥꯡꯉꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯥꯎꯇꯣꯟ, ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯑꯃꯨꯕ ꯊꯣꯛꯂꯛꯑꯦ꯫ ꯁꯥꯟꯇꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯐꯤꯔꯣꯜ ꯑꯃꯨꯕꯁꯤꯡꯁꯤꯗꯗꯤ ꯑꯩ ꯀꯥꯏꯗꯅꯣ ꯀꯅꯥꯗꯅꯣꯃ ꯄꯤꯊꯣꯛꯈꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯗꯒꯤ ꯅꯪꯅ ꯉꯔꯥꯡ ꯇꯧꯔꯤꯗꯨꯅ ꯀꯔꯤꯅꯣ? ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯉꯥꯡꯗꯤ, ꯁꯥꯟꯇꯤ, ꯏꯃꯧꯒ ꯂꯩꯍꯧꯕꯅꯤ꯫ ꯂꯣꯏꯌꯨꯝꯕ ꯊꯧꯁꯥꯗꯅ, ꯏꯃꯧ ꯍꯥꯏꯗꯤ? ꯑꯣꯍꯣ, ꯉꯔꯥꯡ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯂꯥꯛꯈꯤꯕꯗꯨꯔꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ꯫ ꯁꯥꯟꯇꯤ ꯈꯣꯟ ꯀꯜꯂꯞ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯂꯣꯏꯌꯨꯝꯕ ꯁꯥꯎꯅ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯆꯤꯟꯕꯨ ꯂꯥꯛꯀꯧ ꯂꯥꯛꯀꯧ ꯀꯧꯔꯛꯏ꯫ ꯆꯟ, ꯇꯥꯕ꯭ꯔꯣ? ꯃꯅꯨꯡꯗ ꯑꯉꯥꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯖꯥ, ꯅꯪ ꯃꯥꯜꯂꯦ ꯀꯧꯔꯤꯁꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣ? ꯂꯣꯏꯌꯨꯝꯕ, ꯑꯩꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯄꯨꯔꯛꯑꯣ꯫ ꯍꯤꯌꯥꯏꯅꯨ, ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯥꯝꯕꯣ? ꯂꯣꯏꯌꯨꯝꯕ, ꯁꯣ ꯄꯨꯔꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪꯉꯣꯟꯗ, ꯋꯥ ꯌꯥꯝ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯍꯤꯌꯥꯏꯅꯨ ꯏꯃꯨꯡ ꯆꯪꯈꯤ꯫ ꯂꯥꯏꯖꯥꯁꯨ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯃꯨꯡꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏꯕ ꯑꯗꯨ ꯎꯕꯗ ꯂꯣꯏꯌꯨꯝꯕꯗꯤ ꯃꯨꯇ꯭ꯔꯤ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯌꯥꯝ ꯁꯥꯎꯔꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯣꯏꯌꯨꯝꯕ ꯂꯥꯏꯖꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯨ ꯅꯥꯀꯜ ꯑꯃꯗ ꯐꯠ ꯂꯩꯊꯣꯛꯈꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯕꯨꯡꯗ ꯄꯤꯔꯛꯏ꯫ ꯂꯣꯏꯌꯨꯝꯕ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯒꯦꯔꯦꯖꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯑꯗꯨꯒ, ꯔꯣꯁꯟ, ꯀꯅꯥꯒꯤ ꯒꯥꯔꯤꯅꯣ ꯁꯤꯗ ꯑꯃ ꯂꯩꯔꯤꯕ? ꯁꯤ ꯒꯥꯔꯤ ꯊꯧꯗꯣꯛꯐꯝ ꯅꯨꯡꯉꯥꯏꯇꯦ, ꯃꯐꯝ ꯌꯦꯡꯂꯒ ꯊꯝꯃꯝꯃꯣ ꯑꯩ ꯍꯜꯂꯛꯄꯗ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯁꯦ? ꯂꯣꯏꯌꯨꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯀꯩꯁꯨ ꯃꯐꯝ ꯆꯥꯗꯕ ꯅꯠꯇꯦ꯫ ꯊꯑꯣꯏꯅ ꯂꯥꯏꯖꯥꯒꯤ ꯍꯥꯞꯈꯤꯕ ꯒꯥꯔꯤꯗꯨꯅꯤ ꯈꯪꯕꯒꯤ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ, ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ, ꯃꯔꯩꯅꯤ ꯃꯥꯒꯤꯗꯨ꯫ ꯁꯥꯟꯇꯤ, ꯊꯣꯏꯕꯤ, ꯅꯪ ꯌꯨꯝꯒ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯣ꯫ ꯌꯨꯝꯂꯣꯝꯗꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯃꯤ ꯀꯌꯥ ꯂꯥꯛꯇꯧꯔꯤꯕ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯁꯤꯜ ꯂꯥꯡꯕꯗꯣ ꯇꯧꯅꯕ, ꯄꯨꯡꯗꯤꯅꯦ ꯍꯦꯛꯇ ꯈꯪꯍꯧꯔꯣꯏ꯫ ꯂꯥꯏꯖꯥ, ꯍꯣꯏ ꯏꯃꯥꯁꯤ꯫
ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯊꯣꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯈꯤꯕ ꯂꯥꯏꯖꯕꯨ ꯌꯦꯡꯍꯧꯏ꯫ ꯔꯣꯁꯟ ꯁꯥꯟꯇꯤ ꯃꯅꯥꯛ ꯆꯪꯉꯛꯇꯨꯅ ꯏꯃꯥꯁꯦ, ꯌꯥꯝꯕꯨꯡꯅ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯒꯥꯔꯤꯁꯤꯗ ꯈꯥꯝꯂꯤꯕꯁꯦ ꯃꯐꯝ ꯌꯦꯡꯉꯒ ꯊꯧꯗꯣꯛꯎ, ꯒꯥꯔꯤ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯦ꯫ ꯁꯥꯟꯇꯤ: ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯑꯁꯤꯕꯣ? ꯔꯣꯁꯟ: ꯈꯪꯗꯦ ꯃꯥꯁꯤ꯫ ꯁꯥꯟꯇꯤ: ꯌꯥꯔꯦ ꯌꯥꯔꯦ, ꯑꯉꯥꯎꯕꯅꯤ ꯅꯣꯏ ꯌꯥꯝꯕꯨꯡꯗꯨ꯫ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯁꯤꯜꯂꯨ ꯅꯣꯏꯁꯨ꯫ ꯂꯥꯏꯖꯥ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯐꯃꯨꯡꯗ ꯇꯞꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯐꯣꯟ ꯊꯝꯂꯝꯕ ꯇꯦꯕꯜ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯀꯥꯏꯔꯦ꯫ ꯑꯁ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯀꯥꯗꯨꯗ ꯂꯩꯍꯧꯕꯗꯤ ꯂꯣꯌꯨꯝꯕ ꯈꯛꯇꯅꯤ꯫ ꯑꯃꯨꯛ ꯍꯪꯂꯨꯗ꯭ꯔꯕꯁꯨ ꯃꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯦ꯫ ꯑꯀꯥꯏꯕ ꯐꯣꯟ ꯑꯗꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯗ꯭ꯔꯋꯥꯁ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ: ꯏꯅꯝꯁꯦ, ꯆꯥꯛꯇꯤ ꯑꯩꯅ ꯊꯣꯡꯂꯦ꯫ ꯑꯦꯟꯖꯥꯡꯁꯦ ꯀꯩ ꯇꯧꯁꯤꯒꯦ? ꯅꯦꯅꯦ ꯍꯣꯏꯁꯨ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏ, ꯃꯃꯥꯅ ꯄꯣꯊꯥꯔꯣ ꯍꯥꯏꯈ꯭ꯔꯦ꯫ ꯂꯥꯏꯖꯥ ꯇꯞꯅ: ꯑꯗꯨꯝ ꯑꯂꯩꯕ ꯑꯃ ꯌꯦꯡꯂꯒ ꯊꯣꯡꯂꯁꯦ꯫ ꯏꯃꯥꯁꯤ ꯀꯀꯥ ꯍꯣꯏꯗꯤ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯥ? ꯍꯤꯌꯥꯏꯅꯨ: ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯏꯅꯝꯁꯤ꯫ ꯆꯝꯐꯨꯠ ꯑꯃꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯥꯞꯇꯕ ꯌꯥꯗ꯭ꯔꯦ꯫ ꯉꯥ ꯑꯇꯥꯎꯕꯁꯨ ꯂꯩ, ꯁꯤ ꯊꯣꯡꯂꯁꯦ꯫ ꯑꯗꯨꯒ ꯏꯔꯣꯝꯕ ꯑꯃꯒ ꯆꯝꯐꯨꯠꯀ꯫ ꯑꯁ, ꯏꯔꯣꯝꯕꯒꯗꯤ ꯍꯥꯞꯄꯔꯣꯏ ꯁꯤꯗ꯫ ꯃꯊꯦꯜ 3-4 ꯊꯣꯛꯑꯒ ꯀꯨꯏꯅꯕ ꯋꯥꯅꯕꯅꯤ꯫ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯃꯥꯏ ꯇꯧꯔꯁꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯟꯖꯥꯡ ꯁꯦꯝꯕ ꯍꯧꯏ꯫ ꯂꯥꯏꯖꯥ ꯇꯞꯅ: ꯖꯦꯟ, ꯅꯪꯒꯤ ꯐꯣꯟ ꯄꯥꯏꯔꯛꯄ꯭ꯔꯣ? ꯍꯤꯌꯥꯏꯅꯨ: ꯏꯅꯝꯁꯤ ꯄꯥꯏꯔꯛꯑꯦ, ꯇꯧꯒꯦ ꯍꯥꯏꯔꯣ? ꯁꯦ꯫ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯃꯌꯨꯝꯒꯤ ꯅꯝꯕꯔꯗꯨꯗ ꯇꯧꯏ꯫ ꯁꯥꯟꯇꯤꯁꯨ ꯆꯪꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯂꯥꯏꯖꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯆꯥꯗ꯭ꯔꯦ꯫ ꯁꯥꯟꯇꯤ: ꯊꯣꯏꯕꯤ, ꯅꯪꯕꯨ ꯆꯥꯛꯁꯨ ꯆꯥꯗꯦ, ꯅꯁꯥꯗꯣ ꯁꯣꯛꯑꯅꯤꯅꯦ ꯅꯪꯕꯣ꯫ ꯂꯥꯏꯖꯥ: ꯄꯨꯛ ꯏꯊꯟ ꯊꯟꯒꯠꯂꯦ ꯏꯃꯥꯁꯦ, ꯑꯗꯨꯒꯤꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯁꯥꯟꯇꯤ: ꯐꯔꯦ ꯐꯔꯦ, ꯑꯁꯣꯝ ꯌꯨꯝꯂꯣꯝꯗꯒꯤꯅ ꯃꯈꯣꯏ ꯃꯤ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕ? ꯂꯥꯏꯖꯥ: ꯃꯤ 10 ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯃꯥꯁꯤ꯫ ꯁꯥꯟꯇꯤ: ꯍꯣꯏ ꯍꯣꯏ, ꯑꯉꯥꯡ ꯊꯥꯔꯒ ꯑꯆꯥ ꯑꯊꯛꯇꯨ ꯂꯧꯍꯜꯂꯨꯅꯕ꯫ ꯏꯕꯨꯡꯉꯣꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ, ꯃꯥꯕꯨ ꯑꯃꯔ ꯍꯣꯏꯗꯒ ꯂꯩꯔꯕ ꯖꯥꯠꯂꯥ? ꯊꯣꯏꯕꯤ, ꯅꯪꯁꯨ ꯅꯁꯥꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯆꯣ꯫ ꯆꯥꯅꯤꯡꯕꯗꯨ ꯍꯦꯛꯇ ꯁꯦꯝꯂꯒ ꯍꯧꯔꯒ ꯆꯥꯎꯀꯣ, ꯀꯣꯏꯕ ꯌꯥꯗꯦ꯫ ꯂꯥꯏꯖꯥ: ꯍꯣꯏ ꯏꯃꯥꯁꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯥꯟꯇꯤ ꯔꯣꯁꯟꯕꯨ ꯊꯥꯗꯨꯅ ꯅꯣꯡꯉꯥꯟꯕ ꯂꯥꯛꯀꯗꯕꯒꯤ ꯆꯥꯅꯕ ꯔꯣꯁꯟꯗ ꯂꯧꯍꯜꯂꯨꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯥꯒꯤ ꯀꯥꯗ ꯁꯥꯟꯇꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨ ꯏꯔꯨꯖꯕꯤꯔꯤ꯫ ꯂꯥꯏꯖꯥꯁꯨ ꯑꯃꯨꯛꯇ ꯇꯧꯔꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯍꯩꯅꯕ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯖꯤꯜꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯥꯏꯖꯥꯗ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯍꯤꯌꯥꯏꯅꯨ: ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯄꯤꯛꯈꯩ, ꯃꯤꯒꯁꯨ ꯂꯛꯅꯔꯤꯌꯦ ꯃꯥꯅ ꯑꯣꯏꯅ꯫ ꯁꯥꯟꯇꯤꯁꯨ ꯅꯣꯛꯇꯨꯅ: ꯃꯃꯥꯅ ꯃꯨꯟꯅ ꯌꯦꯡꯕꯁꯤꯗ ꯃꯃꯥꯗ ꯂꯛꯅꯔꯤꯕ ꯍꯥ? ꯏꯔꯨꯖꯕ ꯂꯣꯏꯕꯒ ꯂꯥꯏꯖꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯤꯡꯊꯥ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯒ ꯄꯝꯃꯤ꯫ ꯇꯥꯋꯦꯜ ꯑꯃꯣꯟꯕ ꯑꯃꯅ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯑꯗꯨ ꯂꯣꯏꯕꯒ ꯄꯥꯎꯗꯔ, ꯂꯣꯁꯟ ꯀꯩꯀꯥ ꯇꯩꯁꯤꯜꯂꯤ꯫ ꯃꯁꯝ ꯑꯗꯨꯁꯨ ꯊꯥꯎ ꯇꯩꯕꯤꯗꯨꯅ ꯁꯝꯐꯥꯕ, ꯃꯁꯛ ꯅꯨꯡꯁꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯇꯣꯟ ꯑꯗꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯂꯛꯅꯩ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯅꯣꯛꯏ꯫ ꯁꯥꯟꯇꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯁꯨꯒ ꯃꯃꯧꯒꯤꯒ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯖꯔꯤ꯫ ꯂꯥꯏꯖꯥ: ꯏꯃꯥꯁꯦ, ꯕꯨꯡꯉꯣꯁꯦ ꯀꯩ ꯃꯃꯤꯡ ꯊꯣꯟꯒꯦ? ꯅꯪ ꯌꯥꯝꯕꯨꯡꯅꯅꯦ ꯁꯤꯗ ꯌꯥꯏꯊꯣꯟꯅꯤ ꯍꯥꯏꯗꯅꯅꯦ ꯑꯇꯣꯞꯄ ꯑꯃꯒ ꯀꯧ ꯍꯥꯏꯕꯒ ꯌꯥꯗꯦ꯫ ꯂꯥꯏꯖꯥ: ꯑꯣ꯫ ꯁꯥꯟꯇꯤ: ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯁꯤꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯅꯆꯟ ꯅꯨꯄꯤꯒ ꯂꯩꯍꯧꯔꯣꯀꯣ꯫ ꯍꯤꯌꯥꯏꯅꯨ: ꯏꯅꯝꯁꯤ, ꯆꯧ ꯍꯧꯔꯨꯒꯦ, ꯆꯥꯁꯦ, ꯆꯥꯛꯁꯨ ꯆꯥꯗꯦ꯫ ꯂꯥꯏꯖꯥ: ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ, ꯍꯧꯔꯨꯔꯅꯨ꯫ ꯅꯪ ꯆꯥꯅꯤꯡꯉꯕꯣꯗꯤ ꯑꯩ ꯍꯧꯕꯤꯒꯦ꯫ ꯍꯤꯌꯥꯏꯅꯨ: ꯌꯥꯗꯦ ꯌꯥꯗꯦ, ꯑꯩ ꯁꯦꯝꯂꯨꯒꯦ, ꯀꯨꯏꯔꯣꯏꯕ, ꯆꯥꯃꯤꯟꯅꯁꯦꯕ ꯀꯣ ꯏꯅꯝꯁꯤ꯫ ꯁꯥꯟꯇꯤ: ꯍꯧꯔꯨꯔꯣ, ꯆꯥꯃꯤꯟꯅꯔꯣꯀꯣ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯁꯥꯟꯇꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯛꯈꯤꯕ ꯑꯅꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯦꯛ ꯂꯣꯏꯅꯕ, ꯋꯥꯔꯤ ꯁꯥꯅꯕ, ꯄꯨꯟꯕꯗ ꯑꯗꯨꯝ ꯏꯆꯝ ꯆꯝꯃꯤ ꯍꯥꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯤꯌꯥꯏꯅꯨ ꯆꯥꯅ ꯊꯛꯅꯕꯗꯨ ꯁꯦꯝꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯛꯏ꯫
ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯪꯒꯣꯝ ꯁꯦꯝꯕꯤꯔꯒ ꯍꯦꯛ ꯄꯤꯊꯛꯄꯒ ꯈꯔ ꯊꯛꯂꯝꯂꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯟꯕꯒꯤ ꯃꯌꯨꯝꯂꯣꯝꯗꯒꯤ ꯃꯇꯥꯁꯤꯡ ꯃꯅꯦ ꯃꯟꯗꯣꯟ ꯃꯃꯥ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯃꯈꯣꯏꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯆꯠꯈꯤꯕꯒ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯀꯥꯏꯗꯅ ꯑꯗꯨم ꯇꯧꯔꯤ꯫ ꯆꯥꯛ ꯌꯦꯟꯁꯥꯡꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯄꯤꯖꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯆꯥꯛ ꯆꯥꯗꯅ ꯂꯩꯔꯤ꯫ ꯃꯥꯅ ꯂꯣꯌꯨꯝꯕꯕꯨ ꯌꯥꯝ ꯈꯟꯖꯔꯨꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕꯒꯤ ꯅꯠꯇꯦ, ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯐꯥꯎꯕꯗꯤ ꯀꯥꯏꯗꯅ ꯇꯧꯒꯦ ꯈꯟꯅ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯁꯥꯟꯇꯤ, ꯊꯣꯏꯕꯤ, ꯅꯪꯕꯨ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯣꯅꯦ꯫ ꯑꯌꯨꯛꯁꯨ ꯆꯥꯗꯦ, ꯅꯨꯡꯗꯥꯡꯁꯨ ꯑꯃꯨꯛ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯨ ꯁꯣꯏꯗꯅ ꯁꯣꯛꯂꯅꯤꯅꯦ꯫ ꯂꯥꯏꯖ, ꯏꯃꯥꯁꯤ ꯌꯥꯅꯤꯌꯦ, ꯑꯩ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯃꯌꯥꯝꯒ ꯑꯆꯥꯄꯣꯠ ꯆꯥꯁꯤꯟꯕꯗ ꯄꯨꯛꯁꯦ ꯊꯟꯊꯜꯂꯦ ꯇꯧꯕꯅꯤ꯫ ꯁꯥꯟꯇꯤ, ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯍꯜꯂꯛꯑꯒ ꯆꯥꯊꯣꯛꯃꯤꯟꯅꯔꯣ, ꯁꯣꯏꯗꯅꯗꯤ ꯆꯥꯎꯀꯣ꯫ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ ꯏꯃꯥꯁꯤ, ꯆꯥꯒꯦꯕ꯫ ꯁꯥꯟꯇꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯦꯝꯊꯣꯛꯈꯤꯕꯒ ꯂꯥꯏꯖ ꯐꯃꯨꯡ ꯊꯥꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯎꯡꯂꯤꯀꯥꯟ ꯂꯣꯌꯨꯝꯕ ꯍꯜꯂꯛꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯥꯒꯤ ꯃꯥꯅ ꯉꯥꯁꯤꯜꯂꯝꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯂꯥꯏꯖ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯣꯌꯨꯝꯕ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯕꯁꯨ ꯁꯥꯟꯅꯅꯤꯡꯗꯅ ꯍꯩꯅꯗꯅ ꯍꯥꯏꯔꯛꯏ, ꯆꯥꯛ ꯍꯥꯟꯅ ꯆꯥꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯆꯦꯟꯖ ꯇꯧꯕꯤꯗꯣꯏꯔꯥ? ꯂꯣꯌꯨꯝꯕ, ꯌꯥꯔꯅꯤ, ꯑꯩ ꯆꯥꯛ ꯆꯥꯔꯦ꯫ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯅꯪꯅ ꯄꯥꯟꯅꯐꯝ ꯊꯣꯛꯇꯦ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ, ꯑꯩꯒꯤ ꯏꯐꯝꯗ ꯁꯛꯃꯥꯟꯅꯕꯤ ꯂꯝꯂꯥꯟꯕꯤ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ, ꯄꯤꯕꯁꯨ ꯉꯝꯂꯣꯏ ꯃꯄꯣꯛꯁꯤꯃꯒꯤ꯫ ꯅꯪꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯒꯅꯤ꯫ ꯅꯪꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯒꯅꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯕ ꯍꯩꯅꯗ꯭ꯔꯕꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯈꯤꯕ ꯆꯠꯈꯤꯕꯗ ꯑꯊꯤꯡꯕ ꯄꯤꯔꯣꯏ꯫ ꯅꯅꯤꯡꯇꯝꯕꯒꯤ ꯑꯌꯥꯕꯗꯨꯁꯨ ꯄꯤꯔꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯒꯨꯝ ꯈꯟꯒꯅꯨ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯃꯒꯨꯝꯅ ꯈꯟꯗꯦ꯫ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯂꯝꯂꯥꯟꯕꯤ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯟꯅꯖꯩ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕ ꯆꯦꯟꯖ ꯇꯧꯕ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯀꯥꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯂꯥꯏꯖꯗ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯊꯈꯤ꯫ ꯂꯥꯏꯖ ꯂꯣꯌꯨꯝꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯗ ꯇꯁꯦꯡꯅ ꯃꯁꯥꯗꯨ ꯍꯩꯅꯗ꯭ꯔꯦ꯫ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯇꯨꯝꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯍꯪꯒꯣꯏꯕ ꯐꯥꯎꯔꯤ꯫ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯅ ꯐꯝꯅ ꯃꯁꯥ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯆꯥꯛꯀꯧꯕ ꯊꯥ ꯐꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗꯦ꯫ ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ, ꯈꯪꯂꯨꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯈꯜꯂꯤ꯫ ꯋꯥ ꯂꯥꯡ ꯉꯥꯡꯅ ꯁꯛꯅꯗꯦ꯫ ꯂꯥꯏꯖꯅꯁꯨ ꯂꯣꯌꯨꯝꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ꯫ ꯑꯉꯥꯡꯗꯨꯁꯨ ꯅꯨꯡꯗꯥꯡꯗꯤ ꯂꯣꯌꯨꯝꯕꯅ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯍꯜꯂꯒ ꯂꯣꯌꯨꯝꯕꯒꯤ ꯐꯃꯨꯡꯗ ꯊꯝꯃꯤ꯫ ꯃꯥꯒ ꯁꯨꯝ ꯂꯣꯏꯅꯔꯗꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯂꯥꯞꯅꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯁꯤꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯁꯤꯁꯨ ꯂꯣꯌꯨꯝꯕꯅ ꯃꯥꯕꯨ ꯍꯩꯅꯗꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯧꯒꯠꯂꯒ ꯂꯣꯌꯨꯝꯕ ꯈꯪꯍꯟꯗ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯥꯅ ꯀꯣꯟꯖꯗꯨꯅ ꯇꯨꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯃꯨꯛ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤ꯫ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛ ꯈꯜꯂꯤ, ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯑꯉꯥꯡ ꯑꯗꯨ ꯂꯨꯅ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯃꯅꯦꯝꯅ ꯃꯌꯥꯏ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯂꯥꯏꯖ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯇꯟꯕꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯣꯌꯨꯝꯕ ꯊꯦꯡꯅ ꯂꯥꯏꯖ ꯇꯨꯝꯂꯝꯅꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯆꯪꯂꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯆꯥꯛ ꯇꯣꯛꯄꯒ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯔꯦ꯫ ꯁꯥꯟꯇꯤ, ꯍꯩꯃꯥ, ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯂꯥꯏꯖ, ꯏꯃꯥꯁꯦ, ꯄꯨꯡꯁꯨ ꯈꯔ ꯉꯜꯂꯤꯅ ꯁꯨꯝ ꯀꯨꯝꯂꯛꯄꯅꯦ꯫ ꯁꯥꯟꯇꯤ, ꯏꯁꯨꯗꯤ ꯃꯄꯥꯒ ꯂꯩꯍꯧꯕ꯭ꯔꯣ? ꯂꯥꯏꯖ, ꯇꯨꯝꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯏꯃꯥꯁꯤ꯫ ꯌꯥꯝꯕꯨꯡꯕꯨꯗꯤ ꯐꯣꯟꯗ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯍꯧꯋꯦ꯫ ꯁꯥꯟꯇꯤ, ꯑꯣ ꯐꯔꯦ ꯑꯗꯨꯗꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯆꯍꯤ ꯅꯧꯅ ꯌꯥꯝꯈ꯭ꯔꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄ ꯄꯨꯔꯛꯄꯗꯗꯤ ꯏꯆꯥꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯃꯄꯥꯅ ꯇꯧꯔꯝꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯦꯛ ꯄꯨꯔꯛꯄꯗꯒꯤ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯜꯂꯤꯗ ꯏꯆꯥꯁꯦ꯫ ꯂꯥꯏꯖ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯁꯥꯟꯇꯤ, ꯊꯣꯏꯕꯤ, ꯅꯪꯅ ꯈꯔ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯁꯦꯝꯗꯣꯛꯎꯀꯣ꯫
Imasidi magi maong matausi kaya pamde. Laiza, hoi imasi, mabukta de khali, mu ibasiga, takhatlebasiga, ma semdokpadi kaisu oiraroi. Mi yuwasu tadaba, mana khanba tawbada chumina chatpa mi shibo. Somdasu kada wari saribadu Laizagi phone hanjin lakpaduda ayetpa piba habadu thoklare. Wari sarambadu thamkhraga Laizagi phone adu paiduna nganglage chailurage khanna kadagi tholaklaga Laizabu koithi thiri teres mathaktuda amu kakhalai leiramdabaduda makhada leiramba yai khanduna amu kumlai mayai kada TV thabagi makhol tabaduda sauna changlai mama leirambaduda chaige ngange tawrambadu tumi laiki sangsilaga Laizada foladu piboi langboi tawduna pirai Laizasu khangpre khangi Santi su yenglai Santi kaino ibungo kari khupi lakpino ne adubu haunabro chana lonjat ama ikhangi khangdrisibo nangsibu loyumba ho phagi tawbane phagi laknaba nangna mausida phagi tawba laknabaga amta yadrabo Santi mana batanduna tumilai Laiza phone adu yengi makhuragi miss call lerambaduda khangning ningjangai tapna manemda onsilaga wa haudorai imase kainomta Santi kaidore thoibe loyumba sukadudagi thoklai Laiza aise ngasa imasi da haudoke tawraga kaukthokre ado imase ai hengdegi thabak chatpa haurage thasu pharabanina kaisu kaidabana try imase Santi kaide imasi gidi kaisu kaiba leite thabak su kuina thadokba phatte chalu imosidi isu gidi kaisu khangano nane ibele hoi bina hoi su ayuk nungthil leibanina ibungo gadi tanarabo Loyumba hainaribadu tari thabakki palakpasida loyumbasu kaino kari thabak tawba jano haipeti khalli adubu kaisu thawa sada ka tamna kakhi Laiza tanadriye imasida hana harisine kakadu phone tawra ame thawa kabagi imasi oiga khano haire nahan kaidi kakana dum yengjin bane Santi hoi Phani haibadu imasi gidine kaisu akaiba leite ibungo dusu hairo chatpa halakpasu pulap chatminaba yanida Laiza hoi imasi Santi fare nangsu ko thajabro Laiza su makhoyi ka tamna ka khalai thonglonjelamlaga sofa ka adu mai muthalamlaga phamung thariba ka adumda tapna changlai Loyumba magi phamungda angang adu koldaga tumlibadu ubada sor sangna hondoi aduga masu magi phamungduda kakhatuna tumba themli tumdaba horokpaga angang adu mikap tholakla male kaplai Laiza kapiba angang adu lawthoklaga themsiradi khali adubu Loyumba su changkhiba kuidribanina changjinduna angang adu lawthokpadi ngamde Loyumba papa gi macha kaidoroge kapade Tumose, tumoba, kapaya deko. Laiza su tumin adumak tari. Loyumba su angang adu adum themi. Phana themlabasu. Khut phajana khanglabanina ningai haure angang adu. Loyumba sauna. Macha, tumoba se. Papa se, wareba. Tumningeba. Hayeng thabak ngan na chatoine. Thabak yameba. Kaino nangbu nahan khaide nungandri phau mikap thoktagadai. Tumdai ne. Ngasina kaidorage macha nangbo. Pelabani he hogalaga amu sumba taribo wana halakpa numisida angang adu pamduna ka aduda hangat handa chattuna themi Laiza su tumsinaba saraga adum lei kayada nungaina haina yengune ahi mikap thoktagai tumamnina kem khangba nateba enge satasi nuside masimi kappa tokmandrabada Loyumba thongnaudu hangdoktuna hanagi matawgum isai tapna saktuna themi Laiza ngakna mamit adu phat pangthoi asimi se masa sungba isai sakpaga haisala kaino aina ngasi tariba uribasibo manglo taibonglo ngai haki matung kaplamba ngang du su tumi leikre tumkhra male Laiza su tumthakre mathangi numini Laiza dining chair ama chingthoklaga angang adu sangom senbiraga pitai Santi ibungo di hawat khrabo Laiza hawat khrabani mase Ibelai angang adu nine ngai halawige nang
ꯅꯪꯁꯨ ꯁꯪꯒꯣꯝꯁꯦ ꯊꯛꯇꯣꯛꯂꯣ ꯏꯪꯕꯨ ꯏꯪꯂꯝꯂꯅꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯪꯒꯤ ꯁꯪꯒꯣꯝꯁꯦ ꯂꯥꯏꯖ ꯍꯣꯏꯅꯤꯅꯦ ꯏꯕꯦꯂꯩꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯤꯀꯥꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯌꯨꯝꯕꯁꯨ ꯀꯤꯆꯟꯗ ꯆꯪꯉꯛꯏ ꯅꯤꯡꯉꯥꯏꯖꯥꯎ ꯅꯨꯡꯗꯥꯡꯗꯤ ꯅꯪꯅ ꯂꯥꯟ ꯁꯥꯏꯅꯦ ꯉꯔꯥꯡꯗꯤ ꯂꯥꯎ ꯑꯝꯇ ꯄꯝꯒꯦ ꯑꯌꯨꯛꯇ ꯄꯝꯗꯕ ꯀꯨꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯂꯩꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯄꯝꯃꯤ ꯁꯥꯟꯇꯤ ꯅꯪꯕꯨ ꯅꯆꯥ ꯂꯧꯕ ꯄꯝꯕ ꯃꯇꯝꯕꯨ ꯁꯪꯂꯤꯕꯣ ꯂꯣꯌꯨꯝꯕ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯉꯁꯤꯗꯤ ꯄꯝꯃꯤꯁꯤꯗꯤ ꯁꯪꯉꯀꯥꯟꯁꯤꯗ ꯃꯃꯥ 이벨레 마삭세 kayada manayni yenguni mapa macase loyumba nofet tawna angang anduda yengi aduga nebina di laktribanine santi ise thoibi amuta phone tawne nanebina du pungdi pungtok makai hanjile nan khaidi ngana lakpanine kaidawraba janu ngasidi mabo laiza imase nebina do ngarang ingonda khara thengna laage hairambane lai khurumba ma chatkani haina hairami ngasi santi phare phare adadi loyumba angang adu pamduna mapanda thoki ibelai imo ibema nangi thabakna pung kya da kagadabano laiza nine ngasi di khara ngana pung nipan khara helakpa dai da chatlage santi ibungo ga zakhiba yare ne adudi thoibiye laiza imase yarni ahedomi thanda chatlage da yamu ngasidi mi khara unagadaba lei haye thengadi nungairoye santi kayang kuine na tawribano imasi haige laiza yani dai masi hairono santi yadi madu asumna mayam breakfast sabagi cup plate singadu losinma loraga ibelaiga punna chang thominari asumna ngahaki matung chak loraduna mayam adu punna sak saminare loishilingai tombaga nautonga na gari adu taithokli loyumba loidribo nakhoigido nauton loire amo sidi sumite matolakpa ngaibo ina tawrine loyumba pisum sulap tawna kaino haise tomba imasina medam su thapong mafam bawda thinbiramo hairame loyumba ai pung thenge ma ko na kanano ama lehoba amaga chachani ekhoi chana batawse nauton kaino yamo pungdi nipan phauta dri loyumba nautol da sauni usitri ranangise nauton nate aide achumba do haibani ambo nauton khakni loyumba na hairi ngangni kai khumba ngamlibasi atai leiriba singduri loyumba na haikhiba wa hangkana khumba haiba ngangba ngamba nate jinglen su tanja du da tholai imo ibe madi loi khraba ibungo loyumba kaka kaino tawrisibo akhoi chanabi tawsi matungdadi santi hai jinglen angangsi office fauda thinbiram dawni ko loyumba asma karino tawrisibo madu kaya nungairo ai thabak yami mi unadaw yam lei thengani ba santi pung nipan ta dawgi tahouda ngairi office hour da na tro mi unadoise tawnu madugumba ko ima bu wayam da nganghalakanu loyumba prok sai makhutu da bag tu adum paraga gari manatu da lepaga lei khudang gari dusu mehak leita yengli tanja adu da laiza angang adu pamlaga tholai makhut yetudana gari yeso angangi sembiakpa sangom bottle magi bag tusu pairi hanadagi hauna laiza phise chakseta aduki matik cheksin jabini chetorokpa phirol makta oirabasu ka hena ayakpa machu kaya sekande aki amuda henjinna taisin yeksinba pamjadabi hainajadabini sari adu taru tanana cheksinna ningthi jana setli lengbanda hayat kriba tunglomda taraiba sari gi saru aduna amu mangda puraktuna mokhwangi pukki nakchep thangba saruktuda haiphet khumli haksangi saru amata ka hena uhandana setliba laijagi phijetni jandal machugi lairong satpa chalamate amasu lengbanduda yali aduga nuzagi laitengoribi mayek sengna muna ningthiribi ningdu yaibi samlang adusu nakan khongkatuna clutcher amana tungda komtak phajinduna thadari ya iba haibabu napaduda mangul leina pikna siriba angangba machugi nungthinba nana piadu khaktani hek uruba yengluba kana mifam hongdok ningdaba ingna ningthijabi laijani leiriba mayamdusu mangonda munna yengi loyumbazu haifekti yenglami adubu thangnaba mikupta gyanmen tadaba nusitu hekta kangai mamai adu phat leithoki
ꯅꯣꯛꯃꯤꯕ ꯁꯛꯇꯝꯗ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯥꯟꯇꯤ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯨꯛꯁꯦ, ꯏꯪ ꯍꯦꯛ ꯂꯥꯎꯏꯗ꯫ ꯑꯉꯥꯡ ꯑꯗꯨ ꯃꯅꯦꯝꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯏꯃꯥꯁꯤ ꯃꯇꯤꯟ ꯀꯥꯝꯃꯒ ꯌꯥꯝ ꯁꯥꯟꯅꯩ ꯑꯕꯨꯡꯉꯣꯁꯦ, ꯑꯗꯣ ꯁꯪꯒꯣꯝꯁꯤꯁꯨ ꯊꯛꯎ ꯌꯥꯗꯦ, ꯁꯦꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯏꯃꯥꯁꯤ꯫ ꯁꯥꯟꯇꯤ, ꯍꯣꯏ ꯏꯃꯥꯁꯤ ꯊꯦꯝꯂꯒ ꯂꯛꯅ ꯄꯤꯊꯛꯍꯧꯔꯒꯦ꯫ ꯏꯍꯦ, ꯅꯪ ꯌꯥꯝꯕꯨꯡꯁꯨ ꯉꯥꯏ ꯂꯩꯔꯦ, ꯄꯨꯡ ꯊꯦꯡꯉꯅꯤꯅꯦ꯫ ꯂꯥꯏꯖꯥ, ꯏꯃꯥꯁꯤ ꯌꯥꯔꯅꯤꯌꯦ, ꯑꯩꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯧꯈꯠꯂꯨꯗꯧꯕ ꯂꯩꯌꯦ, ꯃꯥ ꯒꯥꯔꯤ ꯌꯥꯗꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ, ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯌꯦ꯫ ꯆꯤꯡꯂꯦꯟ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒ ꯄꯨꯂꯞ ꯃꯤꯗꯨ ꯁꯤꯟꯅꯈꯤꯕ ꯌꯥꯅꯤꯅꯦ, ꯂꯥꯛꯑꯣ ꯅꯨꯄꯤ ꯃꯆꯥ, ꯄꯨꯡꯁꯨ ꯊꯦꯡꯈ꯭ꯔꯅꯤ꯫ ꯂꯥꯏꯖꯥ ꯇꯞꯅ, ꯌꯥꯔꯅꯤꯌꯦ ꯀꯀꯥ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ, ꯀꯀꯥ ꯍꯣꯏꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯂꯣꯌꯨꯝꯕ, ꯔꯣꯁꯟ, ꯀꯩ ꯌꯦꯡꯂꯤꯒꯦ? ꯀꯅꯥ ꯉꯥꯏꯔꯤꯒꯦꯕ? ꯅꯪ ꯑꯩ ꯄꯨꯡ ꯊꯦꯡꯉꯦ ꯍꯥꯏꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯀꯀꯥ ꯂꯩꯖꯍꯧꯔꯅꯤ, ꯍꯣꯔꯦꯟ ꯇꯞꯅ ꯂꯥꯛꯑꯒꯦ ꯍꯥꯏꯕ ꯑꯣꯏꯔꯤꯅꯤ, ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯒ ꯅꯣꯏꯁꯨ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯄꯨꯡ ꯊꯦꯡꯉꯦ, ꯃꯇꯝ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯃꯊꯪ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯇꯣꯞꯄꯗꯨꯗ ꯀꯥꯈꯠꯅꯈꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯍꯥꯊꯨ ꯆꯪꯉꯛꯇꯨꯅ ꯂꯣꯌꯨꯝꯕꯒꯤ ꯒꯥꯔꯤꯗ ꯇꯣꯡꯈꯠꯈꯤ꯫ ꯃꯤ ꯁꯨꯔꯕꯗ ꯒꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯊꯧꯗꯣꯛꯅꯈꯤ꯫ ꯂꯥꯏꯖꯥ, ꯏꯃꯥꯁꯤ ꯃꯅꯝ ꯅꯝꯕꯤꯔꯣ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯁꯥꯟꯇꯤꯁꯨ ꯃꯃꯧꯅꯨꯕꯤꯕꯨ ꯃꯅꯝ ꯅꯝꯕꯤꯔꯛꯏ꯫ ꯂꯥꯏꯖꯥ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯀꯣꯛꯇ ꯅꯥꯟꯕꯤ, ꯅꯤꯡꯉꯥꯏ ꯇꯧꯕ, ꯀꯞꯄ ꯌꯥꯗꯦꯀꯣ, ꯕꯣꯛꯁꯤ ꯋꯥꯍꯟꯕ ꯌꯥꯗꯦꯀꯣ ꯏꯆꯥꯊꯣꯏ꯫ ꯂꯥꯏꯖꯥꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯂꯥꯏꯖꯥ ꯂꯣꯌꯨꯝꯕꯒ ꯄꯨꯟꯕ ꯆꯠꯃꯤꯟꯅꯕ ꯇꯟꯕꯒꯤ ꯃꯃꯥꯟꯅꯕꯤ ꯂꯧꯈꯠꯅꯤ ꯍꯥꯏꯖꯤꯟꯕꯅꯤ, ꯂꯩꯊꯣꯛꯄ ꯌꯥꯅꯕ ꯋꯥꯍꯩꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯃꯇꯦꯡ ꯂꯧꯔꯣꯏ, ꯃꯥꯒꯤ ꯍꯥꯏꯕ ꯑꯍꯦꯟꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯣꯏ, ꯄꯨꯜꯂꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯤ ꯂꯥꯏꯖꯥꯅꯤ꯫ ꯂꯝꯕꯤꯗ ꯂꯣꯌꯨꯝꯕ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯏ꯫ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯃꯤ ꯉꯥꯏꯕꯗ ꯊꯕꯛ ꯃꯇꯝ ꯊꯦꯡꯍꯜꯂꯦ, ꯅꯈꯣꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ, ꯃꯥꯒꯤꯗꯣ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯕꯦꯒꯇꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯀꯅꯥꯃꯠꯇ ꯍꯟꯅ ꯌꯦꯡꯗꯦ, ꯆꯠꯐꯝ ꯊꯣꯛꯄ ꯆꯨꯝꯅ ꯆꯠꯂꯤ꯫ ꯃꯊꯛ 2nd ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯦꯕꯤꯜꯗꯨ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯇꯕ ꯂꯣꯌꯨꯝꯕꯅꯤ꯫ ꯁꯨꯝ ꯆꯪꯉꯛꯄꯗ ꯖꯤꯕꯣꯜ ꯑꯃꯗꯤ ꯍꯦꯅꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯦ꯫ ꯍꯦꯅꯔꯤꯁꯨ ꯍꯦꯛ ꯑꯣꯟꯊꯣꯛꯄꯗ ꯂꯣꯌꯨꯝꯕ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ, ꯇꯥ ꯖꯤꯕꯣꯜ, ꯁꯥꯔꯁꯨ ꯂꯥꯛꯑꯦ, ꯑꯗꯣ ꯍꯣꯔꯦꯟ ꯁꯥꯔꯗ ꯄꯤꯗ꯭ꯔꯤꯀꯥꯟꯗ ꯉꯔꯥꯡꯒꯤ ꯐꯥꯏꯜꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯔꯝꯃꯣ, ꯑꯁꯣꯏꯕ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ, ꯉꯔꯥꯡ ꯃꯔꯥꯡ ꯇꯧꯕꯗ ꯐꯖꯅ ꯌꯦꯡꯍꯧꯗ꯭ರೆ꯫ ꯖꯤꯕꯣꯜ, ꯍꯣꯏ ꯐꯅꯤ꯫ ꯍꯦꯅꯔꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯖꯤꯕꯣꯜ, ꯁꯥꯔ ꯌꯧꯕꯤꯔꯛꯂꯦ, ꯌꯥꯅꯤ ꯑꯩ ꯕꯦꯒꯇꯨ ꯄꯥꯏꯖꯒꯦ꯫ ꯂꯣꯌꯨꯝꯕ, ꯌꯥꯔꯅꯤ꯫ ꯀꯥ ꯖꯤꯕꯣꯜ, ꯀꯣꯐꯤ ꯑꯝꯇ ꯊꯛꯀꯦ, ꯀꯣꯐꯤ ꯑꯍꯥꯎꯕ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ꯫ ꯖꯤꯕꯣꯜ, ꯁꯦꯝꯖꯔꯛꯀꯦ ꯁꯥꯔ, ꯁꯣꯝꯗꯁꯨ꯫ ꯂꯥꯏꯖꯥ, ꯀꯀꯥ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯆꯟꯗ꯭ꯔ, ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯟꯈ꯭ꯔꯒꯦ, ꯏꯆꯥ ꯂꯥꯛꯑꯕꯅꯤꯅ꯫ ꯂꯥꯏꯖꯥ ꯇꯞꯅ, ꯉꯥꯏꯈꯨꯑꯣ, ꯑꯝꯇ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯨꯁꯦ꯫ ꯀꯩꯒꯤꯅꯣ ꯀꯀꯥꯅ ꯌꯥꯝ ꯍꯣꯕꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯑꯉꯥꯡ ꯊꯥꯔꯒ ꯀꯔꯤꯅꯣ ꯈꯤꯇ ꯂꯧꯍꯜꯂꯨꯒꯦ, ꯑꯗꯨ ꯄꯨꯔꯒ ꯍꯜꯂꯣꯕ, ꯀꯨꯏꯔꯣꯏꯌꯦ ꯀꯀꯥ, ꯐꯝꯂꯝꯃꯨꯀꯣ꯫ ꯃꯄꯥꯟꯗ ꯍꯣꯕꯦ ꯊꯣꯛꯂꯛꯇꯨꯅ ꯅꯥꯎꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯅꯥꯎꯆꯥ, ꯀꯩ ꯍꯥꯏꯒꯦ ꯃꯦꯗꯥꯝ? ꯂꯥꯏꯖꯥ, ꯑꯆꯥꯄꯣꯠ ꯈꯤꯇ ꯂꯩꯔꯨꯆꯣ꯫ ꯅꯥꯎꯆꯥ, ꯑꯃꯨꯛ ꯄꯟꯊꯔꯒ ꯂꯩꯔꯅꯨꯀꯣ, ꯁꯨꯒꯔ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯆꯝꯕ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯅꯤꯀꯣ, ꯃꯃꯥꯒꯤꯅꯤ, ꯑꯗꯨꯒ ꯃꯥꯝꯇꯣꯝꯕꯤꯒꯤꯁꯨ ꯑꯉꯥꯡꯈꯩ ꯆꯥꯅꯕ ꯈꯔꯁꯨ ꯌꯦꯡꯂꯒ ꯈꯔ ꯂꯧꯕꯤꯔꯣ, ꯑꯗꯣ ꯅꯪꯒꯤꯁꯨ ꯂꯧꯔꯛꯑꯣꯀꯣ꯫ ꯅꯥꯎꯆꯥ, ꯍꯣꯏ ꯃꯦꯗꯥꯝ, ꯄꯩꯁꯥꯗꯨ ꯂꯧꯗꯨꯅ ꯆꯠꯈꯤ꯫ ꯂꯥꯏꯖꯥ ꯆꯪꯉꯛꯄꯒ, ꯆꯟꯗ꯭ꯔ, ꯅꯪꯕꯨ ꯅꯁꯥꯗꯨ ꯃꯌꯦꯡ ꯏꯇꯥ ꯇꯥꯒꯨꯝ ꯇꯧꯏꯅꯦ꯫ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯀꯀꯥꯒꯤ ꯋꯥꯈꯜꯅꯅꯤ, ꯑꯗꯣ ꯑꯕꯣꯛꯍꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ? ꯆꯟꯗ꯭ꯔ, ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦ, ꯅꯪ ꯕꯥꯆꯧꯈꯛ ꯉꯥꯏꯔꯦ ꯉꯥꯡꯅꯕ ꯈꯔ ꯋꯥꯔꯤꯁꯦ꯫ ꯂꯥꯏꯖꯥ, ꯍꯤꯗꯥꯛ ꯑꯗꯨꯝ ꯊꯛꯏꯕꯣ? ꯆꯟꯗ꯭ꯔ, ꯊꯛꯏ, ꯃꯥ ꯎꯅꯤ ꯈꯟꯕꯗꯅꯦ ꯌꯨꯝꯗꯩꯒ ꯍꯦꯟꯗꯣꯛꯅꯤꯡꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯅꯪ ꯑꯕꯣꯛꯁꯨ ꯃꯉꯥꯏꯔꯦ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯕꯕꯨ ꯌꯥꯗꯦ, ꯃꯥ ꯂꯩꯇ꯭ꯔꯗꯤ ꯈꯠꯅꯕ ꯍꯦꯜꯂꯤ, ꯈꯝꯖꯤꯟꯕꯤꯅꯤꯡꯉꯥই ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯍꯦꯛꯇ ꯌꯥꯗꯦ꯫ ꯂꯥꯏꯖꯥ, ꯑꯁ ꯀꯃꯥꯏ ꯇꯧꯅꯤ, ꯃꯤꯅ ꯑꯝꯇ ꯑꯉꯥꯡꯁꯤꯡꯗꯣ ꯎꯁꯤꯠꯂꯔꯣꯏ꯫ ꯆꯟꯗ꯭ꯔ, ꯅꯪꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯏꯕꯦꯝꯃ? ꯂꯥꯏꯖꯥ ꯇꯞꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯀꯀꯥ, ꯏꯃꯥꯁꯤꯡꯅꯁꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯏ꯫ ꯆꯟꯗ꯭ꯔ, ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ, ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕꯗꯣ ꯐꯖꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯧ, ꯃꯥꯃꯨꯛ ꯐꯕ ꯂꯩꯇꯕꯅꯤ, ꯃꯥꯃꯨꯛ ꯃꯔꯤꯡ ꯆꯦꯟꯈꯥꯕ ꯑꯅꯤ ꯁꯨꯅ ꯂꯩꯇꯕꯅꯤ꯫ ꯑꯇꯩ ꯊꯕꯛꯇ ꯁꯥꯗꯤꯡ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯊꯕꯛꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯡꯗꯕꯅꯤꯀꯣ꯫
Laija tumin tari. Nauchasu makhut nama namadu khau amam pairaga changai. Laija tumin tari. Nauchasu makhut nama namaduna khau amam pairaga changai. Madam, sina yumgi habado. Aduga sina kurato maigi. Laija, hoi hoi, yare. Yam nungaijare. Mapa machadu thominare Chandra. Changhoroni nangbo yarani ne. Laija, yaudore. Mam to maisu asida leire. Makoyani lakpadu ubada. To mai ibema ish ichadi fazabe helamena tawriside. Laija tapna noi. Mam to mai gise. Sina angangi. To mai garigi amuk leiruino yamna yaman khrene. Chandra lausilo tada. Najano pina piningdana tawrini. To maisu harau lausili. Laija phare kaka aisu leurage. Mam to mai nongmusuti leiba numit amada lake. Chak sase kuire. Inena thong chai sanga sakidaba. To mai la una ichana lakbabu enjang hawba ma thonglaga chathokpa haiduni. Nongma wale ka dhairau. Hadakti naneda enjang lehenge. Nangnaga leiroga lakpaga di yaroi ko. Laija noktuna hoi mama. Makhoi chatkhaba matung Laija changaktuna magi kada file khara yengi. Makhurana khudingmak nakhai sengna hek yengbada gyan tagadawba maongda loisinbirame. Asumna haukibana nungthilgi matamni. Office hours su loigadawre. Nakanda leiriba phone adu pakhattuna manemda call tawi. Santi thaibi kaidawrage. Laija imasi abungo macha hogalaba. Santi hogale nane ibelega aikhoi phamiye. Phone du loud thai aduga angang machadugi manakta haifet thangjili. Isu sana tu mamana nang hangiye. Laija icha thoi angang adusu mamangi makhol dabada koilei leiduni yengi. Ibelei noktuna haima mama ga thirisi yenguni he. Laija imasi ai video call oina tawrake. Asi haiduna Laija call adu video call da onthoktuna tawrai. Santi thabak komro nangbo. Laija imasi kome thabak loiragumbane. Santi angang adu uhalai. Laija su angang adu kau duna laknari. Mamana kauropa khuding koilei leiduna adum yengi. Angang du su tawriba maongduda makoisu thawai tana nokjari. Angang machaduna Laijagi thamoi pukning wakhal pumba sumkhrabani. Mapa fana hainadrabasu angang dudi mana aduki matik nungsijai. Manakta lainingba ngaiha udabada iwata watpagum tawfam chafam khangdaba phaujai masadu. Santi su fajana thamduna mamabu uhalai. Handak mukti Laija ubada henkre. Angang adu langba lauba. Ngaiha tuda lon faunabagum mama macha aduna laknaribadu thawai tana. Phone duda sanari. Santi su masu mamo kumhaidu thawai tana yengjari. Mabukningdasu haraujaba phawi. Laija imasi ai thamlage. Santi hoi thamlo. Halakpadu garido ningthijana tamna thauko thoibi. Laija hoi imasi. Asum tongna nongma sum hauki. Ngasi phawba mama ahal singi mamangda kaunadra yadra kan khakki. Ani duna kaunaribadu. Kari tauri kholi kaduda leiba matamda. Hanna yengnaba natte. Loyumba kuina namsinduna leiruraba phaila mayamdu puthoraktuna mamangda yengli. Awaba amadi oire. Numit kayani mana office leptana karabasu karigumba amata hanna yengdana. Tonganba sangsara amada laikibadu. Hauzikti makok sare. Kanadabu tainarugani. Kanadadi tainarugani. Masana sinjaba thoanjabani. CGI fibamsi oirakani haibasu adumak khanjaki. Adubu pukning wakhal thamoina chaina fanglabada. Potlum puraba awabagi bakta. Punsinduna leirabadi karidi kokta changluni. Asing batan jangai bisu kayani. Table nakanda leiriba calling bell adu kingi. Jibol
Sir, Loyumba, Kajibol, Henry Dom Tagoro, Zibol, Madi ngasi ngana chatkre sir. Loyumba, oh, fare today. Zibol ju thokre, Loyumba kolo mama makuta pai. Makut na mana laibag tuda pai duna, non thaduna phammi. Ngayaki matung chinglen changai. Ibungo, pungse aikho ju han bayar ene. Loyumba, hoi, halasi kaka. Ani de thokminare somda su laiza office halakpaga masadu ngayhak pothajari. Ahing tumdabaga kaiga ngayhak pothabaduda isisina nungaina tumthakre. Ibelai Ima ubi madubo kumhakte kaidaroba janune. Santi na hairei masado isok thana uine ngihak pothajari oiramni. Se angang se na amuk talo ai Sandhya gi lai khuramnaba tauge. Ima amu ngaidrasu ibelei oi inambe ma angang adu lauduna posillaga sumangduda hangat handa chatli. Santi na lai dok thari Anjana charisu Loyumba hoi halakpaga mapa heksana rure. Gari du mathang thaujalai. Ibelai ibungo nangsu halai edana. Loyumba hoi ne. Mamana tauriba ibelai na angang poriba du haifet yenglamlaga wa matangangda hairamda imungda changai. Sauning ka tamna kakhalai. Kagi thongdu hangduna hek changakpaga sofa duda lai jana tumlibadu ure. Ngayhak leptuna yengi aduga sauna manang sangsilaga table duda wa matangangda beg adu makhol thokna thadai. Laijasu khangpre khangna hogalai. Aphinga pai waina hogalakpanina kanano karino yengba natte. Masindagi phat haidoki. As karino laadi sangadi tamna imna sangpa hogdokpa kaidoge. Haroidori nang yamna pura phadawni na. Tasengadi laiza mayumda lairika nanaw nipina hehek lagnaba tumlikan khanghambadugi wakhalda tauribani. Pugi haiduna makutu thangatlaga yenglakpada Loyumba na pisumsukna makhwang metlaga maya siktuna yenglaga lairambado ubada khangpre khangni lauri. Oima hojikse tumba matamla matamse kada yokre kari tawgani haiba nang khangdraba natraga ngangnaba taknaba ngairo. Santi su mamona laukiba makholdo tabada pakhatna lakpani. Hek changakpaga machanupana satra mada mokhwanga mettuna ngangliba tauribadu ubada kaino kaidawnarage. Loyumba mana sida nungaina tumdana lairaga noine imungi thabak singsi taurinine. Santi imongse halakhiba kuidri nanga tungda mangdani masase wabaduda ngaiha potharucho haidana thajankhibani. Karino na nangna sida mathong warang khangdana hek halakpaga isau taurise. Loyumba mabu thawa awaba suhanba chapro haise. Tawro yanaba masen noithokpa kangkhatnaro. Waya si hairamlaga thangnaba kaduda sauna changki. Santi thida sakta sidi laiza tapna imasi aidi tumtharura male ma halakpasu kemta khangaudre. Santi phare kaisu khaluran. Imasina Sandhya gi thabaksu loirabani. Nanesu hankre makhada lairasi lao kaino tawba yaba singdo tawsilurasi. Ngayhak lairadi angangsing saksage hairaani. Anidu makhada kumai. Imasi yarni ai tawrage anganga laibiruro ado kain sang thongsige. Santi soibumi romadum chaningini imasi de madu hekta tawrasi. Samput amaga kangohomaga karino amaga tawsilasi. Ngasu laibani. Laiza hoi masi. Loyumba su sense tawba loiraduna kumai. Aduga kitchenda changi. Fridge tu hangtoktuna hai mahi ama lauthoktuna thai. Kainjang tawdoina mama. Iro machaninge haiduna ne. Imana thoibida iro lo hairambani. Loyumba airi iro machaningde karino ma aigi tongana taw. Bongo. Santi he nangse nangbu hanadi irombani hairadi lemna thadadaine adusu amu chaningdrabako. Loyumba karisu khomda mamadagi angang adu lauduna pammi aduga lakna mapanda thoki. Khara thenjilakpaga mayam adu chak chathoklaba matung lairiba nupa macha sing adu
ꯀꯥꯔ ꯔꯨꯝ ꯁꯥꯟꯅꯕ ꯌꯥꯎ ꯁꯥꯇ꯭ꯔꯪ ꯁꯥꯟꯅꯕ ꯌꯥꯎ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯄꯣꯊꯥꯅꯔꯤ ꯂꯣꯌꯨꯝꯕꯁꯨ ꯀꯃꯟ ꯔꯨꯝ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯖꯤꯜꯂꯒ ꯐꯥꯏꯜ ꯑꯗꯨ ꯇꯞꯅ ꯊꯥꯗꯗꯨꯅ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯀꯨꯞꯊꯅ ꯌꯦꯡꯂꯤ ꯊꯕꯛꯀꯤ ꯋꯥ ꯈꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯗꯥꯏꯗ ꯈꯛ ꯅꯠꯇꯅ ꯂꯣꯌꯨꯝꯕꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯅꯥꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯗꯦ ꯇꯦꯔꯦꯁ ꯃꯊꯛꯇꯨꯗ ꯂꯥꯏꯖꯥ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯕ ꯁꯨꯝꯂꯤ ꯐꯖꯅ ꯇꯨꯝꯃꯦ ꯈꯪꯕꯒ ꯀꯨꯝꯃꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯄꯥꯒꯤ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯊꯝꯕꯤ ꯏꯁꯤꯁꯤꯅ ꯃꯈꯨꯠ ꯆꯨꯞꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯏ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯂꯝꯂꯒ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯕ ꯊꯦꯝꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯂꯥꯏꯖꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯐꯃꯨꯡꯗꯨꯗ ꯑꯗꯨꯝ ꯍꯤꯞꯂꯒ ꯂꯩ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯪꯕꯤꯕ ꯅꯠꯇꯦ ꯂꯣꯌꯨꯝꯕꯗꯨ ꯃꯈꯥꯗꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯃꯃꯧ ꯊꯣꯛꯂꯛꯇꯕꯗꯨ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯂꯣꯌꯨꯝꯕꯁꯨ ꯑꯉꯥꯡ ꯑꯗꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯒ ꯁꯥꯟꯅꯍꯜꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯀꯥꯟ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯤ ꯑꯃꯨꯛꯁꯨ ꯍꯤꯞꯂꯤꯕ ꯂꯥꯏꯖꯗ ꯁꯥꯎꯅ ꯌꯦꯡꯉꯛꯏ ꯍꯣꯏ ꯃꯥꯏꯀꯩꯁꯨ ꯍꯥꯏꯔꯝꯗ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯁꯥꯟꯇꯤ ꯅꯪ ꯊꯣꯛꯂꯛꯑꯕꯣ ꯊꯣꯏꯕꯤꯗꯤ ꯂꯣꯏꯍꯧꯔꯕ꯭ꯔꯥ ꯀꯗꯥꯏ ꯑꯉꯥꯡ ꯑꯗꯨ ꯄꯤꯔꯛꯑꯣ ꯆꯥꯛꯁꯤ ꯅꯪ ꯍꯥꯟꯅ ꯆꯥꯊꯣꯛꯂꯔꯣ ꯂꯣꯌꯨꯝꯕ ꯌꯥꯔꯦ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯑꯉꯥꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯀꯅꯥꯝꯇ ꯍꯥꯏꯔꯝꯕ ꯍꯧꯔꯝꯕ ꯇꯧꯗꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯆꯤꯡꯂꯦꯟ ꯄꯨꯡꯗꯤꯁꯨ ꯉꯜꯂꯤ ꯀꯩꯗꯧꯕ ꯌꯥꯎꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯍꯥꯊꯨ ꯏꯟꯅꯈꯤ ꯁꯥꯟꯇꯤ ꯑꯃꯗꯤ ꯏꯕꯦꯂꯩꯁꯨ ꯏꯉꯛꯉꯛꯏ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯑꯅꯤ ꯑꯗꯨ ꯃꯊꯛꯇ ꯀꯥꯔꯛꯏ ꯏꯕꯦꯂꯩ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯩꯝꯇ ꯈꯨꯝꯃꯛꯇꯕꯗꯨꯗ ꯃꯅꯨꯡꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯁꯥꯟꯇꯤ ꯄꯥꯈꯠꯅ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯏꯁ ꯃꯁꯥꯁꯤꯗꯤ ꯃꯩꯍꯧꯕꯤ ꯁꯥꯔꯦꯗꯅ ꯁꯤꯗꯤ ꯏꯕꯦꯂꯩ ꯆꯠꯂꯣ ꯑꯩꯒꯤ ꯀꯥꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯍꯧꯕꯅꯤ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ ꯏꯕꯦꯂꯩꯁꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯝꯐꯨꯠꯇꯨ ꯕꯣꯜ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ ꯁꯦ ꯏꯃꯧ ꯏꯕꯦꯝꯃ ꯆꯝꯐꯨꯠꯁꯦ ꯈꯤꯇ ꯆꯥꯁꯤꯜꯂꯒꯅꯦ ꯍꯤꯗꯥꯛ ꯆꯥꯅꯕ ꯇꯧꯁꯤ ꯂꯥꯏꯖꯥ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ ꯃꯃꯤꯠꯁꯨ ꯄꯥꯡꯂꯛꯇꯦ ꯇꯁꯦꯡꯕꯗꯤ ꯂꯥꯏꯖꯥ ꯉꯁꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯐꯅ ꯌꯥꯅꯗ꯭ꯔꯕꯁꯨ ꯑꯗꯨꯝꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯕꯗꯨ ꯐꯥꯎ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯕ ꯂꯣꯌꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯃꯁꯥ ꯑꯗꯨ ꯆꯩꯅꯥ ꯄꯤꯔꯤ ꯌꯥꯝ ꯍꯥꯏꯅꯤꯡꯉꯨꯕ ꯍꯪꯅꯤꯡꯉꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯟꯊꯅ ಖꯟꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯌꯦꯛꯈ꯭ꯔꯦ ꯁꯥꯟꯇꯤ ꯏꯕꯦꯂꯩ ꯁꯦ ꯑꯉꯥꯡꯁꯦ ꯅꯪꯒ ꯂꯩꯃꯤꯟꯅꯔꯨꯔꯣ ꯑꯩ ꯏꯃꯧ ꯃꯅꯥꯛꯇ ꯂꯩꯒꯦ ꯂꯥꯏꯖꯥ ꯌꯥꯔꯅꯤꯌꯦ ꯏꯃꯥꯁꯤꯁꯨ ꯋꯥꯔꯝꯃꯅꯤ ꯑꯩ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯁꯥꯟꯇꯤ ꯍꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯃꯥꯁꯤꯁꯨ ꯊꯣꯛꯑꯒꯦ ꯑꯗꯣ ꯍꯤꯗꯥꯛꯁꯤꯗꯤ ꯆꯥꯁꯤꯜꯂꯨꯀꯣ ꯂꯥꯏꯖꯥꯁꯨ ꯊꯣꯛꯄꯨ ꯊꯣꯛꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯆꯝꯐꯨꯠ ꯃꯍꯤ ꯑꯗꯨ ꯈꯔ ꯊꯛꯑꯒ ꯒꯨꯂꯤ ꯑꯗꯨ ꯆꯥꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯑꯣꯟꯊꯣꯛꯂꯒ ꯍꯤꯞꯄꯤ ꯁꯥꯟꯇꯤꯁꯨ ꯃꯃꯧꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯏꯕꯦꯂꯩꯒ ꯊꯣꯛꯂꯛꯏ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯑꯦ ꯂꯣꯌꯨꯝꯕ ꯖꯤꯕꯣꯜꯕꯨ ꯀꯧꯔꯛꯏ ꯁꯥꯔ ꯑꯩ ꯀꯧꯕꯤꯕꯕꯨ ꯂꯣꯌꯨꯝꯕ ꯀꯥꯖꯤꯕꯣꯜ ꯃꯤꯇꯤꯡ ꯇꯧꯒꯅꯤ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔ ꯃꯇꯨꯡꯗ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯥꯎ ꯈꯔ ꯄꯤꯕꯤꯆꯣ ꯍꯣꯏ ꯁꯥꯔ ꯑꯩ ꯍꯥꯏꯖꯔꯨꯔꯒꯦ ꯁꯣꯝꯗꯁꯨ ꯁꯥꯟꯇꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯃꯧꯕꯨ ꯌꯦꯡꯕ ꯆꯪꯉꯛꯏ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯥꯁꯨ ꯃꯁꯥꯗꯨ ꯈꯔ ꯁꯥꯒꯠꯄ ꯍꯟꯊꯔꯦ ꯏꯃꯥꯁꯤ ꯑꯪꯈꯪꯗꯤ ꯁꯥꯟꯇꯤ ꯅꯅꯦꯒ ꯂꯩꯍꯧꯋꯦ ꯅꯪꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯅꯁꯥꯗꯣ ꯂꯥꯏꯖꯥ ꯍꯣꯏ ꯏꯃꯥꯁꯤ ꯑꯕꯨꯡ ꯑꯗꯨ ꯌꯥꯝ ꯀꯞꯈꯤꯕꯗꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯁꯥꯟꯇꯤ ꯀꯩꯒꯤ ꯑꯣꯏꯅꯤ ꯃꯕꯨꯛ ꯂꯥꯝꯕꯒꯤꯅꯤꯗꯅ ꯃꯕꯨꯛ ꯊꯟꯕꯗꯒꯤ ꯁꯥꯟꯅꯔꯒ ꯂꯩꯍꯧꯔꯦ ꯂꯥꯏꯖꯥ ꯁꯣꯝꯗꯁꯨ ꯂꯣꯌꯨꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯐꯤꯁꯇꯨꯒꯤ ꯁ꯭ꯇꯥꯐ ꯃꯈꯩ ꯑꯗꯨ ꯃꯤꯇꯤꯡ ꯍꯣꯜꯗ ꯂꯣꯌꯨꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ
ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯕꯒ ꯂꯣꯌꯨꯝꯕꯁꯨ ꯍꯣꯜꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯈꯨꯠꯇꯁꯨ ꯐꯥꯏꯜ ꯈꯔ ꯄꯥꯏꯔꯛꯏ꯫ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯌꯦꯡꯂꯝꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯑꯋꯥꯕꯁꯤꯡꯒꯤ ꯁꯛꯐꯝ ꯑꯗꯨ ꯃꯀꯥ ꯐꯣꯡꯂꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯐꯥꯏꯜ ꯑꯗꯨ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯥꯗꯩ꯫ ꯐꯥꯏꯜ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯤ꯫ ꯁꯤꯒꯤ ꯐꯥꯏꯜꯁꯤ ꯀꯅꯥꯅ ꯄꯥꯏꯕꯅꯣ? ꯀꯅꯥꯅ ꯁꯨꯒꯦ? ꯀꯅꯥꯅ ꯏꯈꯠꯄꯅꯣ? ꯇꯣꯉꯥꯟꯕ ꯐꯥꯏꯜ ꯑꯃ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ꯫ ꯁꯤꯅ ꯀꯝꯗꯧꯕꯗꯣ? ꯐꯔꯦꯅꯦ, ꯁꯤꯁꯨ ꯇꯣꯛꯈ꯭ꯔꯣ꯫ ꯆꯍꯤ ꯑꯃꯁꯨ ꯐꯥꯕ ꯅꯠꯇꯕ ꯁꯨꯞꯅꯇꯪ ꯊꯥ 2-3ꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯍꯥꯟꯅꯗꯒꯤ ꯍꯟꯊꯔꯤꯕꯁꯤ, ꯑꯁꯨꯛ ꯊꯤꯅ ꯄꯩꯁꯥꯗ ꯆꯦꯟꯅꯔꯛꯂꯕꯗꯤ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ? ꯆꯍꯤ ꯑꯃꯗꯗꯤ ꯀꯌꯥꯅꯣ? ꯑꯝꯇ ꯄꯥꯊꯣꯛꯑꯒ ꯍꯣꯠꯂꯒ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯅꯣ ꯃꯥꯡꯗꯣꯏꯁꯦ? ꯀꯝꯄꯅꯤꯁꯤꯡ, ꯐꯦꯛꯇꯔꯤꯁꯤꯡ, ꯑꯣꯚꯔꯑꯣꯜꯒꯤ ꯑꯣꯏꯅ ꯆꯥꯎꯔꯥꯛꯄ ꯗꯇꯥ ꯔꯦꯀꯣꯔꯗ ꯐꯥꯏꯜꯁꯤꯡ ꯌꯦꯡꯂꯛꯄꯗ ꯁꯤ ꯌꯥꯎꯅ ꯍꯥꯟꯅꯗꯒꯤ ꯈꯦꯠꯅꯔꯛꯂꯕꯗꯤ ꯑꯃꯃꯝꯇꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥꯝ ꯊꯤꯅꯅꯣ ꯆꯦꯟꯅꯔꯝꯗꯣꯏꯁꯦ? ꯈꯖꯤꯛ ꯈꯔꯥꯛ ꯆꯦꯟꯅꯕꯗꯨꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯅꯦ꯫ ꯈꯔ ꯈꯔ ꯎꯁꯤꯟꯅꯗ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯟꯗꯛꯀꯤ ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯂꯥꯛꯏꯕ ꯁꯦꯜꯁ ꯃꯅꯨꯡꯗ ꯈꯨꯠ ꯆꯪꯉꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯍꯥꯟꯅꯁꯨ ꯈꯪꯗꯕ ꯅꯠꯇꯦ, ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯇꯧꯔꯤꯕ ꯊꯕꯛ, ꯊꯥꯗꯔꯤꯕ ꯁꯦꯜꯁꯤꯡꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯗꯤ ꯊꯕꯛꯁꯦ ꯁꯨꯕꯗ, ꯌꯦꯡꯁꯤꯟꯕꯗ ꯏꯁꯥꯒꯤꯅꯦ ꯍꯥꯏꯕ ꯈꯟꯕ, ꯆꯦꯛꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗ ꯅꯈꯣꯏ ꯊꯝꯕꯒꯤ, ꯂꯩꯕꯒꯤ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯃꯨꯠꯊꯔꯛꯄ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯔꯣꯏ꯫ ꯀꯝꯄꯅꯤꯁꯤꯡ, ꯐꯦꯛꯇꯔꯤꯁꯤꯡꯗꯒꯤ ꯂꯥꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯅꯤ꯫ ꯂꯥꯁ 2-3 ꯃꯟꯁꯇꯒꯤ ꯍꯧꯔꯒ ꯔꯦꯀꯣꯔꯗ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯕ ꯍꯧꯔꯅꯤ꯫ ꯆꯪꯅꯤꯡꯕ ꯃꯇꯝ ꯆꯪꯁꯅꯨ꯫ ꯁꯤꯗ ꯑꯔꯥꯟꯕ ꯇꯧꯔꯝꯕ, ꯆꯦꯟꯅꯔꯝꯕ ꯃꯤꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯥꯀꯩ ꯑꯃ ꯁꯦꯡꯗꯣꯛꯄ ꯄꯥꯝꯃꯤ ꯑꯩ꯫ ꯔꯇꯟ, ꯁꯥꯔ, ꯑꯩ ꯄꯤꯈꯠꯅꯕ ꯇꯧꯖꯔꯤ꯫ ꯂꯣꯌꯨꯝꯕ, ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯅ, ꯁꯦꯡꯅ, ꯌꯥꯝ ꯆꯨꯝꯅ ꯆꯠꯍꯟꯕ ꯄꯥꯝꯃꯤ꯫ ꯔꯕꯤ, ꯁꯥꯔ, ꯀꯩꯅꯣꯝꯇ꯫ ꯂꯣꯌꯨꯝꯕ, ꯌꯥꯅꯤ ꯍꯥꯏꯌꯨ꯫ ꯔꯕꯤ, ꯁꯥꯔ, ꯍꯥꯟꯅ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯦꯀꯥꯎꯟ ꯁꯨꯔꯝꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯨꯈ꯭ꯔꯦ꯫ ꯀꯔꯤ? ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯃꯤꯡ ꯑꯗꯨꯕꯨ? ꯂꯣꯌꯨꯝꯕ ꯁꯥꯎꯔ, ꯆꯠꯈꯤꯁꯅꯨ꯫ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯇꯧꯁꯅꯨ, ꯍꯣꯠꯅꯁꯅꯨ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛ, ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯒ ꯂꯝꯕꯥ ꯄꯥꯕꯗꯤ ꯀꯅꯥꯃꯠꯇꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯤꯗꯤ ꯕꯤꯖꯤꯅꯦꯁꯅꯤ꯫ ꯔꯨꯜ, ꯂꯤꯃꯤꯠ, ꯕꯥꯎꯟꯗꯔꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤꯁꯤꯡꯁꯤꯗꯤ ꯈꯔ ꯅꯣꯛꯈꯤꯅꯤ꯫ ꯂꯤꯡꯈꯠꯅꯤꯡꯕ ꯂꯤꯡꯈꯠꯂꯛꯁꯅꯨ, ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ꯫ ꯑꯩꯅ ꯋꯥ ꯑꯣꯏꯅ ꯊꯥꯗꯦ꯫ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯁꯅꯨ꯫ ꯃꯨꯛꯅꯕ ꯀꯌꯥ ꯊꯣꯛꯂꯛꯁꯅꯨ꯫ ꯊꯣꯛꯂꯛꯄꯁꯤꯡꯗꯨ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯗ ꯅꯤꯡꯍꯟꯅꯒꯗꯕ ꯂꯣꯌꯨꯝꯕ ꯅꯠꯇꯦ꯫ ꯅꯤꯡꯍꯟꯅꯕ ꯍꯥꯏꯕꯁꯦ ꯃꯥꯏꯊꯤꯔꯕ, ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯃꯤ ꯈꯛꯀꯤ ꯃꯆꯠꯅꯤ꯫ ꯂꯣꯌꯨꯝꯕꯗꯗꯤ ꯃꯥꯏꯊꯤꯔꯛꯇ꯭ꯔꯤ꯫ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯇꯧꯗꯅꯁꯨ ꯇꯣꯛꯂꯣꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯍꯦꯟꯕ, ꯑꯩꯒꯤ ꯊꯕꯛꯇꯒꯤ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯨ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯇꯩ ꯑꯥꯎꯠꯁꯥꯏꯠꯀꯤ ꯋꯥ ꯑꯩ ꯈꯪꯗꯦ꯫ ꯍꯦꯜꯂꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯅꯝꯊꯒꯗꯕꯅꯤ꯫ ꯔꯕꯤ, ꯁꯥꯔ, ꯑꯗꯨ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯁꯦꯜꯁꯦ ꯑꯦꯀꯥꯎꯟꯗꯤ ꯍꯦꯅꯔꯤꯅ ꯁꯨꯕꯅꯤ꯫ ꯑꯗꯨꯒ ꯊꯕꯛꯀꯤ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯁꯤꯟꯅꯕꯅ ꯕꯤꯁꯥꯜꯒꯁꯨ꯫ ꯃꯔꯝ ꯆꯥꯗꯅ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕ, ꯄꯨꯟꯕ ꯇꯠꯇꯅ ꯎꯖꯩ, ꯊꯦꯡꯅꯖꯩ꯫ ꯇꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯁꯨ ꯏꯆꯤꯡ ꯆꯤꯡꯅꯩ꯫ ꯊꯕꯛ ꯂꯦꯞꯄꯁꯨ ꯄꯨꯂꯞ ꯂꯦꯞꯄꯤ ꯃꯈꯣꯏ ꯑꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯇꯣꯏꯅꯁꯨ ꯄꯨꯜꯂꯤ ꯁꯥꯔ꯫ ꯔꯇꯟ, ꯁꯥꯔ, ꯑꯍꯟꯅ ꯂꯩꯔꯤꯀꯥꯟꯗꯒꯤ ꯕꯤꯁꯥꯜꯒꯤ ꯃꯄꯥꯗ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯊꯕꯛ ꯃꯈꯩꯗꯤ ꯁꯤꯟꯅꯩ ꯍꯥꯏ꯫ ꯍꯧꯖꯤꯛꯅ ꯕꯤꯁꯥꯜꯅ꯫ ꯔꯕꯤ, ꯉꯁꯤꯁꯨ ꯍꯦꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯇꯦ ꯁꯥꯔ꯫ ꯂꯣꯌꯨꯝꯕ, ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕꯅ ꯀꯩꯒꯤꯅꯣ? ꯔꯇꯟ, ꯁꯥꯔ, ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯃꯇꯥꯡꯒꯤ ꯋꯥ ꯄꯜꯂꯨꯕꯒ ꯍꯦꯛꯇ ꯑꯣꯟꯈꯠꯂꯛꯑꯦ꯫ ꯁꯥꯔ ꯑꯍꯜ ꯂꯩꯔꯤ ꯃꯇꯝꯗꯒꯤ ꯃꯄꯥꯒ ꯄꯨꯟꯅ ꯇꯧꯈꯤꯕꯅꯤ, ꯃꯄꯥꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯌꯥꯎꯔꯛꯀꯅꯨ, ꯃꯥꯡꯅꯕ ꯀꯩꯁꯨ ꯁꯤꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯣꯟ ꯆꯥꯎꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯟꯅꯕ ꯇꯟꯕꯒ ꯑꯗꯨꯝ ꯁꯥꯔ ꯍꯣꯏꯅ ꯍꯦꯟꯅ ꯌꯥꯅꯈꯤꯕꯅꯤꯅ ꯍꯧꯗꯣꯛꯎꯗꯕ꯫ ꯂꯣꯌꯨꯝꯕ, ꯄꯥꯕꯨꯡꯒꯤ ꯃꯇꯝꯒꯤ ꯋꯥ ꯑꯩ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝꯅꯤ꯫ ꯍꯥꯟꯅꯒꯤ ꯊꯕꯛ ꯌꯥꯈꯤꯕ ꯑꯩ ꯑꯝꯇ ꯈꯪꯗꯦ꯫ ꯑꯩꯒꯤ ꯃꯇꯝꯒ ꯍꯥꯟꯅꯒꯤ ꯋꯥꯔꯤꯗꯨꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯄꯨꯟꯁꯤꯟꯕ ꯊꯕꯛ ꯑꯩ ꯇꯧꯔꯣꯏ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯕꯜ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯁꯥꯎꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯝꯃꯤ꯫ ꯂꯣꯌꯨꯝꯕ ꯃꯁꯥꯗꯨ ꯉꯁꯤꯗꯤ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯁꯥꯎꯅꯤꯡꯕꯒꯤ ꯃꯁꯛ ꯉꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯖꯤꯕꯣꯜ ꯇꯍꯥ ꯆꯪꯉꯛꯏ꯫ ꯁꯥꯔ ꯀꯔꯤ? ꯂꯣꯌꯨꯝꯕ ꯕꯤꯁꯥꯜꯗꯨ ꯍꯧꯖꯤꯛꯃꯛ ꯀꯣꯟꯇꯦꯛ ꯏꯅꯕ ꯌꯥꯎꯕ ꯐꯥꯏꯜ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯅꯕ ꯄꯥꯎ ꯄꯤꯈꯣ꯫ ꯖꯤꯕꯣꯜ ꯐꯅꯤ ꯁꯥꯔ꯫ ꯖꯤꯕꯣꯜꯅ ꯄꯥꯎ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯕꯤꯁꯥꯜꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯌꯥꯝ ꯂꯩꯔꯤꯕ ꯍꯣꯜ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯕꯤꯁꯥꯜ, ꯁꯥꯔ, ꯐꯥꯏꯜ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯖꯔꯦ꯫ ꯂꯣꯌꯨꯝꯕ ꯀꯩꯅꯣ ꯌꯥꯝ ꯊꯨꯅ ꯌꯧꯔꯛꯏꯅ? ꯕꯤꯁꯥꯜ ꯂꯠꯂꯤ ꯇꯧꯗꯨꯅ ꯁꯥꯔ ꯑꯩ ꯑꯣꯐꯤꯁ ꯂꯥꯛꯄꯗ ꯏꯃꯥꯟꯅꯕ ꯑꯃ ꯁꯣꯛꯄ ꯌꯥꯎꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯕꯤꯁꯥꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯥꯏꯜ ꯑꯗꯨ ꯂꯧꯔꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯊꯧꯁꯥꯗꯅ ꯇꯦꯕꯜ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯊꯕꯛ ꯀꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ꯫ ꯅꯪꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯕꯛꯁꯤꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯤ꯫ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯁꯥꯐꯒꯗꯕ ꯊꯕꯛꯁꯤꯒꯁꯨ ꯆꯥꯟꯅꯒꯗꯕ ꯃꯤ ꯂꯩꯔꯦ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯎꯕꯗ ꯈꯪꯕꯗ ꯅꯪ ꯁꯤꯟꯅꯔꯤꯕ ꯊꯕꯛꯁꯤꯒ ꯅꯪꯒ ꯆꯥꯟꯅꯗ꯭ꯔꯦ꯫ ꯕꯤꯁꯥꯜ, ꯁꯥꯔ ꯑꯩ ꯒ꯭ꯌꯥꯟ ꯑꯃ꯫ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠꯇꯧꯅ ꯀꯣꯟꯅ ꯇꯞꯅ ꯇꯥꯔꯛꯀꯅꯤ꯫ ꯃꯇꯝꯗꯣ ꯑꯗꯨ ꯉꯥꯏꯔꯣ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯌꯥꯗꯕ ꯃꯤꯗꯤ ꯃꯈꯥ ꯇꯥꯅ ꯊꯝꯃꯒꯤ ꯉꯥꯛꯄꯤꯕꯒꯤ ꯍꯥꯏꯕꯗꯣ ꯁꯦꯀꯦꯟ ꯆꯥꯟꯁ ꯄꯤꯕ ꯃꯇꯝ ꯂꯩꯇꯦ꯫ ꯅꯪ ꯌꯧꯈꯤꯕ ꯌꯥꯔꯅꯤ꯫ ꯕꯤꯁꯥꯜ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯄꯨꯡꯗꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯈꯤ꯫ ꯐꯅ ꯊꯦꯡꯂꯐꯥꯎ ꯃꯆꯥ ꯍꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯔꯨꯗꯦ꯫ ꯁꯥꯟꯇꯤ ꯐꯣꯟꯁꯨ ꯑꯣꯞ ꯂꯩ꯫ ꯀꯩꯗꯧꯔꯕꯅꯣ ꯃꯗꯨꯕꯨ? ꯊꯣꯏꯕꯤ ꯏꯃꯨꯡꯁꯨ ꯄꯣꯊꯥꯔꯣ꯫ ꯑꯉꯥꯡꯁꯤꯁꯨ ꯇꯨꯝꯃꯦ꯫ ꯃꯄꯥꯒꯤ ꯐꯃꯨꯡꯁꯤꯗ ꯊꯝꯕꯤꯔꯝꯂꯒꯦ꯫ ꯂꯥꯏꯖꯥ ꯌꯥꯅꯤ ꯏꯃꯥꯁꯤ꯫ ꯑꯩ ꯇꯞꯅ ꯐꯖꯅ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯝꯖꯤꯟꯕꯤꯔꯒꯦ꯫ ꯁꯥꯟꯇꯤ ꯍꯣ ꯐꯔꯦ ꯏꯃꯥꯁꯤꯁꯨ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯅꯪꯁꯨ ꯅꯁꯥꯗꯣ ꯈꯖꯤꯛ ꯐꯔꯕꯅꯤꯅ꯫ ꯂꯥꯏꯖꯥ ꯍꯣꯏ ꯏꯃꯥꯁꯤ꯫ ꯃꯅꯦꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯏꯖꯥꯁꯨ ꯃꯁꯥꯗꯨ ꯁꯥꯒꯠꯄ ꯍꯟꯊꯔꯛꯄꯒ ꯍꯤꯗꯥꯛ ꯆꯥꯈꯤꯕꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯀꯣꯜꯂꯒ ꯐꯖꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯥꯝꯁꯨ ꯍꯜꯂꯛꯂꯦ꯫ ꯂꯣꯌꯨꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯁꯥ ꯑꯗꯨꯗꯤ ꯇꯦꯟꯁꯟ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯕꯦꯛ ꯑꯗꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯆꯇꯨꯗ ꯃꯁꯥ ꯑꯗꯨ ꯐꯝꯊꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯐꯝꯂꯕ ꯃꯇꯨꯡ ꯍꯧꯒꯠꯇꯨꯅ ꯀꯥꯗ ꯆꯪꯉꯛꯏ꯫ ꯐꯃꯨꯡꯗ ꯃꯆꯥ ꯂꯩꯔꯝꯗꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯩꯊꯛꯇꯒꯤ ꯍꯩꯔꯔꯦ꯫ ꯊꯪꯅꯕ ꯐꯃꯨꯡꯗꯨꯗ ꯇꯨꯝꯂꯤꯕ ꯂꯥꯏꯖꯥꯕꯨ ꯃꯃꯤꯠꯅ ꯈꯥꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯥꯐꯨ ꯀꯟꯅ ꯑꯃꯨꯛꯇꯪ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯃꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯥꯏꯖꯥꯁꯨ ꯃꯈꯣꯜꯗꯨꯗ ꯍꯧꯒꯠꯂꯛꯏ꯫ ꯀꯅꯥꯁꯨ ꯂꯩꯕ ꯆꯪꯉꯛꯄꯗꯤ ꯎꯗꯦ꯫ ꯉꯥꯏꯍꯥꯛ ꯈꯟꯖꯔꯤꯉꯩ ꯃꯈꯥꯗ ꯂꯣꯌꯨꯝꯕꯅ ꯃꯃꯥ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯁꯥꯟꯇꯤ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯕꯨ ꯍꯜꯂꯛꯄ? ꯑꯩꯁꯨ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦꯅꯦ, ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯑꯉꯥꯡꯗꯤ? ꯁꯥꯟꯇꯤ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯅꯪꯅ ꯏꯁꯥꯎ ꯁꯥꯎꯕꯒꯨꯝ ꯇꯧꯔꯤꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯂꯣꯌꯨꯝꯕ ꯌꯥꯔꯦ ꯃꯃꯥ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯦ꯫ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ, ꯀꯅꯥꯅ ꯀꯩꯗꯧꯔꯤ, ꯀꯔꯤ ꯄꯥꯝꯂꯤ ꯂꯣꯏꯅ ꯈꯪꯉꯦ꯫ ꯁꯥꯟꯇꯤ ꯀꯔꯤꯅꯣ ꯃꯤ? ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯔꯦꯗ ꯑꯩꯗꯤ꯫ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯂꯣꯌꯨꯝꯕ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯗꯃꯛꯅꯣ? ꯌꯨꯝꯁꯤꯒꯤ ꯐꯅꯕꯅꯤ, ꯑꯉꯥꯡꯁꯤꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯅꯆꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗ ꯌꯥꯕꯤꯗꯅ ꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯡꯗꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯅꯨꯡꯗꯅ ꯑꯃ꯫ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯩꯁꯨ ꯃꯥꯡꯂꯕꯅꯦ꯫ ꯂꯥꯏꯖꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ꯫ ꯁꯥꯟꯇꯤ ꯏꯃꯧꯅ ꯀꯔꯤ ꯇꯧꯔꯝꯂꯒꯦ? ꯏꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯅꯥꯒꯤ ꯀꯔꯤ ꯃꯥꯡꯅꯕ ꯊꯣꯏꯕꯤꯅ ꯇꯧꯔꯝꯃꯕꯒꯦ? ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯃꯃꯥ ꯀꯟꯈꯠꯀꯅꯣ, ꯃꯥꯕꯨ ꯀꯟꯈꯠꯀꯅꯣ꯫ ꯃꯗꯨꯅ ꯀꯣꯟꯅ ꯃꯃꯥꯕꯨꯁꯨ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯅ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯒꯦ? ꯑꯉꯥꯡꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯊꯝꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯁꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ?
Mitomna kaidaunungda angang se mabuk thoki machani khanduna ningthina yengsinbiroi nawyokna konbiroi haujikti nongmo nongmogi asangba masakto takthokjarokledana atombina kaidaunungda minungsi leiba hongnade minungsi kongoi magi oija oithak kanabo phanglaga ma nungairaga loire singaktane yengo leikha taraklaba nacha aigi punsi se yenglaga ima nang peluko kadaino anga adu biko ai isa aduga tumina mafam amada leikhage ma leiba yumsida ai leiroi angang su thamloi Laiza taba ngamlakraduna kada sangai mamaya dumonda mensinduna makon thoktana kappi loyumbagi wahe adu anjin anjin thamoida thinglare huchelaba wahe aduna laizagi thamoigi mafam kuring chaina pirare tumliba angangduda yengja machindu mensinjaduna wana kapli Santi ibungo wahido yamna kanmale Nangi wahaiduna mama macha sukungsinana loina jariba sai sambal khaba oina thokani nupa macha loyumba ihari mama ai kemta tanindre anghang loge ai changage Santi kari no ni masibo ngaiko nang khata dei changurabra isu ga imoga tumugodu nang ude khangde mathong maram khangdana nang na halaga pamdi yaningde haiduna hekta imauda marala mayam ama siriba aduk phajadaba wahi tarakani khaludaba mayam ama nang ngasi haiba ngangliba singse kari noba madugo lusingba amagi thonglo mamadi nangse matik chaba misak amani haiduna chawthoklubani adubu nang ngasi sizinariba khondadodi matik chaba mi amagi khonda nate achumba aranba afaba chakfabu uba ngamjiba nangsibu karino asi yona nang hongi ibasibu kaino mamagi wahe du tabada loyumba wa haige tawramadu tumin leiki tasengna ma yenglude hanadagi su hauna nungdang angang adu laijaga tuminaba leminaba ukhidri madumakna ngasi su maga leminarangani haibagi asa tawudabani thabaki matha mayamduga angang leiramdabadudaga asawba hemanbadagi thokiba ngaktani khantharubada magi asoibani khangjarei Santi onthokpani dako imagi ibungo nangse asi hairamlaga mamogi ka tamna ka khatki mamongna kaplaga leirambaduda khudingma khangle takre haiba aduma khangle mamongbu ningthina thembi rakli pukning phathabi rakli loyumbasu sangai Masa sangakpaduda wa amata hairamda Santi kadudagi tholai loyumbasu maralanba kaubanina khaji khautak sai huina panthaduna mafamduda leiba ngamdra male kadudagi thoktuna terrace tamna karai ngaiak tumin famduna lei hana kuina famlaba matung kada amu changaklaga laijana hepliba famungduda yenglai ure angang aduga ningaidana tumduna leiribadu masu ngaiak yengamlaga famung kakhatuna tumkhre lajadi tummanatri angang adu munna mapitana ingjaduna adumak hipli ayuki matamni nahan makhaidi kauna ngangnadrabasu coffee biba adum karakpani adubu ngasigidi sungka karakte Santi nanguna sadubu khara nungairabo nani hoi leiri mayam sibu makhoina tawjani potharo imosidi Laiza karisu khumlakte magi tawbam thokpadu adum tawri chak yansang thongbodusu loisilaga mayamgi fajana semsaduna ningthina thamlame aduga amu magi kada kakalai loyumbasu phamungduda angang macha aduga sanarambadu ma changako ubada haifet yenglai ngehaki matung Laiza mapihuba loisinba loiraduna kadudagi amung thoki Santi haima nambu thabu chakadoiro nasado fajana kakhatpasu nat oidri nongni nisidi chakkinune chaksu chade nang tawrisibo Laiza imase
ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯆꯠꯇ ꯌꯥꯗꯕꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒꯤꯅꯦ ꯏꯃꯥꯁꯤ ꯏꯕꯦꯜꯂꯩ ꯆꯥꯛꯁꯤ ꯈꯔ ꯆꯥꯈ꯭ꯔꯣꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯏꯖꯥ ꯌꯥꯔꯅꯤꯌꯦꯅꯤꯅꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥꯁꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯅꯦꯝꯅ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯥꯎꯇꯣꯜ ꯏꯇꯩꯃ ꯊꯕꯛ ꯆꯠꯄ ꯊꯣꯛꯂꯛꯑꯕꯣ ꯑꯜꯐꯥꯒ ꯅꯦꯁꯜꯒꯗꯨ ꯂꯣꯏꯁꯤꯜꯂꯕ ꯖꯥꯠꯂꯥ ꯏꯃꯥꯁꯤꯅꯦ ꯏꯇꯩꯃ ꯊꯕꯛ ꯊꯤꯟꯕꯒꯤ ꯅꯍꯥꯟ ꯍꯥꯏꯅꯕꯅꯦ ꯑꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯣꯏꯔꯕ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯂꯥꯏꯖꯥ ꯌꯥꯔꯅꯤꯌꯦ ꯅꯥꯎꯇꯣꯜ ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯀꯦ ꯑꯩ ꯀꯅꯥꯝꯇꯗ ꯂꯥꯜꯂꯨꯗꯦ ꯑꯁꯣꯏꯕ ꯇꯧꯔꯨꯗꯦ ꯑꯗꯨꯅ ꯏꯇꯣꯝꯇ ꯆꯠꯄꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯂꯩꯇꯦ ꯃꯔꯥꯜ ꯂꯩꯕ ꯃꯤꯕꯨ ꯐꯅ ꯈꯟꯕ ꯉꯝꯗꯕ ꯃꯤ ꯈꯛꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯤꯡꯅꯕ ꯑꯀꯤꯕ ꯄꯣꯛꯄꯅꯤ ꯑꯁꯤꯈꯛ ꯍꯥꯏꯔꯝꯃꯒ ꯒꯦꯠꯇꯨ ꯍꯥꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯀꯦ ꯇꯧꯕꯒ ꯇꯣꯝꯕ ꯃꯦꯗꯥꯝ ꯌꯥꯔꯅꯤꯌꯦ ꯑꯩ ꯇꯧꯍꯧꯔꯒꯦ ꯂꯥꯏꯖꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯂꯣꯌꯨꯝꯕ ꯉꯁꯥꯏꯗꯒꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤꯕꯅꯤ ꯇꯨꯡꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯅꯪꯗꯤ ꯑꯣꯐꯤꯁꯀ ꯆꯠꯂꯣꯏꯗꯕ꯭ꯔꯥ ꯂꯣꯌꯨꯝꯕ ꯆꯠꯀꯅꯤꯌꯦ ꯁꯥꯟꯇꯤ ꯃꯤꯅꯤꯠ 5-10 ꯆꯣꯟꯊꯕ ꯌꯥꯗꯕ ꯏꯆꯥꯅ ꯉꯁꯤ ꯄꯨꯡ 9:30 ꯍꯦꯜꯂꯁꯤꯐꯥꯎ ꯂꯣꯏꯁꯤꯟꯗꯅ ꯂꯩꯕꯤꯔꯤꯕ ꯅꯠꯇꯦ ꯊꯦꯡꯉꯁꯨ ꯌꯥꯔꯕꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯐꯤꯁ ꯆꯠꯄꯗꯨꯕꯣ ꯂꯣꯌꯨꯝꯕ ꯆꯠꯈ꯭ꯔꯕ ꯅꯃꯣ ꯆꯥꯟꯕꯤꯗꯦ ꯁꯥꯟꯇꯤ ꯍꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯧ ꯊꯣꯏꯕꯤꯕꯨꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯈ꯭ꯔꯕꯅꯤꯗ ꯏꯆꯥꯒꯨꯝꯕ ꯅꯠꯇꯦꯅꯦ ꯂꯣꯌꯨꯝꯕ ꯁꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯒꯦ ꯑꯉꯥꯡꯁꯤ ꯑꯝꯇ ꯂꯧꯕꯤꯌꯨ ꯁꯥꯟꯇꯤ ꯁꯪꯗꯦ ꯑꯩ ꯁꯪꯗꯦꯀꯣ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯊꯣꯛꯂꯛꯇꯕꯗꯨꯗ ꯀꯧꯕ ꯀꯥꯔꯛꯄꯅꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ ꯑꯩ ꯈꯨꯠꯁꯥꯁꯤ ꯌꯥꯝ ꯃꯣꯠꯂꯤ ꯏꯁꯨ ꯄꯥꯏꯕꯒ ꯑꯩ ꯅꯨꯡꯉꯥꯏꯇꯦꯀꯣ ꯂꯣꯌꯨꯝꯕ ꯑꯩ ꯀꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅꯣ ꯑꯉꯥꯡꯁꯤꯒ ꯃꯃꯥ ꯁꯥꯟꯇꯤ ꯍꯩꯃꯥ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯇꯧꯔꯣ ꯑꯉꯥꯡ ꯑꯗꯨ ꯁꯪꯒꯣꯝꯒ ꯁꯦꯝꯂꯒ ꯄꯤꯊꯛꯑꯝꯃꯨꯀꯣ ꯑꯩ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯄ ꯊꯦꯡꯈꯤꯅꯤ ꯋꯥ ꯉꯥꯡꯗꯅ ꯊꯣꯛꯈꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯣꯌꯨꯝꯕ ꯑꯉꯥꯡ ꯑꯗꯨ ꯐꯃꯨꯡꯗ ꯊꯝꯂꯒ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯇꯥꯟꯖꯥ ꯆꯥꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯤꯡꯉꯥꯏ ꯍꯧꯔꯛꯏ ꯂꯣꯌꯨꯝꯕ ꯄꯄꯥꯒꯤ ꯃꯆꯥ ꯀꯞꯀꯅꯨꯃꯤ ꯅꯪꯕꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯕ ꯄꯄꯥ ꯁꯪꯒꯣꯝ ꯁꯦꯝꯃꯒꯅꯦ ꯏꯆꯥ ꯁꯪꯒꯣꯝ ꯊꯛꯑꯗꯕꯅꯦ ꯍꯣꯕꯦ ꯑꯃꯨꯛ ꯁꯪꯒꯣꯝ ꯑꯗꯨ ꯁꯦꯝꯃꯤ ꯍꯦꯛ ꯁꯦꯝꯕ ꯂꯣꯏꯕꯒ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯃꯈꯥꯗ ꯀꯨꯝꯃꯛꯏ ꯃꯃꯥ ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯦꯕ ꯁꯪꯒꯣꯝꯁꯦ ꯄꯤꯊꯣꯛꯍꯧꯔꯣ ꯁꯥꯟꯇꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯅꯦꯗ ꯄꯤꯔꯝꯃꯨ ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯀꯔꯤꯅꯣ ꯃꯃꯥꯗꯤ ꯂꯧꯍꯧꯕ ꯌꯥꯗꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯊꯕꯛꯁꯦ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯁꯨꯝ ꯁꯥꯟꯇꯤ ꯑꯗꯨꯕꯨ ꯅꯪ ꯊꯕꯛ ꯊꯦꯡꯉꯒ ꯏꯃꯥ ꯀꯩꯗꯧ ꯍꯥꯏꯕꯅೋ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯁꯨ ꯏꯆꯥꯒꯤ ꯐꯅꯕꯗꯨ ꯆꯦꯟ ꯆꯣꯡꯗꯅ ꯇꯧꯔꯦꯗꯅ ꯁꯤ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯑꯩꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯗꯨ ꯇꯥꯗꯦ ꯑꯉꯥꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯂꯛꯏ ꯆꯤꯡꯂꯦꯟ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ ꯍꯣꯏ ꯀꯀꯥ ꯆꯠꯂꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯍꯦꯟꯅꯔꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ ꯑꯗꯨꯕꯣ ꯕꯤꯁꯥꯜ ꯈꯪꯗꯦ ꯁꯤ ꯄꯨꯝꯕ ꯅꯪꯅ ꯄꯪꯅ ꯇꯧꯕꯗꯒꯤ ꯏꯕꯥꯅꯤ ꯇꯣꯏꯅ ꯄꯨꯟꯕ ꯎꯅꯕ ꯇꯧꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯐꯦꯛꯇꯔꯤꯗꯨꯗꯒꯤ ꯂꯥꯛꯄ ꯁꯦꯜꯗꯨ ꯇꯪꯈꯥꯏꯅꯤ ꯈꯠꯊꯔꯤꯕꯗꯣ ꯑꯗꯨ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇ꯭ꯔꯣ ꯑꯇꯩꯗꯁꯨ ꯁꯣꯛꯂꯛꯏꯗꯣ ꯈꯪꯗꯦ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯣ ꯁꯣꯏꯗꯅꯗꯤ ꯊꯤꯒꯠꯂꯛꯇꯧ ꯃꯥꯜꯂꯦ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈꯤꯗꯧꯕ ꯃꯥꯟꯗꯦ ꯑꯩ ꯆꯦꯟꯍꯜꯂꯛꯀꯅꯨꯀꯣ ꯅꯪꯅ ꯇꯧꯕꯅꯤ ꯃꯗꯨꯗꯤ ꯍꯦꯟꯅꯔꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡꯗꯤ ꯊꯕꯛ ꯊꯥꯗꯠꯄꯗ ꯉꯥꯏꯔꯤ ꯊꯧꯅꯥꯗꯤ ꯑꯣꯟꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯤꯗ ꯅꯪꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯇꯩꯗꯒꯤ ꯂꯥꯛꯄꯗꯨ ꯑꯗꯨꯝ ꯌꯥꯅꯕ ꯁꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯕꯤꯁꯥꯜ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯁꯥꯔ ꯂꯣꯌꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯥꯝ ꯂꯥꯏꯊꯣꯛꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯋꯥ ꯑꯣꯏꯔꯦ ꯅꯪꯗꯤ ꯍꯦꯟꯅꯔꯤ ꯌꯥꯔꯦ ꯃꯤꯊꯤꯕꯣ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯛꯑꯅꯨ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯒꯦ ꯃꯤ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏꯗꯕ ꯅꯪꯗꯤ ꯑꯗꯨꯝ ꯋꯥꯅ ꯍꯤꯡꯉꯣ
ꯑꯩ ꯐꯣꯟ ꯊꯝꯃꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯀꯣꯜ ꯑꯗꯨ ꯀꯛꯂꯒ ꯑꯃꯨꯛ ꯑꯣꯐꯤꯁ ꯃꯅꯨꯡꯗꯨꯗ ꯆꯪꯂꯛꯏ ꯀꯦꯕꯤꯟ ꯃꯅꯨꯡꯗꯁꯨ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯋꯥꯔꯤ ꯇꯧꯔꯤ ꯀꯀꯥ ꯉꯁꯤꯗꯒꯤ ꯑꯉꯥꯡ ꯈꯔ ꯊꯥꯗꯣꯛꯂꯒ ꯍꯦꯅꯔꯤꯕꯨ ꯌꯦꯡꯁꯤꯟꯍꯟꯅꯕ ꯈꯔ ꯁꯤꯟꯕꯤꯌꯣ ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯅꯔꯛꯂꯕꯗꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯑꯃꯥꯡꯕ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯔꯛꯂꯅꯤ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯨꯞꯅ ꯀꯩꯁꯨ ꯈꯪꯗ ꯁꯥꯗꯨꯅ ꯌꯦꯡꯈꯤꯒꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯅꯝꯃꯨꯕ ꯌꯥꯔꯣꯏ ꯑꯇꯩ ꯑꯇꯩ ꯊꯕꯛꯇꯗꯤ ꯑꯩ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯄꯦꯟꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯑꯩ ꯄꯦꯟꯊꯣꯛꯄ ꯍꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯉꯥꯛꯄꯤ ꯍꯩꯕ ꯃꯤꯁꯛꯈꯛ ꯑꯣꯏꯔꯣꯏ ꯃꯔꯥꯜ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯆꯦꯟꯅꯔꯝꯕ ꯌꯥꯎꯔꯝꯕ ꯈꯨꯗꯤꯡꯃꯛ ꯇꯔꯥꯏ ꯇꯔꯥꯏꯅ ꯊꯥꯗꯣꯛꯂꯣꯏ ꯆꯤꯡꯂꯦꯟ ꯇꯨꯃꯤꯟ ꯇꯥꯔꯤ ꯑꯗꯨꯒ ꯀꯀꯥ ꯅꯨꯡꯒꯤ ꯂꯩꯅꯔꯤꯕ ꯀꯣꯟꯇꯦꯛꯇꯨꯒꯤ ꯃꯇꯥꯡꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯅꯕ ꯄꯨꯔꯛꯑꯒ ꯂꯣꯏꯁꯤꯟꯈꯤꯕ ꯄꯥꯝꯃꯦ ꯑꯗꯨꯗꯤ ꯊꯣꯏꯅ ꯋꯥꯐꯝ ꯀꯣꯛ ꯁꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯣꯔꯦꯟ ꯐꯖꯅ ꯌꯨꯝꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯌꯥꯅꯤ ꯈꯜꯂꯤꯗꯣ ꯀꯀꯥꯗꯤ ꯂꯣꯌꯨꯝꯕ ꯃꯗꯨꯁꯨ ꯌꯨꯝꯗ ꯍꯦꯛ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯗꯨꯒ ꯏꯁꯥ ꯆꯠꯂꯒ ꯁꯥꯕ ꯎꯅꯕ ꯍꯥꯏꯗꯨꯒ ꯏꯁꯥ ꯆꯠꯄꯗꯨꯅ ꯁꯥꯐꯩꯗꯅ ꯀꯀꯥ ꯄꯥꯕꯨꯡ ꯂꯩꯔꯤꯀꯥꯟꯗ ꯇꯧꯔꯝꯕ ꯊꯕꯛꯅꯦ ꯑꯩ ꯑꯃꯨꯛꯇꯁꯨ ꯍꯦꯛ ꯑꯩꯅ ꯊꯕꯛꯁꯤꯡꯁꯦ ꯄꯥꯏꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯅꯣꯡꯃꯇ ꯆꯠꯂꯒ ꯎꯅꯔꯨꯕ ꯂꯩꯇꯦ ꯀꯀꯥ ꯍꯣꯏꯅ ꯕꯤꯁꯥꯜ ꯍꯣꯏ ꯆꯠꯂꯒ ꯊꯥꯅꯔꯒ ꯎꯅꯔꯛꯄ ꯉꯥꯛꯇꯅꯤ ꯍꯟꯗꯛꯇꯤ ꯑꯩ ꯏꯁꯥ ꯆꯠꯂꯒ ꯑꯣꯏꯅ ꯎꯅꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯑꯗꯨ ꯁꯥꯔꯒꯦ ꯈꯜꯂꯦ ꯀꯀꯥ ꯆꯤꯡꯂꯦꯟ ꯂꯣꯌꯨꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯗꯣꯡ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯁꯤꯕꯣ ꯃꯁꯤꯕꯨ ꯉꯁꯤꯁꯤꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯂꯣꯌꯨꯝꯕ ꯀꯀꯥ ꯀꯩꯗꯧꯔꯒꯦ ꯆꯤꯡꯂꯦꯟ ꯇꯧꯗꯦꯗ ꯀꯀꯥ ꯀꯩꯁꯨ ꯇꯧꯗꯦ ꯀꯣꯛꯁꯦ ꯉꯥꯎꯔꯤꯔꯥ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕ ꯂꯣꯌꯨꯝꯕ ꯍꯟꯅꯕ ꯇꯧꯔꯁꯤꯔ ꯀꯀꯥ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯊꯕꯛꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯟꯕ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯦ ꯆꯤꯡꯂꯦꯟ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯥꯗ ꯆꯪꯉꯛꯏ ꯂꯥꯏꯖꯅ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯂꯒ ꯆꯦ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯅꯥꯛꯇꯨꯗꯁꯨ ꯐꯥꯏꯜ ꯈꯔ ꯂꯩꯔꯤ ꯂꯣꯌꯨꯝꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯣꯐꯥ ꯊꯥꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯊꯣꯛꯂꯛꯂꯒ ꯇꯤꯚꯤꯗꯨ ꯑꯣꯜ ꯇꯧꯔꯒ ꯀꯣꯔꯁꯇꯨꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯁ꯭ꯄꯣꯔꯠ ꯆꯦꯅꯦꯜꯁꯤꯡ ꯑꯗꯨ ꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯁꯥꯟꯇꯤꯁꯨ ꯂꯥꯏꯖꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯀꯥꯔꯛꯄꯅꯤ ꯃꯆꯥꯅꯨꯄꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯦꯗ ꯏꯆꯥꯗꯤ ꯁꯦ ꯑꯉꯥꯡꯁꯦ ꯂꯧꯔꯣ ꯑꯩꯈꯣꯏ ꯆꯥ ꯑꯝꯇ ꯆꯥꯒꯦ ꯃꯁꯨ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣꯅꯦ ꯂꯥꯏꯖ ꯍꯣꯏ ꯏꯃꯥꯁꯤ ꯆꯥꯔꯁꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯑꯉꯥꯡꯁꯦ ꯑꯝꯇ ꯄꯨꯊꯣꯛꯀꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯁꯥꯟꯇꯤ ꯀꯅꯥꯗꯅꯣ ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ ꯆꯥꯛ ꯆꯥꯔꯁꯨ ꯑꯉꯥꯡꯁꯦ ꯄꯝꯃꯒ ꯆꯥꯕ ꯌꯥꯕꯅꯤ ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯍꯧꯒꯦꯕ ꯁꯥꯟꯇꯤ ꯀꯅꯥꯅꯣ ꯑꯉꯥꯡ ꯄꯝꯃꯒ ꯆꯥꯛ ꯆꯥꯗꯣꯏꯁꯦ ꯂꯣꯌꯨꯝꯕ ꯃꯧꯅ ꯂꯥꯏꯖ ꯇꯨꯃꯤꯟ ꯂꯩ ꯁꯥꯟꯇꯤ ꯏꯁ ꯉꯝꯃꯤꯗꯀꯣ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤꯗꯀꯣ ꯂꯣꯌꯨꯝꯕ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯕ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯑꯗꯨꯗꯤ ꯈꯨꯗꯤꯡꯃꯛꯁꯤ ꯇꯧꯗꯧꯅꯤ ꯀꯩꯅꯣ ꯂꯣꯏꯅꯕ ꯇꯧꯕ ꯍꯣꯠꯅꯕ ꯉꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯁꯦ ꯂꯥꯏꯖ ꯆꯪꯁꯤꯜꯂꯒ ꯐꯨꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯂꯣꯌꯨꯝꯕꯒꯤ ꯎꯁꯤꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯈꯥ ꯊꯥꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯆꯪꯁꯤꯜꯂꯒ ꯐꯨꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯈꯩ ꯈꯥꯡꯉꯤ ꯁꯥꯟꯇꯤ ꯂꯥꯛꯑꯣꯍꯦ ꯊꯣꯏꯕꯤ ꯆꯥꯛꯇꯨꯝ ꯆꯥꯔꯨꯁꯤ ꯁꯥꯏꯗ ꯀꯨꯏꯅ ꯂꯩꯔꯒ ꯆꯥꯛ ꯏꯟꯁꯥꯡ ꯏꯪꯈꯤꯅꯕꯅꯤ ꯌꯦꯡꯉꯣꯏ ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯏꯃꯥꯁꯤꯒ ꯁꯥꯗ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯃꯥꯡ ꯊꯥꯔꯣ ꯆꯠꯁꯤ ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯣꯏ ꯅꯕꯣꯛꯁꯦ ꯄꯨꯔꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯁꯨꯝꯈ꯭ꯔꯦ ꯅꯪ ꯊꯨꯅ ꯆꯥꯎꯔꯣ ꯄꯄꯥꯒꯤ ꯃꯤꯆꯪꯗ ꯂꯩꯅꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯄꯄꯥꯒꯤ ꯃꯤꯆꯪ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯣꯝꯗꯁꯨ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯁꯥꯟꯇꯤ ꯍꯟꯅ ꯌꯦꯡꯉꯨꯅꯨꯀꯣ ꯃꯥꯁꯦ ꯂꯥꯛꯅꯗ ꯌꯥꯔꯣꯏꯗꯧꯔꯤ ꯈꯔ ꯈꯪꯍꯟꯁꯤ
ꯃꯗꯨꯀꯥꯟꯗꯗ ꯍꯥꯟꯅꯒꯤ ꯒ꯭ꯌꯥꯟꯗꯣ ꯇꯥꯔꯛꯀꯗꯕꯅꯤ ꯃꯥ꯫ ꯀꯔꯤ ꯍꯥꯄꯛꯈꯣꯒꯦ ꯅꯪꯕꯣ? ꯂꯥꯏꯖꯥ, ꯌꯥꯔꯅꯤꯌꯦ, ꯏꯃꯥꯁꯤ ꯂꯣꯏꯕ ꯉꯥꯏꯔꯤꯅꯦ꯫ ꯁꯥꯟꯇꯤ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯆꯥꯛꯄꯨ ꯃꯅꯝ ꯅꯝꯃꯒ ꯇꯣꯛꯑꯗꯤ ꯑꯗꯨꯅꯗꯤ ꯅꯁꯥꯗꯣ ꯀꯔꯥꯏꯗꯒꯤ ꯐꯔꯅꯤ ꯀꯜꯂꯅꯤꯒꯦ? ꯂꯥꯏꯖꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ꯫ ꯁꯥꯟꯇꯤ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯅꯈꯨꯠ ꯅꯁꯥꯗꯣ ꯍꯥꯝꯗꯣꯛꯆꯔꯣ꯫ ꯀꯔꯤꯅꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯀꯨꯏꯅꯗꯤ ꯂꯩꯔꯅꯨ, ꯅꯁꯥꯗꯣ ꯉꯟꯇꯥ ꯄꯣꯊꯥꯎꯀꯣ꯫ ꯑꯉꯥꯡꯒꯗꯨ ꯃꯥ ꯑꯗꯨꯝ ꯂꯧꯍꯜꯂꯨ꯫ ꯂꯥꯏꯖꯥ, ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ ꯏꯃꯥꯁꯤ꯫ ꯁꯥꯟꯇꯤ, ꯂꯝ ꯍꯦꯟꯅꯨꯍꯦ, ꯆꯪꯉꯗꯤ ꯀꯣꯛ ꯆꯪꯉꯣꯗꯅ꯫ ꯏꯃꯥꯁꯤ ꯀꯩꯁꯨ ꯁꯣꯟꯗ꯭ꯔꯤꯀꯣ, ꯃꯧꯅ ꯉꯥꯛꯇ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯗꯧꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯅꯝꯗꯅ ꯃꯃꯧꯕꯨ ꯇꯥꯟꯈꯠꯂꯛꯏ꯫ ꯂꯥꯏꯖꯥꯁꯨ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯒ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯕꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ, ꯑꯗꯨꯕꯨ ꯀꯩꯁꯨ ꯉꯥꯡꯂꯨꯕ ꯍꯥꯏꯔꯨꯕ ꯇꯧꯗꯦ꯫ ꯇꯨꯃꯤꯟ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯉꯁꯥꯏ ꯌꯦꯡꯂꯝꯕ ꯐꯥꯏꯜ ꯑꯗꯨ ꯌꯦꯡꯕ ꯍꯧꯏ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯦꯟꯅ ꯃꯃꯥ ꯎꯕꯗꯒꯤ ꯅꯤꯡꯉꯥꯏ ꯍꯦꯟꯒꯠꯂꯛꯏ꯫ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝ ꯀꯞꯄꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ, ꯃꯇꯧ ꯃꯑꯣꯡ ꯑꯗꯨꯗ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ ꯈꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯇꯁꯦꯡꯕꯗꯤ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯐꯥꯏꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯣꯌꯨꯝꯕ ꯇꯨꯃꯤꯟ ꯆꯨꯝ ꯂꯩꯔꯝꯕꯗꯒꯤ, ꯑꯉꯥꯡ ꯀꯞꯄꯤꯁꯦ ꯇꯥꯗ꯭ꯔꯣ? ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯣꯏ, ꯎꯗ꯭ꯔꯣ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯤꯁꯦ? ꯀꯞꯄꯤꯁꯦ ꯇꯥꯗ꯭ꯔꯣ ꯍꯥ? ꯅꯅꯥꯗꯨꯁꯨ ꯄꯪꯉꯕꯣ ꯅꯪ? ꯂꯥꯏꯖꯥ ꯊꯧꯁꯥꯗꯅ, ꯑꯩꯉꯣꯟꯗꯔꯣ? ꯂꯣꯌꯨꯝꯕ, ꯀꯥꯁꯤꯗ ꯃꯤ ꯀꯌꯥ ꯂꯩꯒꯦ? ꯂꯥꯏꯖꯥ, ꯑꯣ, ꯑꯩꯒꯤ ꯃꯤꯡ ꯑꯣꯏ ꯀꯧꯗꯕ, ꯑꯗ ꯑꯇꯣꯞꯄꯗ ꯍꯥꯏꯕ ꯃꯥꯟꯕ꯫ ꯂꯣꯌꯨꯝꯕ, ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯅꯦ ꯃꯨꯛꯄꯗꯤ꯫ ꯄꯥꯎꯈꯨꯝ ꯄꯥꯎꯔꯧꯗꯤ ꯍꯧꯖꯗꯦꯅꯦ ꯅꯪꯁꯦ꯫ ꯉꯝꯃꯤꯅꯦ ꯐꯖꯅ, ꯑꯉꯥꯡꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯀꯞꯄꯒ ꯂꯩꯔꯁꯤꯐꯥꯎ ꯍꯟꯅ ꯌꯦꯡꯗꯕ ꯉꯝꯃꯤꯅꯦ꯫ ꯂꯥꯏꯖꯥ, ꯃꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯨꯗ ꯃꯤꯊꯣꯞ ꯑꯩꯅ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯀꯩꯅꯣ, ꯑꯇꯣꯝꯕꯤꯅꯦ ꯑꯩꯁꯦ ꯀꯥꯎꯕꯤꯔꯕꯣ? ꯑꯇꯣꯝꯕꯤꯅꯕꯨ ꯃꯤ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯣ? ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯉꯝꯕ꯭ꯔꯣ? ꯑꯇꯣꯝꯕꯤꯅꯕꯨ ꯃꯤꯒꯤ ꯃꯆꯥ ꯍꯣꯠꯅꯕ ꯉꯝꯕ꯭ꯔꯣ? ꯀꯩꯒꯤ ꯍꯟꯅ ꯌꯦꯡꯐꯝ ꯊꯣꯛꯀꯦ ꯍꯥꯏꯁꯦ? ꯂꯣꯌꯨꯝꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯥꯁꯨ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯨꯗ꯭ꯔꯦ꯫ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯌꯦꯡꯂꯤ꯫ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ ꯑꯉꯥꯡ ꯑꯗꯨꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯧꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯒꯩ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯂꯥꯏꯖꯥ ꯀꯞꯂꯤꯕꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯂꯥꯏꯖꯥꯗ ꯐꯠ ꯌꯦꯡꯈꯠꯂꯛꯄꯅꯤ꯫ ꯍꯦꯛ ꯃꯤꯠꯆꯥꯟꯅꯔꯨꯔꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯎꯔꯕꯁꯨ ꯊꯣꯏꯅ ꯌꯦꯡꯂꯨꯗꯕ, ꯈꯟꯖꯤꯜꯂꯨꯗꯕꯅꯔ ꯀꯔꯤꯅꯣ, ꯉꯁꯤꯗꯤ ꯃꯤꯐꯝ ꯍꯣꯡꯗ ꯉꯥꯏꯍꯥꯛ ꯂꯥꯏꯖꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯂꯩꯇꯕꯤꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤꯗꯤ ꯂꯩꯇꯦꯡꯒꯤ ꯃꯄꯥꯟ ꯇꯥꯡꯖꯩ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯥꯗꯗꯤ ꯂꯩꯇꯦꯡꯅ ꯅꯨꯖꯥ ꯃꯥꯒꯤ ꯃꯄꯥꯜ ꯇꯥꯡꯖꯕꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕꯁꯨ ꯊꯣꯛꯂꯣꯏ꯫ ꯁꯖꯤ ꯃꯤꯇꯥꯕꯨ ꯉꯝꯖꯕꯤ ꯂꯨꯔꯕꯤ ꯃꯤꯁꯅꯥꯅ ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯜ, ꯀꯨꯆꯨꯅ ꯂꯐꯨ ꯃꯌꯣꯜꯕꯨ ꯉꯝꯖꯕꯤ ꯀꯨꯆꯨꯅꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗ ꯍꯦꯟꯅ ꯃꯒꯨꯜ, ꯂꯩꯇꯦꯡ ꯍꯥꯞꯂꯤꯕ ꯀꯨꯇꯛ ꯇꯧꯕ ꯈꯗꯥꯡ, ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯦ꯫ ꯂꯣꯌꯨꯝꯕꯗꯨ ꯂꯥꯏꯖꯥ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯊꯣꯛꯈꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯊꯣꯛꯈꯤꯕ ꯂꯥꯏꯖꯥꯕꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯇꯨꯡ ꯏꯟꯅꯩ꯫ ꯊꯣꯡꯖꯤꯟꯗꯨꯗ ꯍꯥꯏꯐꯦꯠ ꯉꯥꯊꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯄꯒ ꯌꯦꯡꯂꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ, ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯑꯣꯡꯅꯤ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ꯫ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯇꯥꯖ ꯃꯍꯜ ꯍꯛꯄ ꯐꯅꯦꯛ ꯑꯃ ꯆꯦꯛꯁꯤꯟꯅ ꯃꯄꯣꯞ ꯀꯥꯏꯗ ꯈꯨꯃꯤꯠ ꯈꯨꯝꯅ ꯁꯦꯠꯂꯤ꯫ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ꯫ ꯍꯤꯒꯣꯛ ꯃꯆꯨꯗ ꯃꯄꯥꯜ ꯑꯃꯨꯕꯅ ꯄꯤꯛꯅ ꯆꯦꯟꯕ ꯐꯤ ꯃꯇꯦꯛ ꯑꯃ ꯂꯦꯡꯕꯥꯜꯗꯨꯗ ꯁꯥꯡꯅ ꯌꯥꯟꯗꯨꯅ ꯏꯜꯂꯤ꯫ ꯑꯁꯥꯡꯕ ꯃꯁꯝꯗꯨꯅ ꯀ꯭ꯂꯤꯞ ꯑꯃꯅ ꯀꯨꯝꯅꯤ ꯐꯥꯖꯤꯟꯗꯨꯅ ꯇꯨꯡꯗ ꯊꯥꯗꯔꯤ꯫ ꯋꯥꯈꯜ ꯑꯃꯗ ꯃꯨꯟꯅ
ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯂꯥꯏꯖꯕꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯑꯗꯨꯝꯅ ꯌꯦꯡ ꯂꯩꯔꯝꯕꯗꯨꯗ ꯀꯩꯅꯣ ꯁꯤꯅ? ꯀꯩ ꯋꯥꯈꯜꯗꯨꯅ ꯃꯥꯅ ꯃꯪꯉꯤꯁꯤꯅ? ꯁꯛꯇꯥꯁꯤꯒ ꯒꯥꯔꯤ ꯑꯃ ꯍꯦꯛ ꯍꯥꯏ꯫ ꯃꯁꯛꯁꯦ ꯁꯨꯡꯎ ꯍꯦꯛ ꯎꯅꯤꯡꯗꯦ꯫ ꯃꯥ ꯎꯔꯒ ꯑꯅꯥꯕ ꯍꯧꯏ꯫ ꯀꯨꯏꯅꯒ ꯄꯨꯟꯁꯤꯗꯧ ꯃꯥꯟꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯃꯛꯏ꯫ ꯂꯣꯌꯨꯝꯕ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫